very good evening. Ipom midan puthok chaba ipom tok singbelip singbo aham makta da taram nok chaba galon ne kai khum bo cheri ngasi su miyam gi damakta yamna maru oiba ma puduna lakchari ngasi gi topic ekhoi gi diet ki maru oiba thogdang haina thamjare haibadi ekhoi gi chari buthak liba singsi ekhoi ne cheksil hodo kaya ma yaw da banate ekhoi ne khangdana chaki ba kaya ma su yaw da banate maram adu ngasi di mayam gi damakta yamna kanaraba topic ma puduna lakchari mayam gi diet ki maru oiba thogdang haina mingthonjaraga ngasi gi topic se thamjare adu ngasi gi damakta ekhoi gi special guest on election biribase mayam na su hena ekhoi gi manipur sida hoji yam kanna machin tung khalakliba mayam gi seba chauna toriba adugumlaba yamna pukchel chauraba kanoni dietitian ni amadi ekhoi gi nutritionist ni clinical dietitian oibata loinana nutritionist su oina mayam gi damakta seba tawireba mayam gi Pushparani Paunam ahan mamakta da Pushparani Butaram Nokcheri. Welcome to the show. Thank you so much. Ipom media amati ipom gi staff sing aduga yengbiriba mayam puna pu Pushparani na ikai khumna bocheri. Thank you. Ngasi Pushpana lakpase yam nungaijai aduga ekhoi gi yamna su maru oiba haiba tare ekhoi se topic sing se khangat laga Manipur sida ekhoi ahenba amadi ekhoi gi service ekhoi na ahenba ekhoi gi impactful oiba kayama puthok chani magi pandam da ekhoi na ipom tok se haujabani adu ngasi se laibak phaba haiba tare ekhoi gi Pushpa gi su sangba nimi taraga ekhoi ko unaw phangba se yam thaga chari adu ngasi gi ekhoi gi topic se ekhoi na na Pushpa ga su yam related oiba diet ki maru oiba thodang hana thamjare ko adu sigi matang da mayam se diet se lo hainai mayam su adaga ekhoi se conscious oiba mayam su yawi aduga pandi pallaga isana implement tobra tawdabra haina ekhoi da hangjaba hang kayam su leitaba natte aduna diet se ekhoi Pushpa gi ekhoi wakhalon da haibadi Pushpa na su ekhoi gi keno haitare expertise oina su chala bani na diet haibasi kari no aduga diet na ekhoi mioi bada kana basi kari piri no diet haisida khone cheksel hogdagadi ekhoi da kayam chauna so lebagi haibdi mahan no thambi hoi da sur sai haijurake maroina diet ama haiba kanda khoina nutrients khara khaidu e haidi carbohydrate fats protein mineral si mayam se loi shuba matam da khoina diet ama haina lawgaduini so diet ama si akoina sariba thaiba pundimak se koina diet haina lawduini adubu sida kayam yamna aigi body da dargar oiba pirino nutrients suriba mayam se punna koina balance ama phawa kanda healthy oiba diet se kauga duini aduna akoina diet ama haiba kan sida akoigi sada chariba mana masing bo oragasu adegi vegetables mahi marang oragasu chichinjak to loina group ta lae si se akoigi isa sida chaba kanda kai kana ba pi hai kanda energy ma darkar oe khoi sa chatliba thabak sinjanariba mayam se energy darkar oi bani na khoi chinjak se dagi lawga duini and next ta khoina growth hogi saukhalai ba angang pi ba kandagi dagi chakholakpa matam bauta koina growth piriba muscle gumba build up tawba matam da su diet ke important yamna lei and brain function khoi brain gi work yaudragadi yadabani na sumaina koina chinjak sinjana brain function mayam pirini and bone density gumba muscle gumba and thabak ama koina season aba matam da energy lawriba sigum mayam se diet sidagi lawduini so diet ama haiba kana nga sagi nutrients mayam se carbohydrate fat protein minerals water si mayam se loina koina nutrients se complete oraba kanda healthy diet ama kauga duine ba so body da koina hariba mayam energy phangnaba the growth ola leinaba si mayam se akoina healthy diet ama chaba ge importance oiga duini aphaba chinja ama chaba ge mani yam chubna duita akoigi Pushpa na su panmir ba healthy diet aina bi base sigi healthy diet sina karamba makhal gi diet sibu healthy diet hai do no aduga balanced diet haina mayam su hai healthy diet siga balanced diet siga khena base kari no aduga koi kamaina ani se kamaina set ka do no hai dum hoi healthy diet balanced diet dum chamana doin around adum mana doin to balanced diet ama hai ba kan da nga sai gi food nutrients mayam se loina suhan ga neba aigi plating ama chaba kan sida balance diet su bai se khoina carbs ki saruk ama yaubi ba protein ki saruk ama fiber ki saruk healthy fat kumba sumaina si singje yauga duineba ado khoina food groups kara khaidu eba ko food groups se su khoina mamang gi chahi ama da leiramba group se kitang tungale khoi gi update la eba ko hujikin new guidelines ki matungina food group se tara se khoi lo shuan ga duineba yamana cereal and pulses group asai healthy diet to lo yauduini ko adigi khoina meat and milk product ki
ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯍꯋꯥꯏꯒꯤ ꯀꯨꯡ ꯀꯥꯡꯂꯨꯞ ꯑꯗꯒꯤ ꯐ꯭ꯔꯨꯠꯁ ꯑꯦꯟ ꯚꯦꯖꯤꯇꯦꯕꯜꯁꯀꯤ ꯊꯥꯎꯒꯤ ꯀꯥꯡꯂꯨꯞ ꯑꯗꯩ ꯔꯨꯠ ꯑꯦꯟ ꯇ꯭ꯌꯨꯕꯔꯁ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯒꯨꯝꯕ ꯀꯩꯀꯩ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯁꯤꯒꯨꯝꯕꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯦ ꯁ꯭ꯄꯥꯏꯁꯦꯁ ꯑꯦꯟ ꯀꯣꯟꯗꯣꯃꯦꯟ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ 10ꯃꯨꯛ ꯍꯥꯞꯄꯛꯄꯁꯦ ꯑꯩꯒꯤ ꯄ꯭ꯂꯦꯇꯤꯡꯗꯨꯗ ꯈꯔ ꯑꯣꯏꯁꯨ ꯁꯨꯍꯟꯒꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯅ ꯂꯧꯒꯅꯦꯕ ꯑꯗꯨꯗꯒꯤ ꯑꯃ ꯍꯦꯛ ꯋꯥꯠꯂꯕ ꯑꯗꯒꯤ ꯐꯖꯅ ꯍꯦꯛ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯨꯔꯛꯇꯕ ꯀꯥꯟꯗ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯦꯜꯗꯤ ꯗꯥꯏꯠꯁꯦ ꯀꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯒ꯭ꯔꯨꯞ ꯃꯌꯥꯝꯗꯨꯗꯒꯤ ꯈꯔ ꯁꯨꯔꯒ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁ ꯃꯌꯥꯝ ꯁꯨꯕꯗꯣ ꯑꯩꯈꯣꯏꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜꯂꯤ ꯂꯣꯏꯅꯃꯛ ꯍꯥꯏꯕꯤꯔꯤꯀꯣ ꯄꯨꯁꯄꯥꯅ ꯐꯖꯅ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯂꯟꯆ ꯗꯤꯅꯔ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯥ ꯁꯤ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯪꯖꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯦ ꯀꯃꯥꯏꯅ ꯁꯦꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯝꯇꯪꯒ ꯗꯤꯖꯥꯏꯟ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯉꯒꯁꯨ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝꯁꯤꯃ ꯆꯥꯕ ꯃꯇꯝꯗ ꯄ꯭रोꯇꯤꯟ ꯌꯥꯎꯔꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯪꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯐꯪꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗꯛꯁ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯝꯇꯪꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯈꯟꯖꯩ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯦ ꯌꯥꯝꯅ ꯑꯥꯎꯠꯁꯥꯏꯗꯇꯒꯤ ꯃꯌꯥꯝ ꯂꯩꯔꯒ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯐꯪꯖꯔꯤꯕ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯔꯥꯎꯟ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯃ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯗꯥꯁꯨꯔꯁꯇꯥꯒꯤꯗ ꯄ꯭ꯂꯦꯇꯤꯡ ꯑꯃ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯆꯥꯔꯒꯗꯤ ꯌꯥꯔꯣꯏ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯒꯤ ꯂꯟꯆ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁ ꯗꯤꯅꯔꯁꯨ ꯌꯥꯎꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯟꯖꯥꯛꯇꯒꯤ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯗꯥꯁꯨꯔꯁꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯈꯔ ꯌꯥꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯨꯠꯁ ꯑꯦꯟ ꯚꯦꯖꯤꯇꯦꯕꯜꯁꯇꯁꯨ ꯀꯔꯝꯕ ꯍꯥꯞꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯤ ꯑꯃꯅ ꯆꯠꯂꯒ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕꯗꯤ ꯉꯝꯗꯦꯗꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯇꯧꯕꯗꯤ ꯉꯝꯗꯕꯅꯤ나 ꯏꯖꯤꯂꯤ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯕꯗ ꯏꯖꯤꯌꯦꯁ ꯋꯦꯗ ꯁꯣꯔꯠꯀꯠꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯖꯕꯗꯨꯅ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯕꯠ ꯌꯥꯝꯅꯗꯤ ꯌꯨꯁꯐꯨꯜ ꯑꯣꯏꯔꯒ ꯃꯁꯥꯗꯤ ꯍꯦꯜꯗꯤ ꯑꯣꯏꯍꯧꯕ ꯌꯥꯕꯗꯣ ꯑꯗꯨꯒꯤ ꯇꯤꯞꯁꯇꯨꯃ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯒꯦꯀꯣ ꯑꯍꯥꯟꯕꯗ ꯕ꯭ꯔꯦꯛꯐꯥꯁ ꯑꯃ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯀꯃꯟꯂꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯆꯥꯅꯩ ꯑꯩꯈꯣꯏꯅ ꯑꯇꯥꯒꯨꯝꯕ ꯑꯣꯏꯕꯀꯣ ꯍꯥꯏꯗꯤ ꯄꯤꯌꯣꯔ ꯑꯣꯏꯕ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯜꯇꯤꯒ꯭ꯔꯦꯟꯒꯨꯝꯕ ꯑꯣꯏꯕ ꯃꯩꯗꯥ ꯅꯠꯇꯕ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯇꯟ ꯑꯀꯪꯕꯒꯨꯝꯕ ꯇꯟꯒꯪꯒꯨꯝꯕ ꯍꯧꯕꯤꯕ ꯌꯥꯏ ꯑꯦꯟ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯅꯕ ꯆꯥꯕꯗꯁꯨ ꯍꯥꯎꯅꯤꯡꯕ ꯍꯥꯏꯔꯗꯤ ꯄꯤꯌꯣꯔ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏꯀꯣ ꯑꯦꯟ ꯍꯋꯥꯏꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯅ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯦꯟ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯄꯤꯕꯗꯅ ꯆꯝꯐꯨꯠ ꯌꯥꯝ ꯄꯤ ꯆꯝꯐꯨꯠ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯁꯝ ꯀꯩꯅꯣ ꯌꯦꯔꯨꯝꯒꯨꯝꯕꯀꯣ ꯌꯦꯔꯨꯝꯒꯨꯝꯕ ꯕꯣꯏꯜ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯣꯝꯂꯦꯠ ꯍꯧꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯤ ꯅꯣꯔꯃꯦꯜ ꯄꯤꯄꯜꯒꯤꯅꯤꯀꯣ ꯃꯔꯨ ꯑꯣꯏꯅ ꯑꯣꯝꯂꯦꯠ ꯍꯧꯔꯒ ꯁꯣꯏ ꯊꯥꯎ ꯌꯥꯝ ꯍꯥꯞꯄꯤꯗꯕꯒꯨꯝꯕ ꯑꯦꯟ ꯐ꯭ꯔꯨꯠ ꯈꯔ ꯑꯦꯗ ꯇꯧꯕꯤꯕ ꯑꯦꯟ ꯈ꯭ꯋꯥꯏ ꯂꯥꯏꯕꯗ ꯆꯤꯝꯄꯥꯛꯀꯨꯝꯕ ꯄꯣꯍꯥꯁꯦ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯦꯟ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁ ꯃꯌꯥꯝ ꯚꯦꯖꯤꯇꯦꯕꯜꯁ ꯀꯩꯀꯩ ꯍꯥꯞꯄꯤꯔꯒ ꯍꯧꯕꯤꯔ ꯂꯣꯏꯔꯦ ꯑꯉꯥꯡꯅꯁꯨ ꯆꯥꯕ ꯌꯥꯗꯣꯏꯅꯤ ꯑꯍꯟꯈꯩꯅꯁꯨ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤ ꯁꯤꯃ ꯄꯤꯕ ꯌꯥꯏ ꯑꯦꯟ ꯑꯣꯠꯁꯀꯨꯝꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯀꯣ ꯑꯣꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒꯅꯦ ꯃꯈꯟ ꯃꯈꯟ ꯁꯦꯝꯕꯤꯕ ꯍꯩꯕ ꯑꯃ ꯆꯪꯉꯦ ꯑꯣꯠꯁ ꯈꯛꯇꯪ ꯍꯥꯏꯔꯗꯤ ꯀꯅꯥꯝ ꯆꯥꯅꯤꯡꯗꯦꯕꯀꯣ ꯃꯌꯥꯝꯁꯦ ꯃꯣꯗꯤꯐꯥꯏ ꯇꯧꯊꯣꯛꯄ ꯑꯣꯠꯁ ꯍꯥꯏꯗꯤ ꯍꯥꯎꯇꯦꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯠꯁꯀ ꯑꯗꯒꯤ ꯃꯤꯜꯛ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯅꯠꯁꯀꯨꯝꯕ ꯈꯔ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯨꯠꯁꯀꯨꯝꯕ ꯈꯔ ꯍꯥꯞꯄꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯌꯥꯏ ꯑꯦꯟ ꯑꯣꯠꯁꯀ ꯚꯦꯖꯤꯇꯦꯕꯜꯁ ꯍꯧꯕꯤꯕ ꯌꯥꯏ ꯌꯦꯔꯨꯝꯒ ꯍꯧꯕꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯏꯁꯥꯅꯅꯦ ꯑꯅꯧ ꯑꯅꯧꯕ ꯃꯦꯊꯠꯀꯤ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯔꯦꯁꯤꯄꯤ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯦꯕ ꯉꯁꯤ ꯆꯥꯈꯤꯕꯗꯣ ꯍꯌꯦꯡ ꯑꯗꯨꯝ ꯍꯟꯖꯜꯂ ꯆꯥꯅꯤꯡꯉꯛꯑꯣꯏꯕꯀꯣ ꯃꯥꯅꯤ ꯃꯤꯑꯣꯏꯕꯅꯤꯗꯅ ꯍꯥꯎꯇꯕꯁꯨ ꯆꯥꯅꯤꯡꯉꯣꯏꯗꯣꯏꯅꯤ ꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁꯀꯨꯝꯕꯗ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯂꯟꯆꯀꯨꯝꯕꯗꯗꯤ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯁꯤ ꯆꯥꯛꯇ ꯗꯤꯄꯦꯟ ꯇꯧꯏꯅ ꯐꯨꯜꯂꯤ ꯍꯣꯏ ꯁꯤꯁꯦ ꯑꯩ ꯇꯥꯖꯅꯤꯡꯉꯤ ꯅꯣꯔꯠ ꯏꯁ ꯀꯥꯡꯕꯨꯁꯦ ꯑꯗꯨꯝ ꯆꯥꯛꯇ ꯂꯣꯏꯅ ꯉꯥꯎꯋꯦꯕꯀꯣ ꯍꯣꯏ ꯆꯥꯛ ꯂꯣꯏꯅ ꯀꯛꯊꯠꯂꯨ ꯍꯥꯏꯕꯗꯤ ꯑꯦꯁ ꯗꯥꯏꯇꯤಷꯤꯌꯟ ꯑꯃꯅꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯁꯥꯎꯔꯛꯀꯅꯤ ꯃꯌꯥꯝꯗꯨꯅꯁꯨ ꯑꯗꯣ ꯆꯥꯛꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯟꯊꯕꯤꯕꯀꯣ ꯆꯥꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯤꯟꯒꯨꯝꯕ ꯍꯥꯏꯔ ꯀꯥꯟꯗ ꯌꯦꯔꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏ ꯉꯥ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯃꯦ ꯆꯤꯀꯟꯒꯨꯝꯕ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯦꯟ ꯁꯝ ꯁꯂꯥꯗꯀꯨꯝꯕ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕ ꯀꯥꯡꯍꯧ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏ ꯁꯤ ꯑꯗꯨꯝ ꯕꯦꯂꯦꯟꯁ ꯁꯨꯕ ꯀꯧꯗꯣꯏꯅꯤ ꯍꯋꯥꯏꯒꯨꯝꯕ ꯑꯃ ꯍꯥꯞꯄꯤꯔꯒꯁꯨ ꯀꯣ ꯁꯂꯠꯀꯨꯝꯕꯗꯨꯅ ꯐꯥꯏꯕꯔ ꯐꯪꯉꯅꯤ ꯍꯋꯥꯏꯗꯒꯤ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯤꯠꯀꯨꯝꯕꯗꯨꯗꯒꯤ ꯄ꯭ꯔꯣꯇꯤꯟ ꯈꯔ ꯂꯧꯔꯅꯤ ꯍꯣꯏ ꯍꯋꯥꯏꯗꯗꯤ ꯈꯤꯇꯪꯗꯤ ꯅꯦꯝꯃꯤꯀꯣ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯥ ꯌꯦꯟ ꯌꯦꯔꯨꯝ ꯆꯥꯛ ꯂꯩꯔꯦ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯐꯦꯠ ꯄ꯭ꯔꯣꯇꯤꯟ ꯃꯤꯅꯔꯦꯜꯗꯣ ꯑꯗꯨꯗ ꯌꯥꯎꯔꯦꯕ ꯑꯩꯈꯣꯏꯅ ꯊꯨꯝꯒꯨꯝꯕ ꯊꯥꯛꯏꯕꯁꯤꯡꯁꯦ ꯁꯤ ꯑꯗꯨꯝ ꯂꯟꯆꯇ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯑꯦꯟ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁꯀꯨꯝꯕꯗ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯏꯖꯤ ꯑꯣꯏꯕ ꯍꯥꯏꯔꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯂꯥꯏꯕ ꯑꯗꯣ ꯑꯩ ꯁꯤꯗ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯝ ꯆꯠꯅꯕ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩ ꯑꯦꯗꯚꯥꯏꯁ ꯑꯝꯇꯪ ꯇꯧꯖꯍꯧꯔꯒꯦ ꯊꯝꯕꯤꯌꯨ ꯁꯤꯡꯖꯨꯗ ꯃꯤꯃꯤ ꯍꯥꯞꯇꯕꯅ ꯕꯦꯁꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯡꯖꯨ ꯍꯥꯏꯔꯒ ꯍꯦꯜꯗꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯤꯛꯁ ꯚꯦꯖꯤꯇꯦꯕꯜꯁ ꯃꯌꯥꯝꯗꯣ ꯑꯗꯣ ꯃꯤꯃꯤ ꯍꯥꯞꯆꯤꯜꯂꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯐꯠꯇꯕ ꯑꯃ ꯑꯣꯜꯍꯜꯂꯦꯕꯀꯣ
ꯍꯣꯏ once in a work week ꯑꯩꯈꯣꯏ ꯃꯟꯒ ꯆꯥꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯠ ꯆꯥꯗ꯭ꯔꯤꯒꯩ ꯍꯦꯟꯅ ꯐꯩ ꯍꯣꯏ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯑꯩꯈꯣꯏꯒꯤ ꯂꯧꯕ ꯌꯥꯏ ꯀꯦꯂꯤ ꯆꯅꯥꯒꯨꯝꯕ ꯌꯥꯏꯀꯣ ꯒ꯭ꯔꯤꯟ ꯇꯤ ꯑꯃ ꯂꯧꯕꯤꯕ ꯆꯅꯥꯒꯨꯝꯕ ꯇꯤꯡꯉꯒ ꯑꯗꯨꯝ ꯆꯥꯕꯤꯕ ꯍꯣꯏ ꯑꯗꯒꯤ ꯀꯕꯣꯛ ꯃꯨꯔꯤ ꯑꯆꯝꯕꯒꯨꯝꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯤ ꯍꯣꯏ ꯏꯚꯤꯅꯤꯡ ꯑꯦꯟ ꯗꯦꯟ ꯔꯦꯗ ꯇꯤ ꯑꯃ ꯊꯛꯄ ꯆꯤꯅꯤꯒꯨꯝꯕ ꯍꯥꯞꯄꯤꯗꯕ ꯒ꯭ꯔꯤꯟ ꯇꯤ ꯑꯃ ꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯗꯣ ꯏꯚꯤꯅꯤꯡꯒꯨꯝꯕꯗ ꯑꯗꯨꯝ ꯂꯧꯋꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯦꯟ ꯅꯨꯡꯗꯥꯡꯁꯦ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯕꯤꯕ ꯆꯥꯛꯀꯨꯝꯕꯁꯦ ꯌꯥꯝ ꯍꯦꯚꯤ ꯇꯧꯕꯤꯗꯕꯀꯣ ꯃꯤ ꯈꯔꯝꯗꯤ ꯍꯧꯖꯤꯛꯀꯥꯟ ꯅ꯭ꯌꯨ ꯑꯞꯗꯦꯠꯀꯤ ꯑꯣꯏꯅꯗꯤ ꯆꯥꯛ ꯌꯥꯝ ꯍꯦꯚꯤ ꯆꯥꯗꯕꯤꯗꯀꯣ ꯈꯤꯇꯪ ꯁꯝꯖꯟꯕ ꯇꯧꯅꯩ ꯍꯣꯏ ꯑꯣꯠꯀꯨꯝꯕ ꯑꯗꯨꯝ ꯆꯥꯅꯕ ꯌꯥꯎꯋꯤ ꯃꯥꯅꯤ ꯑꯦꯟ ꯃꯥꯅꯤ ꯀꯤꯅꯣꯋꯥ ꯀꯥꯏꯅ ꯑꯅꯧꯕ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯚꯦꯖꯤꯇꯦꯕꯜꯁ ꯀꯩꯀꯩ ꯃꯤꯠ ꯉꯥ ꯌꯦꯟ ꯌꯦꯔꯨꯝꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯃꯨꯛꯇ ꯃꯌꯥꯝ ꯆꯥꯕ ꯅꯠꯇꯕꯀꯣ ꯍꯣꯏ ꯈꯔ ꯍꯣꯏ ꯈꯔ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯦꯟ ꯁꯤꯗ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯈꯇꯪꯒꯤ ꯍꯥꯏꯔꯗꯤ ꯁꯤ ꯑꯗꯨꯝ ꯌꯥꯏ ꯍꯣꯏ ꯑꯗꯨꯕꯨ ꯂꯥꯁꯇ ꯍꯣꯔꯦꯟ ꯗꯥꯁꯨꯔꯁ ꯑꯣꯏꯅ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯀꯩꯒꯤ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯑꯗꯨꯝ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯍꯣꯏ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯛꯐꯥꯁ ꯂꯟꯆ ꯗꯤꯟꯅꯔꯁꯦ ꯀꯃꯟꯂꯤ ꯑꯣꯏꯅ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯏꯖꯤꯂꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯖꯔꯒ ꯂꯣ ꯀꯣꯁꯇ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤꯕꯨꯗꯤ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯃꯄꯥꯟꯗꯒꯤ ꯍꯣꯏ ꯑꯐꯕ ꯍꯣꯏ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯆꯥꯅꯔꯤꯀꯣ ꯍꯣꯏ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯄꯨꯁꯄꯥꯅ ꯄꯟꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯒꯤ ꯃꯇꯥꯡꯁꯨ ꯍꯥꯏꯔꯤꯀꯣ ꯍꯣꯏ ꯒ꯭ꯔꯤꯟ ꯍꯣꯏ ꯇꯤ ꯑꯗꯨꯒ ꯆꯉꯥꯡ ꯉꯁꯥꯏ ꯁꯪꯒꯣꯝ ꯌꯥꯎꯕ ꯆꯥꯁꯤ ꯈꯔ ꯑꯃꯅ ꯐꯩ ꯍꯥꯏ ꯈꯔ ꯑꯃꯅ ꯐꯠꯇꯦ ꯍꯥꯏ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯇꯤ ꯔꯦꯗ ꯇꯤ ꯑꯗꯨꯒ ꯁꯪꯒꯣꯝ ꯌꯥꯎꯕ ꯆꯥꯒꯤ ꯃꯈꯜ ꯑꯍꯨꯝꯁꯤ ꯀꯥꯟꯅꯕ ꯑꯗꯨꯝ ꯁꯣꯝꯗ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯖꯔꯛꯀꯦ ꯆꯥ ꯊꯛꯄ ꯀꯩꯝꯇ ꯀꯥꯏꯗꯦ ꯔꯦꯗ ꯇꯤ ꯒ꯭ꯔꯤꯟ ꯇꯤ ꯃꯥꯒꯤ ꯒ꯭ꯔꯤꯟ ꯇꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯟ ꯃꯈꯜ ꯂꯩ ꯍꯣꯏ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨꯝ ꯌꯥꯏ ꯁꯤꯖꯤꯟꯅꯕꯤꯕꯀꯣ ꯑꯗꯨꯝ ꯕꯣꯗꯤꯗ ꯀꯥꯟꯅꯕ ꯄꯤ ꯌꯥꯔꯤꯈꯩ ꯆꯤꯅꯤ ꯍꯥꯞꯄꯤꯒꯅꯨ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯑꯃ ꯊꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯐꯥꯏꯟ ꯁꯨꯒꯔꯁꯦ ꯍꯥꯞꯆꯤꯜꯂꯒꯗꯤ ꯀꯥꯟꯅꯕꯗꯣ ꯃꯥꯡꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄꯥꯛꯇꯛꯅꯅ ꯍꯣꯏ ꯑꯩꯒꯤ ꯄꯦꯁꯦꯟꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯊꯦꯡꯅꯩꯁꯦ ꯁꯪꯒꯣꯝ ꯆꯥꯁꯤ ꯃꯊꯛꯇꯗꯤ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯑꯦꯗꯤꯛ ꯆꯨꯔꯦꯕꯀꯣ ꯃꯌꯥꯝꯁꯦ ꯍꯣꯏ ꯊꯛꯄꯤꯌꯨ ꯑꯗꯨꯕу ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯊꯛꯆꯟꯕꯤꯗꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯁꯪꯒꯣꯝ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯩꯅ ꯂꯦꯚꯦꯜ ꯄꯥꯕ ꯑꯃ ꯆꯪꯉꯦ ꯑꯩꯅ ꯁꯪꯒꯣꯝ ꯂꯩꯕ ꯀꯥꯟꯗ ꯍꯣꯏ ꯍꯣꯏ ꯑꯦꯋꯦꯔ ꯑꯣꯏꯕꯤꯕ ꯑꯃ ꯑꯩ ꯍꯣꯏ ꯃꯅꯤꯡꯗ ꯁꯪꯒꯣꯝꯗ ꯑꯩꯈꯣꯏꯅ ꯂꯦꯚꯦꯜ ꯄꯥꯕ ꯀꯥꯟꯗ ꯌꯥꯝ ꯆꯤꯅꯤꯒꯤ ꯃꯌꯥꯝ ꯌꯥꯎꯕꯤꯔꯒꯗꯤ ꯁꯣꯝꯅ ꯉꯁꯥꯏ ꯆꯤꯅꯤ ꯊꯥꯛꯄꯤꯗꯕ ꯁꯪꯒꯣꯝ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯊꯥꯛꯄ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯦꯜꯗꯤ ꯑꯣꯏꯍꯟꯗꯕ ꯑꯗꯨꯝ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯋꯦꯠ ꯒꯦꯟ ꯂꯣꯝꯗ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯑꯦꯟ ꯒꯦꯁꯇ꯭ꯔೈꯇꯤꯁ ꯍꯧꯕ ꯆꯈꯥꯎꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯣꯏ ꯑꯦꯟ ꯇꯨꯝꯕ ꯉꯝꯗꯕ ꯁꯨꯝꯕꯁꯨ ꯈꯔ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯪꯒꯣꯝꯁꯦ ꯆꯤꯅꯤ ꯌꯥꯎꯕꯤꯗꯕ ꯑꯃ ꯈꯟꯕꯤꯕ ꯑꯦꯟ ꯆꯤꯅꯤ ꯌꯥꯔꯤꯈꯩ ꯊꯥꯛꯇꯅꯕ ꯑꯗꯨꯃꯥꯏꯅ ꯊꯛꯄꯤꯌꯨ ꯅꯣꯡꯃꯗ ꯆꯥꯒꯤ ꯏꯟꯇꯦꯛꯇꯣ ꯁꯪꯒꯣꯝ ꯆꯥ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯑꯦꯛꯁꯦꯁ ꯑꯣꯏꯅ ꯊꯛꯄꯤꯗꯕ ꯅꯣꯡꯃꯩ ꯀꯞ ꯑꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯦꯗꯤꯛ ꯆꯨꯔꯒꯗꯤ ꯑꯗꯨꯝ ꯊꯛꯅꯤꯡꯉꯒ ꯂꯩꯒꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯁꯣꯝꯅꯗꯤ ꯄꯦꯁꯦꯟꯗꯨꯅꯗꯤ ꯆꯤꯅꯤ ꯌꯥꯎꯗꯦ ꯈꯟꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯌꯥꯎꯒꯗꯣꯏꯅꯦꯕ ꯍꯣꯏ ꯂꯥꯟꯅ ꯆꯨꯁ ꯇꯧꯔꯒꯗꯤ ꯍꯣꯏ ꯁꯤ ꯍꯣꯏ ꯑꯩ ꯊꯝꯖꯒꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯇꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯍꯣꯏ ꯑꯗꯩꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯕꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯈꯔ ꯑꯃꯅ ꯑꯦꯝꯇꯤ ꯁ꯭ꯇꯃꯛꯇ ꯊꯛꯎ ꯍꯥꯏ ꯈꯔ ꯑꯃꯅ ꯑꯦꯝꯇꯤ ꯁ꯭ꯇꯃꯛꯇ ꯊꯛꯄ ꯑꯩꯈꯣꯏ ꯆꯈꯥꯎ ꯁꯣꯛꯏ ꯀꯌꯥ ꯑꯃ ꯍꯥꯏꯅꯗꯕ ꯍꯣꯏ ꯍꯣꯏ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯒ꯭ꯔꯤꯟ ꯇꯤꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯇꯥꯏꯃꯤꯡ ꯑꯣꯀꯦ ꯁ꯭ꯄꯦꯁꯤꯐꯤꯛ ꯃꯥꯒꯤ ꯀꯩꯅꯣꯁꯤꯃ ꯂꯩꯕꯤꯕ꯭ꯔꯥ ꯑꯣꯀꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯒꯗꯤ ꯑꯔꯥꯎꯟ ꯑꯩꯈꯣꯏꯅꯅꯦ ꯑꯦꯝꯇꯤꯗ ꯊꯛꯇꯕꯅꯦꯅ ꯐꯩꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯀꯦꯐꯤꯟ ꯈꯤꯇꯪꯗꯤ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯆꯈꯥꯎ ꯈꯔ ꯑꯃ ꯂꯩ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯕ ꯈꯔ ꯑꯃꯅ ꯂꯩ ꯉꯝꯗꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯃꯤ ꯌꯥꯎꯔꯛꯀꯅꯤ ꯀꯩꯁꯨ ꯇꯧ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦ ꯍꯥꯏꯕꯁꯨ ꯌꯥꯎꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯆꯥꯔ ꯊꯛꯄꯤꯕ ꯑꯣꯔ ꯕ꯭ꯔꯦꯛꯐꯥꯁꯀ ꯂꯣꯏꯅꯅ ꯊꯛꯄꯤꯕ ꯑꯗꯨ ꯍꯣꯏ ꯑꯣꯏꯔꯗꯤ ꯌꯥꯏ ꯑꯦꯝꯇꯤꯗ ꯗꯥꯏꯔꯦꯛ ꯊꯛꯄꯤꯒꯅꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯍꯦꯟꯅ ꯒ꯭ꯔꯤꯟ ꯐꯩꯌꯦꯅ ꯇꯤꯁꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯣꯀꯦ ꯀꯩꯅꯣꯝ ꯑꯗꯨꯒ ꯆꯥꯔ ꯊꯛꯄꯤꯕ ꯍꯣꯏ 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 ꯑꯦꯝꯇꯤꯗ ꯇꯧꯕꯤꯒꯅꯨ ꯍꯣꯏ ꯍꯥꯏꯕ ꯍꯣꯏ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯝꯇꯤ ꯁ꯭ꯇꯃꯛꯇ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯕ ꯌꯥꯗꯕꯁꯤꯡ ꯀꯌꯥ ꯑꯃꯗꯤ ꯍꯥꯏꯅꯔꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡꯗ ꯕ꯭ꯔꯦꯛꯐꯥꯁꯇ ꯐ꯭ꯔꯨꯠꯁꯤ ꯆꯥꯎ ꯈꯔ ꯑꯃ ꯍꯥꯏ ꯈꯔ ꯑꯃꯅ ꯆꯥꯅꯨ ꯍꯥꯏꯕ ꯀꯌꯥ ꯍꯣꯏ ꯑꯃ ꯐꯦꯃꯤꯂꯤꯗꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯣꯏ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯝꯇꯤ ꯁ꯭ꯇꯃꯛꯇ ꯐ꯭ꯔꯨꯠꯁ ꯆꯥꯕꯁꯤꯗꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯁꯤ ꯈꯤꯇꯪꯒ ꯊꯝꯕꯤꯌꯨ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐ꯭ꯔꯨꯠꯁꯤꯁꯨ ꯃꯈꯜ ꯃꯌꯥꯝ ꯈꯥꯏꯗꯣꯛꯑꯦ ꯌꯥꯝꯅ ꯁꯥꯏꯇ꯭ꯔꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯁꯤꯟꯕ ꯑꯗꯒꯤ ꯆꯥꯕꯗ ꯆꯈꯥꯎꯗ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯑꯗꯣ ꯄꯨꯟꯅ ꯑꯣꯚꯔꯑꯣꯜꯒꯤ ꯍꯥꯏꯔꯒꯗꯤ ꯑꯦꯝꯇꯤꯗ ꯆꯥꯗꯕꯤꯗꯅꯦꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯨꯛ ꯏꯪꯕ ꯄꯣꯠ ꯑꯃꯅ ꯍꯧꯕ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯅ ꯆꯤꯌꯥ ꯁꯤꯠ ꯍꯥꯏꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯛꯅꯕꯅꯤ ꯍꯣꯏ ꯍꯣꯏ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯄꯨꯛꯁꯦ ꯌꯥꯝ ꯏꯪ ꯏꯪ ꯂꯥꯎꯕ ꯆꯈꯥꯎꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯅꯤ ꯁꯤꯁꯨ ꯑꯣꯚꯔꯅꯥꯏꯠ ꯁꯣꯛ ꯇꯧꯔ ꯊꯛꯀꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯆꯈꯥꯎꯗ ꯂꯥꯏꯔ ꯑꯃ ꯄꯤꯈ꯭ꯔꯅꯤꯗꯅ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁꯇꯨꯗ ꯐ꯭ꯔꯨꯠꯁꯇꯣ ꯑꯦꯗ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯃꯣꯔꯅꯤꯡꯗ ꯆꯥꯅꯤꯡꯉꯒꯁꯨ ꯀꯩꯅꯣꯝ ꯆꯥꯈ꯭ꯔ ꯃꯇꯨꯡꯗꯀꯣ ꯍꯣꯏ ꯍꯣꯏ ꯑꯦꯝꯇꯤꯗ ꯗꯥꯏꯔꯦꯛ ꯍꯧꯕꯤꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯆꯈꯥꯎꯗꯣ ꯐꯖꯅ ꯂꯩꯖꯔꯝꯕꯗꯣ ꯑꯩꯅ ꯑꯦꯁꯤꯠꯇꯨ ꯁꯨꯝ ꯄꯤꯁꯜꯂꯒ ꯀ꯭ꯔꯦꯠ ꯇꯧꯔꯒ ꯆꯈꯥꯎ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯨ ꯌꯥꯏꯑꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯑꯦꯝꯇꯤꯗ ꯆꯥꯗꯕꯤꯗ ꯍꯣꯏ ꯄꯨꯛ ꯏꯪꯕꯗꯨꯕꯨꯗꯤ ꯂꯩꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯐꯣꯏꯒꯨꯝꯕ ꯑꯗꯒꯤ ꯑꯋꯥꯊꯕꯤꯒꯨꯝꯕ ꯑꯗꯨꯝ ꯆꯥꯕꯗ ꯀꯩꯁꯨ ꯇꯧꯗꯕꯗꯤ ꯌꯥꯎꯋꯤ ꯕꯠ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁꯀ ꯄꯨꯟꯕꯤꯕ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯁꯥꯏꯠꯇꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯍꯟꯊꯔꯦ ꯍꯥꯟꯅꯗꯤ ꯍꯦꯛ ꯍꯧꯒꯠꯄꯒ ꯆꯝꯄ꯭ꯔꯥꯒ ꯈꯣꯏꯍꯤꯒ ꯊꯛꯎ ꯍꯣꯏ ꯍꯥꯏꯕꯁꯤꯃ ꯌꯥꯝꯅꯁꯨ ꯍꯥꯏꯅꯩ ꯍꯣꯏ ꯍꯣꯏ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯆꯝꯄ꯭ꯔꯥꯒ ꯈꯣꯏꯍꯤꯒ ꯊꯛꯄꯗꯒꯤ ꯁ꯭ꯀꯤꯟ ꯃꯌꯥꯝꯁꯦ ꯐꯨꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯃꯥꯏꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯌꯥ ꯑꯃ
yawi khara manasu champraga khoiga thakpase morning the empty stomach yam phai haina hainaba kayam su yawi si matang du kadi thambini hoi da sura sizer ke si su ne mi gi depend to tolerate to bangam ba ngam da ba chakhau da ayong ta da champra thajal su ke su to do mi lei ba ko ai yam tu na chakhau nuai ta mi su lei but dietitian na mo ina ai di recommend to de akhoi na champra gum thakning ga su horen lunch gumba dinner gumba lore kan kainom chara kan mai than ba but honey se yam kan na use to bi gan nu hai di mayam hana di na season nei khoi na chini ango bu sa dro su angang ba chaw adegi honey chaw na blood sugar spike to bu se chorak pa dum manai adun ai yam recommend to jade thakning ga su horen akhoi na kainom charu kan khitang happy ba flavor gi oira ga su kana ba lobi ning ga su but empty ayuk to yam thakpi ga no hoi khoi ga sampra ga to bu se ayuk to yam pi di aigi side ta di ado dum thakpi bangam ba mi ka shu to da ba shu yawe du bu honey yam to use to bi gan adu ngasai gi lemon ga honey ga si tawra ga khogi weight loss su support wi ka haiba kyam su tai ko sigi matang da maximum khogi viewers sing asi makso adumak taning ga daba male weight loss ki khogi weight loss to hon basi kamaina akhoina isa gi su kano leizari ko akhoi body dugi magi kano su leizari sigi matang sida weight loss ki matang sida topic ti am chaw gre adugo akhoina karam mongda maintain torgri hena phai habdum tang su thambi hoi haizarake weight loss haiba kan da ngasai hoi da surus na haigu do mi amaga mande height ka weight ka loina yenga duini monda calorie kyam darkar oino protein kyam darkar oino si yenga ga haiga duini just commonly guideline choina haire gadi kasage balance diet ama mamang da panjagi bada adumaina dila ka duini bu ko mi amage adubu ngasagi mangonda ta darkar oriba calorie do adu de kitang deficit to bi kitang handa duba saram haidi sibuk darkar oiba de khara handarak pa kan sida ma do kitang weight handa bada mateng pangak duini ba aduna kasagi balance diet si ma happy batai aduga yarige junk oiba outside ki food oiba oily oiba sumaina mayam leiba singse process oiba singse yarige chabi daba do balance diet ka si katang ka aga loi ya do sunate maroina stress anxiety si mayam common oi ko ai di ai si diet su tawjai ni adegi exercise su toini ai weight se handau ya de haiba se yam common oina lai stress anxiety mi khudimak ta laigani adubu khitang maintain tawbi haibi ba and exercise yabi ban ho exercise yabi ba ko yam heavy magna traga su 30-40 minutes ma he kai biba ko walking boy gera movement kitang bu to bigera and ahing phajana tumba si weight loss to si amaru and hujiki new guidelines ama oina ko sleep is new diet na mala e ko sleep si yaw so ya da ba 7-8 hours phajana tumbi ba ko and hydration ishing phajana thakpi batai adega any aina diet chaba kanda balance su han batai chaning e hara weight loss ni hara kitang smaina chara tokpudo adu dune hena deficiency lakpa energy lerakta ba weakness lakpa shuguma yam tawe duna adum ngasagi balance diet to di dum soidana chabiro but calorie khara deficit to batai aduga yarege koina interval 9 na chabiba amukta pulap sasan bi da breakfast lunch dinner si dum thambiro ko adumaina thambiraga jang oiba chini yauba outside packet kumba se yarege strict to biro hing phajana tumbio ngami gai di ngasi tawraga topi ganu weight loss ki haraga di ko ai di consistent oina hona bam change ba yam dabra ai gi si journey ma 3 months ma 6 months ma mai gi weight to gi matung ille and kaya na my body na response to diet change to da ka oi bra dumaina khoina oi personal to personal la kani si body commonly high de balance diet calorie deficit to bi ba si to bi si khoina hai bidi mayam su akhage gym chatpa kangbu aduga maru oina nupi sing da su pageant thokpa sing se weight chingba hai kaya ma tawda ba nate sigi matang da makhoi ji weight chingba matam sida akhoina sum khanjaba da ko common sense oina hai bidi akhoi hafta am daga 10 kg singba 5 kg singba kai se isa da soongadra haina akhoi thamjaning ba adu moina di kashu kano tawde haiba kaya ama thammi sigi si side effect kumba kari sum lei tabajala hoi si sum mi amaga depend budi tawgadoine effect lei ba yawgani maro no pi sing yam tawe charai helaga on a strict light diet taw kandana khoigi bp low shalakpa nupi di kanju kalle sumaina olaga chabase hoi bp low shalakpa mem thengna jai and hormonal imbalance to pisala ani and period kairakpa ma tawrani nupi singda nupi nupa sungai chamane ko am strictly tawsalaga di and kenu su tawi khoina gastric issue horakpa chakhau jik em pisalak tawi acid mem thoklaga chakhau sokpa henjalakpa gumba aduna strict diet che oina tawba na tabi da ko healthy way da adum hoi yam thuna tawba hai se direct result di phangoi moi pame se yam thuna pamba result tu ni magi result tu di phangi ba yai but after some matung da ko issue mem tholakpa side effect lerak pa yai
ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯛꯇ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯈꯪꯗꯅ ꯍꯦꯛꯇ ꯇꯧꯕ ꯅꯠꯇꯕꯤꯗꯀꯣ ꯀꯩꯅꯣꯝ ꯇꯥꯟꯅꯕꯤꯔꯒ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯇꯥꯟꯅꯕꯤꯔꯒ ꯃꯣꯏꯅ ꯌꯥꯕꯒꯤ ꯔꯦꯟꯖ ꯑꯃꯗ ꯑꯦꯛꯖꯥꯝꯄꯜ ꯗꯥꯏꯇꯤꯁꯤꯌꯟ ꯑꯃꯅ ꯁꯤꯕꯨꯛꯇꯤ ꯌꯥꯏ ꯁꯤꯕꯨꯛꯇꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯀꯟꯁꯜ ꯇꯧꯔꯒꯀꯣ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯅꯤꯅ ꯈꯜꯂꯦ ꯑꯩꯒꯤ ꯁꯥꯏꯗꯇꯒꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯆꯠꯄꯁꯤꯡꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯂꯤꯕꯁꯤꯡ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯗ ꯃꯣꯏꯁꯦ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤ ꯋꯦꯠ ꯍꯦꯟꯒꯠꯂꯒ ꯑꯗꯒꯤ ꯁꯥꯏꯖꯤꯡ ꯂꯥꯛꯄ ꯈꯣꯠꯄ ꯀꯌꯥ ꯑꯃ ꯅꯤꯌꯣꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯁꯤꯡꯁꯤꯗꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯨꯔꯒ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯗꯤ ꯈꯔ ꯐꯔꯤ ꯃꯣꯏꯅ ꯏꯟꯖꯦꯛ ꯇꯧꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯩꯀꯣ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯀꯌꯥ ꯑꯃꯁꯨ ꯎꯖꯩ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏꯅ ꯄꯨꯁꯄꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯑꯦꯁ ꯑ ꯗꯥꯏꯇꯤꯁꯤꯌꯟ ꯀꯣ ꯃꯣꯏꯁꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯁꯣꯛꯇꯅꯕ ꯍꯥꯏꯕꯗꯤ ꯀꯥꯞꯁꯟꯕ ꯊꯤꯟꯖꯟꯕ ꯍꯥꯏꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯁꯣꯛꯑꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯖꯩꯀꯣ ꯑꯗꯣ ꯃꯣꯏꯗ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯖꯒꯗꯒꯦ ꯍꯥꯏꯕꯗꯤ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯇꯧꯔꯒ ꯃꯣꯏꯗ ꯕꯜꯛ ꯑꯣꯏꯍꯟꯕ ꯑꯗꯒꯤ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯋꯦꯠꯁꯦ ꯒꯦꯟ ꯇꯧꯍꯟꯕ ꯑꯗꯒꯤ ꯋꯦꯠꯁꯦ ꯁꯥꯟꯅꯩꯗꯅ ꯑꯃꯨꯛ ꯇꯥꯕ ꯑꯃꯨꯛ ꯍꯦꯜꯍꯟꯕ ꯇꯧꯕ ꯁꯥꯟꯅꯕꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁꯠ ꯑꯣꯏꯅ ꯗꯥꯏꯇꯤꯁꯤꯌꯟ ꯑꯣꯏꯅ ꯃꯣꯏꯗ ꯀꯃꯥꯏꯅꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕ ꯁꯣꯛꯇꯅꯕꯒꯤ ꯄ꯭ꯔꯤꯀꯣꯁꯟꯁꯦ ꯃꯦꯖꯔꯁꯦ ꯀꯃꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯣꯏꯁꯦ ꯗꯥꯁꯨꯔꯁ ꯑꯩꯒꯤꯗꯤ ꯗꯥꯏꯠꯇ ꯑꯗꯨꯝ ꯇꯥꯖꯔꯛꯀꯦꯕꯀꯣ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯏꯟꯖꯦꯛꯁꯟ ꯀꯩꯀꯩꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕ ꯗꯣꯛꯇꯔꯈꯩꯁꯨ ꯁꯨꯝ ꯂꯩꯖꯔꯤ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯗꯇꯩ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁ ꯑꯃ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ 80%ꯁꯦ ꯑꯩꯈꯣꯏ ꯗꯥꯏꯠꯇꯒꯤ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯁꯦ 20%ꯁꯦ ꯑꯦꯛꯁꯔꯁꯥꯏꯁꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛꯀꯨꯝꯕꯁꯦ ꯍꯣꯏ ꯁꯄ꯭ꯂꯤꯃꯦꯟ ꯆꯥꯔꯛꯏꯕ ꯃꯔꯝꯁꯦ ꯑꯩꯒꯤ ꯅꯤꯠꯁ ꯃꯌꯥꯝꯁꯦ ꯐꯪꯉꯛꯇ꯭ꯔꯕ ꯀꯥꯟ ꯑꯩꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯁꯦ ꯐꯖꯅ ꯐꯪꯉꯛꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯤꯃꯦꯟ ꯂꯧꯕꯅꯤ ꯑꯦꯟ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯕ ꯐꯤꯠꯅꯦꯁꯀꯨꯝꯕ ꯇꯧꯕ ꯀꯥꯟꯗꯁꯨ ꯑꯩꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯩꯅꯣꯝꯃ ꯄꯥꯝꯃꯛꯏꯅꯦꯕ ꯑꯩꯒꯤ ꯐꯤꯠ ꯍꯦꯟꯅ ꯌꯥꯝ ꯊꯨꯅ ꯑꯣꯔ ꯃꯥꯒꯤ ꯕꯣꯗꯤꯗꯨꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯆꯥꯡꯗꯣ ꯋꯥꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯄ꯭ꯂꯤꯃꯦꯟꯗꯨ ꯁꯤꯖꯤꯟꯅꯕꯁꯦ ꯑꯌꯥꯕ ꯕ꯭ꯔꯥꯟ ꯑꯐꯕ ꯑꯩꯈꯣꯏꯅ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒꯗꯤ ꯌꯥꯒꯗꯣꯏꯅꯤ ꯕꯠ ꯏꯟꯖꯦꯛꯁꯟ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯤꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄꯦꯁꯦꯟꯁꯦ ꯁꯨꯝ ꯌꯦꯡꯉꯛꯄ ꯀꯥꯟꯗꯁꯨ ꯁꯥꯏꯠ ꯏꯐꯦꯛ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯍꯥꯏꯗꯤ ꯁꯤꯒꯤ ꯏꯟꯖꯦꯛꯁꯟꯁꯤꯅꯗꯤ ꯑꯩ ꯗꯥꯏꯔꯦꯛ ꯍꯥꯏꯖꯔꯣꯏ ꯕꯠ ꯍꯤꯁꯇ꯭ꯔꯤ ꯂꯧꯕ ꯃꯇꯝꯗ ꯄꯦꯁꯦꯟꯁꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯁꯗꯟꯂꯤ ꯌꯪ ꯑꯣꯏꯕꯁꯤꯡꯁꯤꯗ ꯏꯁꯨ ꯃꯌꯥꯝ ꯊꯣꯛꯄ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯄ꯭ꯂꯤꯃꯦꯟ ꯆꯥꯕ ꯀꯥꯟꯗꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯕ ꯑꯦꯟ ꯇ꯭ꯔꯦꯅꯔꯒꯨꯝꯕ ꯑꯣꯏꯔꯁꯨ ꯐꯖꯅ ꯀꯟꯁꯜ ꯇꯧꯕꯤꯔ ꯆꯥꯕꯤꯕ ꯌꯥꯔꯤꯒꯩꯗꯤ ꯅꯦꯆꯔꯦꯜ ꯋꯦꯗ ꯇꯧꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯐꯩ ꯀꯨꯏꯅ ꯆꯪꯖꯁꯅꯨ ꯅꯦꯆꯔꯦꯜꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯁꯇꯨꯒ ꯄꯥꯕꯤꯔꯒ ꯆꯠꯄꯤꯕꯀꯣ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯄ꯭ꯂꯤꯃꯦꯟ ꯑꯃꯅꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯌꯥꯝ ꯑꯦꯛꯁꯦꯁ ꯑꯣꯏꯅ ꯍꯦꯛꯇ ꯂꯣꯏꯅ ꯁꯄ꯭ꯂꯤꯃꯦꯟꯗ ꯗꯤꯄꯦꯟ ꯇꯧꯕꯤꯗꯕ ꯕꯠ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯐꯕ ꯆꯤꯟꯖꯥꯛꯇ ꯗꯤꯄꯦꯟ ꯇꯧꯕꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯑꯗꯨꯒ ꯌꯥꯔꯤꯈꯩꯁꯨ ꯅꯍꯥꯈꯩꯗꯁꯨ ꯍꯥꯏꯖꯅꯤꯡꯕꯁꯦ ꯈꯪꯗꯅ ꯍꯦꯛꯇ ꯏꯁꯥꯅ ꯏꯟꯖꯦꯛꯁꯟ ꯑꯃ ꯍꯦꯛꯇ ꯇꯧꯁꯟꯕꯤꯕ ꯑꯗꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯁꯨ ꯍꯥꯏꯗꯤ ꯐꯗꯣꯏꯅꯤꯡꯉꯒ ꯃꯤ ꯑꯃꯒ ꯕꯣꯗꯤꯒ ꯃꯣꯏꯒ ꯃꯥꯟꯅꯗꯦ ꯈꯨꯗꯛꯀꯤ ꯄꯥꯝꯕ ꯔꯤꯖꯜꯒꯤ ꯑꯣꯏꯅꯅꯦ ꯇꯧꯕꯤꯗꯕ ꯁꯤꯅ ꯇꯨꯡꯗ ꯑꯩꯒꯤ ꯂꯥꯏꯐ ꯑꯃ ꯁꯣꯏꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯣꯏꯕꯁꯨ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯁꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯌꯥꯔꯤ ꯅꯦꯆꯔꯦꯜꯗ ꯕꯦꯁ ꯇꯧꯔꯒ ꯑꯦꯟ ꯉꯝꯃꯤꯈꯩ ꯑꯦꯛꯁꯔꯁꯥꯏꯁ ꯄ꯭ꯂꯁ ꯅꯦꯆꯔꯦꯜ ꯗꯥꯏꯠ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯖꯒꯦ ꯍꯣꯏ ꯑꯗꯨꯒ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯄꯨꯁꯄꯥꯅꯁꯨ ꯍꯥꯏꯔꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯠ ꯃꯤꯜ ꯍꯥꯏꯕ ꯇꯥꯔꯦ ꯖꯪ ꯐꯨꯗ ꯀꯔꯤ ꯀꯔꯥ ꯐꯥꯁ ꯐꯨꯗꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅꯗꯤ ꯇꯦꯝꯇꯤꯡ ꯑꯣꯏꯕꯅꯤꯅ ꯂꯣꯏꯅꯃꯛ ꯏꯚꯟ ꯑꯩꯁꯨ ꯑꯗꯨꯃꯛ ꯌꯥꯝ ꯍꯥꯏꯗꯤ ꯐꯨꯗꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯥꯝꯃꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯆꯥꯗꯤ ꯆꯥꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯌꯥꯔꯤꯈꯩꯗꯤ ꯑꯦꯚꯣꯏꯗ ꯇꯧ ꯑꯗꯨꯝ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯦ ꯑꯍꯥꯎꯕꯁꯦ ꯍꯦꯛꯇ ꯄꯥꯝꯃꯛꯄꯅꯤꯅ ꯍꯥꯏꯕꯗꯤ ꯐꯥꯁ ꯐꯨꯗꯇ ꯇꯧꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯗ ꯂꯩꯔꯤꯁꯤ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯇꯦꯁꯠ ꯐ꯭ꯂꯦꯕꯔꯁ ꯑꯗꯒꯤ ꯌꯥꯝꯅ ꯑꯥꯏ ꯀꯦꯆꯤꯡ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯣꯏꯅꯃꯛ ꯀꯃꯔꯁꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯀꯦꯆꯤ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯍꯦꯛꯇ ꯆꯥꯁꯜꯂꯨꯏ ꯑꯗꯣ ꯆꯥꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯔꯨꯔꯒꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯕ ꯌꯥꯏ ꯑꯃꯅ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯗꯤꯇꯣꯛꯁꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯀꯔꯝꯕ ꯔꯦꯃꯤꯗꯤꯗꯤ ꯊꯝꯕꯤꯅꯤꯡꯉꯦ ꯍꯣꯏ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯆꯥꯔꯨꯔꯦ ꯍꯥꯏꯔꯒꯁꯨꯅꯦ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯑꯣꯔ ꯌꯨꯝꯁꯤꯗꯀꯣ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯦꯂꯣꯔꯤꯁꯦ ꯍꯦꯟꯖꯟꯅ ꯆꯥꯁꯟꯕꯤꯗꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩ ꯃꯄꯥꯟꯗ ꯃꯌꯥꯝ ꯆꯥꯔꯨꯔꯒꯁꯨ ꯅꯨꯡꯗꯥꯡꯗꯁꯨ ꯌꯨꯝꯗ ꯆꯥꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯃ ꯈꯤꯇꯪ ꯌꯨꯝꯗ ꯆꯩꯗꯣꯏꯕ ꯆꯥꯛ ꯂꯦꯝꯃꯦ ꯍꯥꯏꯗꯣꯏꯕ ꯈꯤꯇꯪ ꯈꯟꯊꯕꯤꯕ ꯑꯃꯀꯣ ꯗꯤꯇꯣꯛꯁ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯆꯪꯕ ꯀꯥꯟꯗꯅꯦ ꯆꯨꯁ ꯇꯧꯕ ꯍꯩꯕ ꯑꯃꯗꯤ ꯆꯪꯉꯦꯕꯀꯣ ꯈꯤꯇꯪ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯑꯦꯛꯖꯥꯝꯄꯜ ꯗꯥꯁꯨꯔꯁꯅ ꯆꯪꯉꯦ ꯍꯥꯏꯔꯁꯤ ꯑꯩ ꯖꯨꯁ ꯑꯃꯗꯤ ꯊꯛꯅꯤꯡꯉꯦ ꯑꯗꯨ ꯁꯤꯅꯤ ꯍꯥꯞꯄꯤꯒꯅꯨ ꯁꯣꯗꯥ ꯍꯥꯞꯄꯤꯒꯅꯨ ꯖꯁ ꯐ꯭ꯔꯦꯁ ꯖꯨꯁ ꯄꯤꯕꯤꯌꯨ ꯑꯦꯟ ꯆꯤꯀꯟ ꯁꯦꯂꯠꯀꯨꯝꯕ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯏ ꯆꯤꯀꯟ ꯒ꯭ꯔꯤꯜꯒꯨꯝꯕ ꯂꯧꯕ ꯌꯥꯏ ꯌꯥꯝꯅ ꯔꯥꯏꯁꯀꯤ ꯄꯣꯔꯁꯟ ꯄꯥꯝꯗ꯭ꯔꯒꯗꯤꯀꯣ ꯑꯦꯟ ꯕꯦꯂꯦꯟꯁ ꯋꯟꯒꯦ ꯍꯥꯏꯔꯁꯨ ꯁꯂꯠꯀꯨꯝꯕ ꯑꯃ ꯍꯥꯞꯄꯤꯕ ꯑꯗꯨꯃꯥꯏꯅ
ꯈꯟꯕꯤꯕ or black coffee ꯑꯃ ꯊꯛꯄꯤꯕ ꯁꯥꯏꯅ ꯃꯌꯥꯝ ꯄꯨꯟꯗꯕꯗꯤ ꯌꯥꯔꯣꯏ ꯄꯨꯜꯂꯛꯀꯗꯣꯏꯅꯤ ꯃꯥꯅꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯀꯦꯖꯟꯒꯨꯝꯕ ꯆꯠꯄ ꯀꯥꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯂꯧꯕꯤꯕꯀꯣ or ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯔꯨꯔꯦ ꯍꯥꯏꯔꯒꯁꯨ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕꯁꯦ ꯉꯁꯥꯏ ꯗꯥꯁꯔꯨꯁꯅ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨꯝ ꯂꯦꯃꯟ ꯋꯥꯇꯔꯒꯨꯝꯕꯁꯦ ꯁꯤꯅ ꯂꯣꯏ ꯕꯣꯗꯤ ꯂꯣꯏ ꯗꯤꯇꯣꯛꯁ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯕꯠ ꯊꯥꯎ ꯈꯔ ꯆꯥꯔꯨꯕꯁꯤꯡꯗꯣ ꯈꯤꯇꯪ ꯑꯣꯏꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯒꯅꯤꯕ ꯆꯥꯕ ꯇꯨꯝꯍꯟꯕ ꯑꯣꯏꯅ certain extent ꯀꯣ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯄꯤ and ꯑꯩꯈꯣꯏꯅ ꯑꯗꯨꯝ normal water warm water ꯑꯗꯨꯝ ꯊꯛꯍꯟꯕ ꯌꯥꯏ and some remedies ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ simple ꯑꯣꯏꯅ ꯑꯩꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯞꯆꯕ ꯑꯃ ꯂꯩ turmeric tea-ꯁꯦ ꯑꯩꯅ ꯑꯗꯨꯝ recipe ꯑꯃ ꯍꯥꯏꯖꯩ ꯁꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯑꯗꯨ ꯑꯇꯣꯞꯄꯗ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯩꯈꯣꯏ turmeric ginger cinnamon ꯁꯨꯃꯥꯏꯅ ꯐꯨꯠꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ black pepper ꯈꯤꯇꯪ ꯍꯥꯞꯄꯤꯔꯒꯅ 1 glass ꯑꯃ ꯊꯛꯆꯟꯕꯤꯕ ꯀꯥꯟꯗ ꯏꯁꯥꯁꯦ ꯌꯥꯝ ꯊꯨꯅ digest ꯇꯧꯒꯅꯦꯕ ꯉꯁꯥꯏ ꯊꯥꯎ ꯆꯥꯔꯨꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯁꯤꯃ ꯑꯗꯨꯝ ꯊꯛꯄꯤꯕ ꯌꯥꯏꯀꯣ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟꯗ ꯍꯥꯞꯄ ꯌꯥꯔꯦ ꯌꯥꯏ normal people ꯑꯃꯒꯤꯅꯤꯀꯣ ꯑꯅꯥꯕꯒꯤꯗꯤ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯛꯀꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯩꯅ once in a month ꯑꯃꯨꯛꯇꯪꯒ ꯆꯥꯕꯗꯨꯗꯤ ꯑꯗꯨꯃꯥꯏꯅ manage ꯇꯧꯕꯤ ꯇꯣꯏꯅ ꯁꯨꯝ ꯆꯥꯁꯜꯂꯛꯑꯒꯗꯤꯀꯣ ꯕꯣꯗꯤꯅ ꯀꯩꯁꯨ detox ꯌꯥꯝ ꯇꯧꯕ ꯉꯝꯃꯣꯏꯕ ꯁꯨꯝ ꯄꯤꯁꯜꯂꯛꯄꯅꯤꯅꯅꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯇꯥꯡꯅ ꯆꯥꯕꯤꯕ ꯍꯜꯂꯛꯑꯒ ꯌꯥꯝ heavy ꯆꯥꯁꯟꯕꯤꯗꯕ and ꯌꯥꯝꯅ hydrate ꯑꯣꯏꯍꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ hydrate ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ waterꯒꯤ intakeꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯆꯍꯤꯒꯤ range ꯂꯩꯕ꯭ꯔꯥ waterꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯂꯤꯇꯔ ꯀꯌꯥꯗꯤ consume ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯤ ꯈꯔ ꯑꯃꯅꯗꯤ water therapy ꯌꯥꯝ ꯐꯩ ꯀꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔ 7-9ꯒ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯑꯗꯨꯒ water therapy ꯇꯧꯕꯁꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯑꯗꯨꯒ waterꯁꯦ ꯑꯩꯈꯣꯏꯒꯤ intakeꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯅ ꯀꯌꯥꯃꯨꯛ ꯄꯤꯊꯛꯄ ꯌꯥꯏ ꯑꯗꯨꯒ adultꯅ ꯀꯌꯥꯃꯨꯛ ꯑꯍꯟꯗꯅ ꯀꯌꯥꯃꯨꯛ ꯄꯤꯊꯛꯄ ꯌꯥꯏ on an average ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯗꯥꯖꯨꯔꯁ ꯑꯃꯒꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯃꯥꯟꯅꯗꯕꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ recommend ꯇꯧꯕꯁꯦ 35 ml per kg body weight ꯁꯦ ꯇꯧꯋꯦꯕꯀꯣ normal people ꯑꯃꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯍꯤ 60ꯒꯤ ꯃꯃꯥꯡꯗ ꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯁꯤꯁꯤꯡꯅ 35 ml ꯁꯤꯗ body weight ꯁꯦ into ꯇꯧꯒꯗꯣꯏꯕ ꯑꯗꯨꯗ ꯇꯥꯔꯛꯄ ꯆꯥꯡꯗꯨꯅꯦꯕꯀꯣ ꯑꯗꯨ common ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ weather change ꯂꯥꯛꯄ exercise ꯇꯧꯕ physical activity ꯑꯗꯨ ꯃꯌꯥꯝꯗꯨ ꯌꯦꯡꯉꯒꯗꯤ ꯈꯤꯇꯪꯗꯤ update ꯂꯩꯒꯅꯤ ꯍꯥꯏꯗꯤ ꯈꯔ ꯍꯟꯊꯔꯛꯄ ꯌꯥꯎꯅꯤ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯎꯒꯅꯤꯕ ꯃꯔꯨꯑꯣꯏꯅ 35 ml ꯑꯗꯨ ꯈꯤꯇꯪ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄ 60+ ꯂꯥꯛꯈ꯭ꯔꯒꯗꯤ 30 ml ꯂꯥꯛꯀꯗꯣꯏꯕ ꯈꯔ ꯍꯟꯊꯔꯗꯣꯏꯕ ꯅꯠ ꯑꯉꯥꯡꯒꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯑꯃꯅꯗꯤ 8 cups ꯑꯃ ꯊꯛꯑꯣ 1 liter ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯕꯠ ꯃꯣꯏꯒꯤꯗꯤ around ꯑꯗꯨꯝ 900 ml 1 liter ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦ ꯕꯠ forcefully ꯇꯧꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯥꯅ ꯊꯛꯅꯤꯡꯉꯛꯏꯕ thirsty-ꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯉꯒ ꯍꯥꯏꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯗꯨꯝ 35 ꯁꯦ normally ꯑꯣꯏꯅ ꯆꯠꯂꯦ ꯑꯗꯣ water therapy ꯃꯇꯥꯡꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯟꯅꯗꯤ recommend ꯇꯧꯗꯦ ꯍꯣꯏ ꯇꯧꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯉꯣꯟꯗ ꯏꯐꯦꯛ ꯑꯝꯇ ꯂꯩꯇ꯭ꯔꯒꯗꯤ ꯕꯠ ꯆꯥꯟꯅꯗꯕ ꯌꯥꯎꯋꯤ water therapy ꯁꯦ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯂꯥꯛꯀꯗꯣꯏꯅꯤ ꯄꯦꯁꯦꯟꯁꯤꯡꯗ ꯑꯅꯥꯕꯁꯤꯡꯗ intermittent fasting-ꯒꯨꯝꯕꯁꯦ ꯁꯤꯗ ꯂꯥꯛꯀꯗꯣꯏꯅꯤ ꯍꯥꯏꯗꯤ ꯀꯨꯏꯅ gap ꯌꯥꯝꯅ ꯄꯤꯕ ꯑꯩꯈꯣꯏꯅ ꯀꯩꯝ ꯆꯥꯗꯕꯤ ꯂꯩꯕ empty ꯃꯔꯛꯁꯦ ꯁꯤꯗ ꯑꯗꯨꯝ water ꯑꯣꯏꯅ ꯊꯛꯄ ꯑꯗꯨꯗ water therapy-ꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯝ ꯁꯤꯖꯤꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯇꯣꯞꯄ water-ꯅ ꯑꯗꯨꯝ ꯆꯠꯇꯣꯏꯕ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯈꯔꯒꯨꯝꯕ ꯆꯥꯅꯕ ꯌꯥꯎꯅꯤ side effect ꯌꯥꯝ ꯂꯩꯕ ꯌꯥꯎꯋꯤ ꯑꯗꯨꯝ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯀꯟꯅ ꯄꯤꯗꯦ ꯑꯗꯨꯝ balance diet ꯑꯗꯨꯝ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯏꯁꯨ ꯂꯩꯇꯅꯕ ꯂꯥꯁꯇ ꯑꯗꯨꯅ water therapy ꯌꯥꯝ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ fluid intake-ꯇꯣ ꯑꯗꯨꯝ ꯂꯧꯕꯤꯔꯒ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ waterꯒꯤ intakeꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯑꯃꯗꯤ ꯂꯩ ꯐꯩ ꯏꯁꯤꯡ ꯊꯛꯄ ꯐꯩ ꯁꯤ ꯗꯨꯅꯤꯌꯥ ꯂꯣꯏ ꯍꯥꯏꯅꯕ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯖꯟꯅ ꯊꯛꯄꯁꯤꯡꯁꯤꯒꯤꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯂꯩ ꯃꯣꯏꯒꯤꯗꯤ ꯀꯔꯤ effect ꯂꯩ ꯃꯌꯥꯝꯁꯤꯅ ꯈꯜꯂꯤꯁꯦ ꯑꯌꯥꯝꯕꯅ hydrate ꯑꯣꯏꯗ꯭ꯔꯦꯅ ꯇꯧꯋꯦꯕ ꯏꯚꯟ ꯂꯝꯖꯦꯟ ꯑꯃ ꯆꯦꯜꯂꯛꯄ ꯀꯥꯟꯗ ꯏꯁꯤꯡ ꯄꯤꯀꯣ ꯃꯌꯥꯝꯁꯦ ꯋꯥꯔꯝꯃꯅꯤ ꯍꯥꯏꯅ over hydration ꯍꯥꯏꯅ ꯑꯃ ꯂꯩꯖꯒꯅꯤꯀꯣ ꯍꯦꯟꯖꯟꯅ ꯊꯛꯄ ꯀꯥꯟꯗ ꯉꯁꯥꯏ kidney-ꯒꯨꯝꯕ liver ꯀꯩꯀꯩꯁꯦ ꯑꯩꯈꯣꯏꯅ kidney-ꯁꯦ load ꯇꯧꯕ ꯉꯝꯃꯛꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯀꯣꯛ ꯉꯥꯎꯔꯛꯄꯒꯨꯝꯕ ꯑꯣꯅꯤꯡꯉꯛꯄ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ body fluid-ꯇꯨ ꯍꯦꯟꯒꯠꯂꯛꯑꯒꯗꯤ even collapse-ꯒꯨꯝꯕ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯆꯥꯡꯗꯨꯗꯒꯤ 500 ꯂꯤꯇꯔ ꯃꯈꯥꯏ ꯑꯃ ꯂꯤꯇꯔ ꯑꯃ ꯍꯦꯟꯕꯗꯨꯗꯤ ꯑꯩꯒꯤ activity-ꯗꯨꯅ ꯃꯇꯨꯡ ꯏꯜꯂꯦꯕ ꯍꯦꯟꯖꯟꯅ ꯊꯛꯄ ꯀꯥꯟꯗ ꯍꯌꯦꯡ kidney-ꯒꯨꯝꯕꯗ ꯏꯁꯨ ꯂꯩꯇꯅꯕ and ꯏꯁꯥꯗꯁꯨ body fluid ꯍꯦꯟꯗꯅꯕ side effect ꯍꯥꯏꯗꯤ ꯀꯣꯛ ꯉꯥꯎꯔꯛꯄ ꯇꯨꯔꯛꯄ ꯀꯩꯀꯩ ꯇꯧꯗꯅꯕ ꯍꯦꯟꯖꯟꯅ ꯊꯛꯄꯤꯒꯅꯨ ꯑꯩꯒꯤ ꯆꯥꯡ ꯍꯣꯠꯄꯤꯔꯒ ꯑꯣꯏꯅ ꯊꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯦꯟꯖꯟꯅ ꯊꯛꯄꯁꯦ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦꯕ ꯅꯠꯇ꯭ꯔꯥ over hydration ꯂꯩꯀꯣ ꯃꯌꯥꯝꯅꯗꯤ commonly ꯍꯥꯏꯅꯔꯤꯁꯦ ꯏꯁꯤꯡ ꯊꯛꯄ ꯐꯩꯅ ꯏꯁꯤꯡꯁꯦ ꯄꯪꯊꯛꯇ ꯊꯛꯄ ꯀꯌా ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ precaution ꯂꯧꯔꯤꯅꯦ ꯍꯥꯏꯅꯀꯣ ꯕꯣꯗꯤꯗꯅꯦ ꯑꯩꯒꯤ needs ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦꯅ ꯑꯩꯉꯣꯟꯗ ꯈꯧꯔꯥꯡꯉꯛꯏꯁꯦ ꯑꯩꯒꯤ ꯍꯣꯔꯃꯣꯟ ꯃꯌꯥꯝꯗꯨꯅ ꯅꯪ ꯏꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯤꯅꯦꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯄꯤꯁꯟꯕꯤꯕ ꯍꯦꯕꯤꯠ ꯑꯃ ꯊꯝꯕꯤꯕꯀꯣ ꯁꯨꯡꯊꯛ ꯊꯛꯇꯕꯁꯨ ꯐꯠꯇꯦ ꯕꯠ ꯍꯦꯟꯖꯟꯅ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯒꯁꯨ ꯐꯝꯃꯒ ꯊꯛꯇ ꯌꯥꯗꯦ ꯁꯤ ꯕꯨꯛ ꯑꯦꯃꯥꯎꯟꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯈꯤꯇꯪ ꯂꯥꯜꯂꯦ
ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯀꯣꯃꯟ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯗꯥꯏꯕꯦꯇꯤꯁꯀꯨꯝꯕ ꯍꯣꯏ ꯍꯥꯏꯄꯔꯇꯦꯟꯁꯟꯁꯀꯨꯝꯕ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯡꯖꯥꯏꯇꯤꯒꯨꯝꯕ ꯁꯨꯝꯕꯁꯤ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯗ꯭ꯔꯥꯗꯣ ꯍꯣꯏ ꯍꯣꯏ ꯁꯨꯝꯕꯁꯤꯗ ꯃꯣꯏꯒꯤꯁꯤ ꯗꯥꯏꯠ ꯆꯥꯔꯠꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒꯗꯤ ꯍꯦꯟꯅ ꯃꯣꯏꯗ ꯍꯦꯟꯅ ꯃꯣꯏꯒꯤ ꯃꯁꯥꯁꯦ ꯐꯤꯠ ꯑꯣꯏꯅ ꯂꯩꯕꯗ ꯀꯔꯝꯕ ꯗꯥꯏꯠꯁꯤꯅꯗꯤ ꯍꯦꯟꯅ ꯃꯣꯏꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯅꯥꯕ ꯑꯃ ꯌꯦꯡꯉꯝꯗꯥꯏꯗꯗꯤ ꯕ꯭ꯂꯗ ꯄꯦꯔꯥꯃꯤꯇꯔ ꯔꯤꯄꯣꯔꯠ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏ ꯌꯦꯡꯒꯗꯣꯏꯅꯦꯕꯀꯣ ꯑꯃꯒꯗꯤ ꯃꯥꯟꯅꯔꯣꯏ ꯍꯥꯏꯗꯤ ꯃꯥꯏ ꯕ꯭ꯂꯗ ꯇꯦꯁꯇꯨꯗ ꯀꯌꯥꯝ ꯌꯥꯝꯅ ꯁꯨꯒꯔ ꯂꯥꯛꯏꯅꯣ ꯑꯗꯒꯤ ꯔꯦꯟꯗꯝ ꯁꯨꯒꯔ ꯐꯥꯁꯇꯤꯡ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯤ ꯖꯁ ꯀꯃꯟꯂꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯐꯥꯔꯁꯇ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯠ ꯋꯦꯠꯁꯤꯃ ꯌꯦꯡꯒꯅꯤ ꯄꯦꯁꯦꯟꯁꯦ ꯑꯟꯗꯔ ꯋꯦꯠꯇ ꯂꯩꯔꯤꯕ꯭ꯔꯥ ꯑꯣꯚꯔ ꯋꯦꯠꯇ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒꯤ ꯈꯔ ꯑꯞ ꯗꯥꯎꯟꯗꯤ ꯂꯩꯒꯅꯤꯀꯣ ꯍꯣꯏ ꯑꯦꯅꯤ ꯍꯦꯜꯗꯤ ꯑꯃ ꯍꯥꯏꯕ ꯀꯥꯟꯗ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯨꯃ ꯑꯗꯨꯝ ꯂꯧꯈꯠꯂꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯥꯏꯕꯦꯇꯤꯛ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯇꯧꯔꯤꯁꯦ ꯃꯁꯜ ꯂꯣꯁ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯍꯣꯏ ꯃꯣꯏꯁꯦ ꯍꯣꯏ ꯖꯔ ꯖꯔ ꯁꯨꯝꯖꯜꯂꯛꯄꯩ ꯇꯥꯏꯞꯇ ꯃꯁꯥꯁꯦ ꯇꯧꯋꯦ ꯁꯤ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯇꯧꯕꯤꯔꯅꯤ ꯕꯠ ꯍꯥꯏ ꯄ꯭ꯔꯣꯇꯤꯟ ꯑꯗꯨꯝ ꯄꯤ ꯍꯥꯏ ꯄ꯭ꯔꯣꯇꯤꯟ ꯂꯣ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯌꯥꯝꯅ ꯆꯅꯥꯒꯨꯝꯕ ꯌꯥꯝ ꯌꯥꯎꯕ ꯀꯥꯞꯁ ꯌꯥꯝ ꯌꯥꯎꯕ ꯄꯣꯠꯁꯦ ꯌꯥꯝ ꯄꯤꯗꯦ ꯕ꯭ꯂꯗ ꯁꯨꯒꯔꯗꯣ ꯑꯗꯨ ꯁꯨꯝ ꯆꯥꯁꯜꯂꯛꯑꯗꯤ ꯍꯥꯏ ꯑꯣꯏꯈꯠꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏ ꯄ꯭ꯔꯣꯇꯤꯟꯒꯨꯝꯕ ꯆꯥꯏꯁꯤꯅ ꯃꯁꯜ ꯃꯥꯡꯊꯔꯛꯄ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯔꯤꯀꯣꯕꯔꯤ ꯑꯣꯏꯅꯕ ꯃꯉꯣꯟꯗꯁꯨ ꯀꯥꯟꯅꯅꯕ ꯄꯤꯗꯣꯏꯅꯤ ꯑꯗꯨꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯨꯗ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕꯁꯤꯡꯁꯦ ꯕ꯭ꯔꯦꯛꯐꯥꯁꯇ ꯑꯩꯅ ꯄꯟꯖꯈꯤꯕꯁꯤꯡꯗꯣ ꯍꯣꯏ ꯍꯣꯏ ꯃꯣꯏꯗꯣ ꯑꯗꯨꯝ ꯄꯟꯕ ꯌꯥꯏ ꯕꯠ ꯐ꯭ꯔꯨꯏꯠꯀꯨꯝꯕ ꯚꯦꯖꯤꯇꯦꯕꯜꯁ ꯈꯔ ꯈꯥꯏꯗꯣꯛꯑꯦ ꯗꯥꯏꯕꯦꯇꯤꯛꯇꯗꯤ ꯁꯤ ꯆꯥꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯅ ꯍꯣꯏ ꯍꯣꯏ ꯃꯔꯨ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯅ ꯒ꯭ꯂꯥꯏꯁꯦꯃꯤꯛ ꯏꯟꯗꯦꯛꯁ ꯀꯥꯏꯅ ꯂꯩ ꯂꯣ ꯑꯣꯏꯕ ꯈꯟꯒꯗꯣꯏꯅꯤ ꯕ꯭ꯂꯗ ꯁꯨꯒꯔꯁꯤꯗ ꯆꯥꯕꯒ ꯁ꯭ꯄꯥꯏꯛ ꯇꯧꯗꯕ ꯄꯣꯠ ꯈꯟꯒꯗꯣꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯆꯥꯅꯤꯡꯉꯦꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠꯅꯤꯅ ꯄꯨꯂꯞ ꯆꯥꯁꯟꯕ ꯀꯥꯟꯗ ꯗꯥꯏꯕꯦꯇꯤꯛꯇꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯍꯩꯒꯨꯝꯕꯗꯗꯤ ꯏꯆꯝ ꯆꯝꯕꯁꯦ ꯑꯩꯈꯣꯏꯅ ꯄꯤꯕꯁꯦ ꯑꯦꯄꯜꯒꯨꯝꯕ ꯑꯗꯒꯤ ꯄꯨꯡꯗꯣꯟ ꯍꯥꯏꯗꯤ ꯒꯧꯕꯥꯒꯨꯝꯕ ꯅꯥꯁꯄꯇꯤ ꯃꯣꯁꯝꯕꯤ ꯍꯩꯀ꯭ꯔꯨ ꯍꯩꯈꯥ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯍꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯤ ꯄꯤ ꯑꯗꯣ ꯍꯩ ꯆꯥꯕ ꯃꯇꯝꯗꯅꯦ ꯗꯥꯏꯕꯦꯇꯤꯛ ꯑꯣꯏꯕꯤꯔꯒꯅꯤ ꯍꯩ ꯃꯄꯨꯝ ꯑꯃ ꯄꯨꯂꯞ ꯆꯥꯊꯣꯛꯄꯤꯒꯅꯨ ꯄꯤꯁ ꯃꯆꯥ ꯑꯃꯅꯤ ꯆꯥꯕꯤꯕꯀꯣ ꯍꯥꯏꯗꯤ ꯍꯩꯗꯁꯨ ꯐ꯭ꯔꯛꯇꯣꯁ ꯃꯌꯥꯝ ꯌꯥꯎꯏꯅꯦ ꯍꯣꯏ ꯆꯥꯎ ꯍꯥꯏꯔ ꯃꯌꯥꯝ ꯆꯥꯁꯜꯂꯀꯥꯟꯗ ꯃꯥꯏ ꯕ꯭ꯂꯗ ꯁꯨꯒꯔ ꯁ꯭ꯄꯥꯏꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯁꯤꯒꯨꯝꯕ ꯑꯦꯟ ꯚꯦꯖꯤꯇꯦꯕꯜꯁꯀꯨꯝꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯑꯂꯨꯒꯨꯝꯕ ꯄꯥꯟ ꯃꯥꯏꯔꯦꯟ ꯃꯪꯒ꯭ꯔꯥ ꯕꯤꯠꯔꯨꯠꯀꯨꯝꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯄꯤꯗꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯅꯥꯡ ꯌꯥꯝ ꯌꯥꯎꯕ ꯀꯥꯞꯁ ꯌꯥꯝ ꯍꯣꯏ 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 ꯌꯥꯎꯕꯁꯤꯡꯁꯦ ꯍꯣꯏ ꯁ꯭ꯇꯥꯔꯆ ꯍꯣꯏ ꯌꯥꯎꯕꯁꯤꯡꯁꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯥꯅꯤꯡꯉꯀꯥꯟꯗ ꯋꯥꯟꯁ ꯏꯟ ꯋꯥꯏꯜ ꯆꯥꯕꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯅꯦ ꯆꯥꯎ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯤ ꯑꯩꯈꯣꯏꯅ ꯍꯣꯏ ꯌꯥꯔꯕꯅꯤ ꯍꯥꯏꯔꯒ ꯂꯣꯏ ꯂꯣꯏ ꯆꯥꯊꯣꯛꯄꯗꯣ ꯍꯣꯏ ꯑꯗꯨ ꯑꯃꯥꯎꯟꯠꯇꯣ ꯇꯧꯔꯛꯀꯗ꯭ꯔꯅꯅꯦ ꯍꯣꯏ ꯍꯣꯏ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯔꯦꯁꯇ꯭ꯔꯤꯛꯁꯦ ꯌꯥꯗꯕ ꯄꯣꯠꯁꯤꯗꯤ ꯆꯥꯔꯨꯔꯅꯣꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯌꯥꯕ ꯄꯣꯠꯇ ꯑꯗꯨꯝ ꯑꯔꯥꯝꯕ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡ ꯒ꯭ꯔꯤꯟ ꯂꯤꯐꯤ ꯚꯦꯖꯤꯇꯦꯕꯜꯁꯤꯡ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯑꯗꯒꯤ ꯂꯐꯨꯒꯨꯝꯕ ꯐꯥꯏꯕꯔ ꯌꯥꯎꯕꯁꯤꯡ ꯑꯗꯩ ꯀꯣꯕꯤꯒꯨꯝꯕ ꯀꯩꯀꯩ ꯑꯇꯩꯗꯤ ꯑꯌꯥꯝꯕ ꯆꯥ ꯌꯥꯏ ꯕꯠ ꯍꯣꯏ ꯄꯣꯔꯁꯟ ꯍꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯩꯕ ꯇꯥꯏ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯆꯥꯕ ꯃꯇꯝꯗꯁꯨ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯆꯥꯛꯇ ꯍꯦꯕꯤꯗꯨꯒ ꯄꯥꯔ ꯆꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯄ꯭ꯂꯦꯇꯤꯡꯗꯨꯃ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯇꯨꯝꯕ ꯆꯥꯡ ꯅꯥꯏꯕꯤꯕ ꯇꯥꯏ ꯑꯦꯟ ꯌꯥꯔꯤꯈꯩ ꯁꯤꯁꯨ ꯃꯔꯨ ꯑꯣꯏꯅ ꯑꯅꯥꯕꯁꯤꯡ ꯍꯣꯏ ꯁꯄ꯭ꯂꯤꯃꯦꯟꯗꯣ ꯈꯪꯗꯅ ꯄꯪꯆꯥ ꯆꯥꯕꯤꯒꯅꯨ ꯍꯣꯏ ꯍꯣꯏ ꯃꯥꯅꯦ ꯗꯥꯏꯕꯦꯇꯤꯛ ꯐꯕꯅꯤꯅ ꯌꯣꯜꯂꯛꯄꯒ ꯍꯦꯛꯇ ꯆꯥꯕ ꯁꯤ ꯅꯠꯇꯕꯀꯣ ꯉꯝꯃꯤꯈꯩꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯕ ꯋꯥꯀꯤꯡ ꯆꯠꯄ ꯑꯦꯟ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯨꯝ ꯆꯥꯕ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤ ꯃꯦꯅꯦꯖ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏ ꯄ꯭ꯔꯣꯇꯤꯟꯒ ꯈꯔ ꯍꯣꯏ ꯏꯟꯇꯦꯛ ꯍꯣꯏ ꯍꯣꯏ ꯂꯧꯕꯤꯕꯀꯣ ꯏꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯗꯨꯒ ꯕꯤꯄꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯀꯛꯑꯣ ꯍꯥꯏꯕꯁꯤꯃ ꯑꯗꯨꯝ ꯍꯥꯏꯔꯦ ꯍꯣꯏ ꯑꯗꯣ ꯕꯤꯄꯤꯒꯤꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯦ ꯀꯃꯥꯏꯅ ꯍꯣꯏ ꯁꯦꯝꯕꯗꯤ ꯌꯥꯏ ꯍꯣꯏ ꯗꯥꯁꯨꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯗꯥꯏꯠ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯦ ꯃꯌꯥꯝꯅꯕꯨꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯕꯤꯔꯝꯃꯅꯤ ꯍꯣꯏ ꯁꯤꯗꯤ ꯍꯣꯏ ꯑꯗꯨꯝ ꯌꯥꯎꯒꯗꯣꯏꯅꯦꯕꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯁꯤꯟ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯦꯕ꯭ꯂꯦꯠ ꯍꯟꯖꯟ ꯍꯟꯖꯟ ꯁꯤꯟꯕꯗꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯨꯗꯤ ꯌꯥꯎꯗꯣꯏꯅꯤ ꯍꯥꯏꯗꯤ ꯕꯤꯄꯤꯁꯤꯗ ꯑꯗꯨꯕꯨ ꯃꯥꯏꯁꯨ ꯍꯥꯏꯠ ꯋꯦꯠ ꯌꯦꯡꯒꯗꯣꯏꯅꯤ ꯑꯣꯚꯔ ꯋꯦꯠ ꯑꯣꯏꯔꯗꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯕꯀꯣ ꯅꯣꯔꯃꯦꯜ ꯋꯦꯠ ꯑꯣꯏꯔꯒꯁꯨ ꯊꯝꯕꯤꯅꯕ ꯍꯣꯠꯅꯕ ꯍꯟꯊꯔꯛꯇꯅꯕ ꯍꯥꯏꯒꯠꯂꯛꯇꯅꯕ ꯑꯦꯟ ꯑꯟꯗꯔ ꯋꯦꯠ ꯑꯣꯏꯔꯒꯁꯨ ꯃꯥꯗꯣ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯥꯏꯗꯜ ꯂꯩꯒꯗꯕ ꯋꯦꯠ ꯄꯨꯛ ꯂꯩꯅꯕ ꯍꯣꯠꯅꯒꯗꯣꯏꯅꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯤꯗ ꯍꯣꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯣꯏ ꯊꯨꯝꯁꯤꯗꯤ ꯀꯛꯀꯗꯣꯏꯅꯤꯀꯣ ꯕꯤꯄꯤ ꯌꯥꯝ ꯋꯥꯡꯉꯒꯗꯤ ꯊꯨꯝ ꯌꯥꯝ ꯆꯥꯕꯤꯗꯕ ꯍꯥꯏꯔ ꯃꯌꯥꯝꯁꯤꯅ ꯈꯔ ꯇꯧꯕ ꯑꯃ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯖꯔꯛꯀꯦ ꯂꯣꯏ ꯀꯛꯊꯠꯂꯒ ꯑꯩꯈꯣꯏ ꯄꯤꯟꯁ ꯑꯃꯈꯛꯇꯪꯒ ꯂꯧꯈꯠꯄ ꯌꯥꯎꯋꯦꯕꯀꯣ ꯑꯩ ꯕꯤꯄꯤ ꯋꯥꯡꯉꯕꯅꯤ ꯀꯥꯏꯅ ꯍꯣꯏ ꯁꯣꯏꯔꯦꯀꯣ ꯑꯗꯨꯗꯒꯤ ꯁꯣꯗꯤꯌꯝꯁꯦ ꯑꯩꯒꯤ ꯕꯣꯗꯤꯗ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯑꯗꯨꯗ ꯈꯤꯇꯪ ꯍꯟꯊꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯍꯣꯏ ꯍꯣꯏ ꯃꯥꯏ ꯐꯪꯁꯟ ꯂꯣꯏ ꯂꯩꯖꯩ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯥꯎꯟ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ 4 ꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏ ꯄꯔ ꯗꯦꯗ ꯅꯣꯔꯃꯦꯜ ꯄꯤꯄꯜꯗ ꯍꯥꯏꯕꯅꯦ ꯑꯗꯣ ꯕꯤꯄꯤ ꯂꯩꯔꯒꯗꯤ ꯑꯗꯨꯝ 3 ꯒ꯭ꯔꯥꯝꯒꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯀꯣ ꯍꯣꯏ ꯑꯃ ꯍꯣꯏ ꯁꯨꯡꯀꯠ ꯈꯦꯠꯅꯍꯜꯂ ꯀꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯎꯔꯤꯁꯦ ꯇꯦꯕꯜ ꯁꯣꯜꯠꯇꯣ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯎꯔꯤꯁꯤꯅ ꯆꯥꯕꯗ ꯆꯤꯟꯖꯥꯛꯁꯤꯗ ꯀꯩ ꯊꯨꯝ ꯌꯥꯎꯕ ꯄꯣꯠꯅꯣ ꯎꯗꯣꯏꯅꯦꯕ ꯃꯌꯥꯝꯁꯤꯅ ꯊꯨꯝꯗꯤ ꯀꯛꯑꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯖꯪ ꯐꯨꯗꯇꯨꯗ ꯌꯥꯎꯔꯤꯕ ꯊꯨꯝꯁꯤ ꯎꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯨꯝꯕꯁꯤ ꯀꯛꯄꯤꯕ ꯇꯥꯏ ꯍꯣꯏ ꯑꯦꯟ ꯁꯣꯗꯥ ꯌꯥꯝ ꯌꯥꯎꯕ ꯄꯣꯠ ꯆꯥꯕꯤꯗꯕ ꯕꯤꯄꯤ ꯌꯥꯝ ꯂꯩꯔꯒꯗꯤꯀꯣ ꯍꯣꯏ ꯑꯗꯨꯒ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯆꯥꯔꯒꯨꯝꯕꯗꯁꯨ ꯀꯨꯏꯅ ꯂꯤꯅꯕ ꯊꯝꯃꯤꯗꯅ ꯍꯣꯏ ꯍꯣꯏ ꯄ꯭ꯔꯤꯖꯥꯔꯕ ꯍꯣꯏ ꯇꯧꯅꯕ ꯄ꯭ꯔꯤꯖꯥꯕ ꯁꯣꯜꯠ ꯇꯧꯊꯕꯗꯣ ꯁꯨꯒꯔꯁꯦ ꯍꯣꯏ ꯍꯣꯏ ꯁꯤꯒꯨꯝꯕꯁꯨ ꯌꯥꯝ ꯁꯤꯖꯤꯟꯅꯗ ꯇꯥꯏ ꯑꯦꯟ ꯊꯨꯝ ꯌꯥꯛꯄꯤ ꯃꯅꯤꯄꯨꯔꯅ ꯌꯥꯝ ꯊꯨꯝ ꯄꯥꯝꯕ ꯌꯥꯛꯄꯤ ꯉꯥꯗꯣ ꯍꯣꯏ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯆꯥꯕꯤꯒꯅꯨ ꯊꯨꯝ ꯌꯥꯝꯅ ꯌꯥꯎꯕꯁꯤꯡ ꯑꯦꯟ ꯌꯥꯔꯤꯈꯩꯗꯤ ꯄꯦꯛꯀꯤꯡꯗ ꯂꯥꯛꯄꯁꯤꯡꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯁꯨ ꯊꯨꯝ
ꯊꯨꯝ ꯑꯣꯏꯒꯗꯣꯏꯅꯦ ꯔꯦꯃꯦꯗꯤꯁ ꯑꯗꯨꯝ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁꯤꯖꯤꯟꯅꯩꯁꯦ ꯑꯗꯨꯝ ꯐꯩ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯁꯥ ꯃꯔꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯁꯥ ꯃꯔꯣꯏꯁꯨ ꯍꯥꯏ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯍꯥꯏꯀꯣ ꯁꯤꯁꯤꯃ ꯑꯗꯩ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯑꯗꯨꯒ ꯆꯅꯝꯒꯨꯝꯕ ꯆꯅꯝꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯆꯅꯝꯁꯦ ꯃꯣꯏ ꯃꯣꯔꯅꯤꯡꯗ ꯆꯥꯎ ꯍꯥꯏꯅ ꯀꯌꯥ ꯑꯃꯁꯨ ꯔꯣ ꯑꯣꯏꯅꯒ ꯆꯥꯕꯁꯨ ꯌꯥꯎꯋꯦ ꯁꯤꯅꯗꯤ ꯀꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯖꯥꯠꯅꯣ ꯃꯣꯔꯅꯤꯡꯗꯗꯤ ꯄꯤꯗꯦ ꯃꯥꯁꯨꯅꯦ ꯌꯥꯝ ꯁꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯀꯩꯅꯣꯃ ꯌꯥꯎꯋꯦꯕꯀꯣ ꯀꯝꯄꯣꯅꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯛꯆꯥꯔꯒꯨꯝꯕꯗ ꯂꯟꯆ ꯅꯠꯇ꯭ꯔ ꯗꯤꯅꯔꯒꯨꯝꯕꯗ ꯍꯥꯞꯍꯜꯂꯦ ꯆꯅꯝ ꯆꯥꯕ ꯆꯅꯝ ꯍꯥꯏꯔꯒ ꯃꯄꯨꯝꯗꯣ ꯄꯨꯂꯞ ꯆꯥꯊꯣꯛꯄ ꯅꯠꯇꯦꯀꯣ ꯃꯔꯨ ꯃꯅꯥꯎ 3-4 ꯆꯥꯕꯤꯕꯀꯣ ꯕꯤꯄꯤ ꯂꯩꯕꯤꯔꯒꯗꯤ ꯑꯦꯟ ꯅꯣꯡꯃꯈꯥꯁꯨ ꯀꯥꯟꯅꯕꯅꯦ ꯕꯤꯄꯤꯁꯦ ꯁꯤ ꯑꯩ ꯑꯗꯨꯝ ꯔꯤꯀꯃꯦꯟ ꯇꯧꯋꯦꯕꯀꯣ ꯅꯣꯔꯃꯦꯜ ꯄꯤꯄꯜꯒꯤꯅꯤꯀꯣ ꯑꯅꯥꯕ ꯀꯅꯦꯛ ꯌꯥꯎꯗꯕ ꯀꯥꯡꯕꯨꯒꯤ ꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯀꯥꯟꯅꯕ ꯔꯦꯃꯤꯗꯤꯁꯅꯤ ꯌꯥꯝ ꯊꯤꯅ ꯍꯦꯜꯞ ꯇꯧꯕꯅꯤ ꯄ꯭ꯂꯁ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯁꯣꯝꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯐꯅ ꯆꯥꯔꯒꯁꯨ ꯁꯣꯝꯗ ꯂꯥꯜꯂꯛꯑꯒꯗꯤ ꯌꯥꯔꯣꯏ ꯃꯥꯅꯤ ꯑꯗꯨꯅꯤ ꯅꯤꯌꯣꯝꯗꯣ ꯀꯥꯏꯕ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯤ ꯍꯥꯏꯄꯔ ꯇꯦꯟꯁꯟꯗ ꯑꯩꯈꯣꯏ ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯃꯔꯨ ꯑꯣꯏꯅ ꯌꯥꯝ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯄꯥꯎꯇꯥꯛꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯨꯝ ꯆꯤꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯌꯥꯝ ꯌꯦꯛꯅꯕꯅꯤ ꯀ ꯍꯥꯏꯕ ꯑꯃꯁꯨ ꯍꯧꯖꯤꯛ ꯀꯟꯅꯁꯨ ꯍꯥꯏꯅꯔꯛꯏ ꯊꯨꯝ ꯆꯤꯅꯤꯁꯤ ꯄꯨꯔꯥ ꯀꯛꯄꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯄꯨꯁꯄꯅ ꯍꯥꯏꯕꯗꯗꯤ ꯊꯨꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ 4 ꯒ꯭ꯔꯥꯝ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯁꯤ ꯂꯩꯌꯦ ꯅꯣꯔꯃꯦꯜꯗꯅ ꯑꯗꯨꯒ ꯕꯤꯄꯤ ꯂꯩꯒꯅ 3 ꯍꯥꯏꯅ ꯑꯃꯈꯛꯇꯪ ꯍꯟꯊꯩꯗꯅꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯗꯤꯒ꯭ꯔꯤꯁꯦ ꯑꯗꯣ ꯆꯤꯅꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯒꯦ ꯆꯤꯅꯤꯁꯤꯗꯤ ꯑꯗꯨꯝ ꯇꯣꯇꯦꯂꯤ ꯀꯛꯑꯦ ꯑꯩꯈꯣꯏꯅ ꯊꯨꯝꯁꯤꯗꯤ ꯑꯗꯨꯝ ꯊꯝꯕꯤꯔꯦꯀꯣ ꯆꯤꯅꯤꯁꯤꯗꯤ ꯑꯗꯨꯝ ꯀꯛꯄꯤꯔꯣꯗꯤ ꯔꯤꯐꯥꯏꯟ ꯁꯨꯒꯔꯗꯤ ꯀꯥꯟꯅꯕ ꯀꯩꯝ ꯂꯩꯇꯦ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯇꯧꯔꯛꯄ ꯋꯦꯠ ꯒꯦꯅꯤꯡ ꯇꯧꯔꯛꯄ ꯍꯣꯔꯃꯣꯅꯦꯜ ꯏꯁꯨꯗ ꯗꯤꯁꯇꯔꯕ ꯇꯧꯔꯛꯄ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯗꯥꯁꯔꯣꯁ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯇ꯭ꯔꯦꯟꯗꯤꯡꯒꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯆꯤꯅꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯕ꯭ꯂꯗ ꯁꯨꯒꯔꯗꯁꯨ ꯁ꯭ꯄꯥꯏꯛ ꯇꯧꯗꯕ ꯏꯁꯥꯗꯁꯨ ꯀꯩꯝ ꯇꯧꯗꯕ ꯀꯦꯂꯣꯔꯤꯁꯨ ꯂꯣ ꯑꯣꯏꯕꯁꯨ ꯊꯣꯛꯑꯦꯕꯀꯣ ꯕꯠ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯥꯏꯗ꯭ꯔꯤꯁꯦ ꯑꯦꯗꯤꯛ ꯆꯨꯗꯅꯕꯅꯦꯕ ꯋꯥꯟꯁ ꯊꯛꯄ ꯍꯧꯈ꯭ꯔꯦ ꯑꯊꯨꯝꯕ ꯑꯃ ꯃꯊꯪ ꯊꯨꯝꯃꯛꯇꯕ ꯀꯥꯟꯗ ꯊꯛꯅꯤꯡꯉꯛꯑꯣꯏꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯍꯨꯠ ꯁꯤꯟꯅꯕ ꯄꯦꯁꯦꯟꯅ ꯔꯤꯀꯃꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯔꯤꯀꯃꯦꯟ ꯇꯧꯋꯤ ꯕꯠ ꯁꯤꯗ ꯁꯨꯒꯔ ꯐ꯭ꯔꯤ ꯁꯤꯖꯤꯟꯅꯗ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦ ꯌꯥꯔꯤꯈꯩꯗꯤ ꯑꯊꯨꯝꯕꯁꯦ ꯀꯛꯄꯤꯔꯣ ꯍꯦꯜꯗꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃ ꯑꯣꯏꯅꯤꯡꯉꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯤ ꯀꯣꯐꯤ ꯊꯛꯄ ꯃꯇꯝꯗꯤ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯁꯨꯒꯔꯁꯦ ꯔꯤꯐꯥꯏꯟꯁꯦ ꯑꯗꯨꯝ ꯍꯥꯞꯄꯤꯗꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯁꯤꯁꯤ ꯔꯦꯀꯃꯦꯟ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯆꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯌꯣꯟꯅꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯒ꯭ꯔꯣꯁꯔꯤ ꯁꯣꯞꯇ ꯌꯣꯜꯂꯤꯕꯁꯤꯡꯁꯤ ꯁꯨꯡꯂꯩ ꯂꯩꯗꯕ ꯑꯣꯏꯅ ꯔꯦꯀꯃꯦꯟ ꯇꯧꯅꯤꯡꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯔꯅꯤꯡꯗ ꯑꯩꯈꯣꯏꯅ ꯍꯜꯋꯥꯒꯨꯝꯕ ꯍꯧꯕ ꯑꯗꯒꯤ ꯔꯣꯁꯒꯨꯜꯂꯥꯒꯨꯝꯕ ꯁꯦꯝꯕ ꯃꯇꯝꯗ ꯆꯤꯅꯤꯁꯦ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯗꯅ ꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯁꯨ ꯑꯦꯚꯣꯏꯗ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯣꯏ ꯆꯤꯅꯤꯁꯦ ꯍꯣꯏ ꯗꯥꯏꯖꯦꯁꯟ ꯑꯃꯅꯤꯅ ꯑꯩ ꯁꯥꯏꯗꯇꯩꯗꯤ ꯐꯠꯇꯦꯗꯤ ꯍꯥꯏꯔꯒꯦ ꯕꯠ ꯍꯧꯖꯤꯛ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕꯁꯦ ꯁ꯭ꯇꯤꯕꯤꯌꯥ ꯀꯥꯏꯅ ꯑꯅꯧꯕ ꯊꯣꯛꯏꯕꯅꯤ ꯃꯣꯡ ꯐ꯭ꯔꯨꯠ ꯀꯥꯏꯅ ꯊꯣꯛꯏꯕꯀꯣ ꯈꯤꯇꯪ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯏ ꯑꯗꯨꯏ ꯃꯍꯨꯠꯇ ꯉꯁꯥꯏ ꯍꯜꯋꯥ ꯍꯧꯕꯗ ꯁ꯭ꯇꯤꯕꯤꯌꯥ ꯑꯣꯏꯅꯒ ꯍꯥꯞꯍꯟꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯤ ꯉꯁꯥꯏ ꯆꯤꯅꯤ ꯑꯉꯥꯡꯕꯒꯨꯝꯕ ꯍꯅꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯕ꯭ꯂꯗ ꯁꯨꯒꯔ ꯁ꯭ꯄꯥꯏꯛ ꯇꯧꯕꯗꯣ ꯆꯞ ꯃꯥꯟꯅꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯒꯩ ꯍꯟꯊꯩ ꯕꯠ ꯑꯉꯥꯡꯒꯨꯝꯕꯗ ꯀꯥꯇꯤ ꯈꯤꯇꯪꯒ ꯍꯥꯞꯄꯤꯕ ꯌꯥꯎꯋꯤꯀꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯛꯇꯕ ꯃꯥꯗꯣ ꯆꯥꯅꯤꯡꯗꯕꯒ ꯑꯣꯏꯔꯒꯗꯤ ꯕꯠ ꯅꯣꯔꯃꯦꯜꯂꯤ ꯑꯣꯏꯔꯒꯗꯤ ꯆꯥꯕꯤꯗꯕꯅ ꯍꯦꯟꯅ ꯐꯩ ꯑꯩꯉꯣꯟꯗ ꯁꯣꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯣ ꯊꯨꯝꯒꯤ ꯆꯥꯡꯗꯤ ꯀꯛꯄ ꯌꯥꯗꯦ ꯆꯤꯅꯤꯗꯤ ꯑꯗꯨꯝ ꯀꯛꯊꯠꯄꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯆꯤꯅꯤꯒ ꯊꯨꯝꯒꯁꯦ ꯆꯤꯅꯤꯅ ꯍꯦꯟꯅ ꯁꯥꯊꯤ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯄꯨꯁꯄꯥꯒꯤꯗꯤ ꯏꯁꯥꯒꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯔꯤꯁꯤ ꯀꯔꯤ ꯀꯔꯤ ꯗꯥꯏꯠ ꯇꯧꯕꯒꯤꯅꯣ ꯁ꯭ꯂꯤꯝ ꯇ꯭ꯔꯤꯝꯒ ꯑꯣꯏꯔ ꯂꯩꯔꯤꯁꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯑꯣꯏꯔꯛꯄ꯭ꯔꯥ ꯁ꯭ꯇ꯭ꯔꯤꯝ ꯀꯩꯁꯨ ꯑꯣꯏꯗꯦꯀꯣ ꯗꯥꯁꯔꯁ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯍꯥꯟꯅꯗꯤ ꯑꯣꯏꯔꯛꯇꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯝꯇꯪ ꯄꯟꯖꯔꯛꯀꯦ ꯃꯌꯥꯝꯅ ꯑꯩꯁꯨ ꯗꯥꯏꯇꯤಷꯤꯌꯟ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩ ꯌꯥꯝ ꯅꯣꯏꯔꯒ ꯗꯥꯏꯇꯤಷꯤꯌꯟ ꯑꯣꯏꯗ꯭ꯔꯤꯀꯥꯟꯗꯀꯣ ꯑꯩ ꯌꯥꯝ ꯅꯣꯏꯔꯝꯃꯤ ꯌꯥꯝꯅ ꯃꯤꯅ ꯕꯣꯗꯤ ꯁꯦꯃꯤꯡ ꯌꯥꯝ ꯇꯧꯕꯤꯔꯛꯄ ꯑꯃꯅꯦ ꯑꯩꯁꯨ ꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯌꯥꯝꯒꯤ ꯑꯦꯗꯚꯥꯏꯁꯀ ꯇꯧꯖꯩꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯈꯪꯗꯦ ꯑꯩꯅ ꯆꯥꯏꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯍꯣꯔꯃꯣꯅꯦꯜ ꯏꯁꯨꯅ ꯀꯔꯤꯅꯣ ꯄꯤꯔꯤꯌꯠꯁ ꯃꯇꯝꯗꯅ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯀꯩꯝ ꯈꯪꯉꯛꯇꯦꯕꯀꯣ ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯄꯥꯔꯠꯇꯣ ꯇꯝꯃꯨꯔ ꯈꯣꯠꯂ ꯈꯪꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩ ꯆꯥꯔꯗꯤ ꯁꯤ ꯍꯦꯟꯖꯜꯂꯗꯤ ꯁꯤ ꯇꯧꯏ ꯈꯪꯕꯒꯤ ꯇꯧꯖꯩꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯄꯟꯖꯅꯤꯡꯕꯁꯦ ꯃꯌꯥꯝ ꯆꯥꯔꯒ ꯂꯣꯏ ꯅꯣꯏꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯦꯗꯣꯂꯦꯁꯦꯟꯁ ꯃꯌꯥꯝꯗꯁꯨ ꯍꯣꯔꯃꯣꯅꯦꯜ ꯏꯁꯨ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯖꯔꯒꯀꯣ ꯍꯟꯗꯧ ꯌꯥꯗꯕ ꯑꯦꯛꯁꯔꯁꯥꯏꯁꯁꯨ ꯑꯗꯨꯝ ꯇꯧꯋꯤ ꯆꯥꯕꯁꯨ ꯑꯗꯨꯝ ꯁꯦꯝꯃꯤꯅꯤ ꯁꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯍꯣꯔꯃꯣꯅꯦꯜ ꯍꯧꯖꯤꯛ ꯄꯤ ꯀꯥꯏꯅ ꯂꯩꯅꯥ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯁꯤꯗꯒꯤꯁꯨ ꯇꯧꯋꯦ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇꯕ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯍꯤꯗꯥꯛ ꯆꯥꯁꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯍꯤꯗꯥꯛ ꯃꯌꯥꯝꯗꯨꯅꯒ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯏꯁꯥ ꯑꯃ ꯐꯍꯟꯅꯤꯡꯉꯒꯗꯤꯀꯣ ꯑꯗꯨꯝ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯍꯣꯠꯅꯕꯤꯕ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯇꯨꯝꯃꯅꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯕ ꯇꯨꯝꯕ ꯆꯥꯡ ꯅꯥꯏꯕ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯕꯤꯕ ꯋꯥꯛꯀꯤꯡ ꯈꯔ ꯑꯗꯨꯝ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯈꯔꯗꯤ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯉꯁꯥꯏ ꯄꯜꯂꯤꯕ ꯀꯣꯟꯁꯤꯁꯇꯦꯟꯁꯤ ꯂꯩꯕ ꯁꯤꯃꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯁꯤꯅ
ꯀꯌꯥ ꯑꯃꯁꯨ ꯃꯤ ꯍꯥꯏꯅꯕꯁꯨ ꯂꯩ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯇꯨꯝꯕ ꯌꯥꯒꯟꯗꯦ ꯀ ꯍꯥꯏꯔꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯪꯒꯨꯔ ꯆꯥꯎ ꯀ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯊꯦꯡꯅ ꯄꯥꯒꯦ ꯇꯨꯝꯍꯜꯂꯣꯏꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯀꯣꯐꯤ ꯊꯛꯎ ꯀ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯁꯤꯁꯨ ꯌꯥꯝꯅ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯤꯀꯣ 7 to 8 hours ꯇꯨꯝꯕꯁꯦ ꯁꯦ ꯇꯨꯝꯕ ꯌꯥꯗꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯁꯄꯥꯒꯤ ꯑꯣꯏꯕ ꯔꯦꯀꯃꯦꯟꯗꯦꯁꯟ ꯑꯗꯨꯒ ꯇꯨꯝꯍꯧꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯍꯧ ꯊꯦꯡꯉꯒꯁꯨ ꯑꯩꯈꯣꯏꯗ ꯍꯦꯜꯊꯇ ꯁꯣꯛꯏ ꯀꯥꯏꯅ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯥꯎꯔꯧ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯑꯣꯏꯅ ꯀꯩꯅꯣꯁꯦ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯅꯤꯡꯉꯤ ꯍꯣꯏ ꯇꯨꯝꯕꯁꯦ ꯑꯍꯤꯡ ꯇꯨꯝꯕꯅ ꯐꯗꯣꯏꯅꯦꯕꯀꯣ ꯅꯨꯡꯊꯤꯟ ꯇꯨꯝꯕꯗꯨꯗꯤ ꯃꯣꯏꯒꯤ ꯔꯨꯇꯤꯟ ꯑꯃ ꯀꯥꯏꯖꯒꯗꯣꯏꯅꯦꯕ ꯑꯍꯤꯡ ꯇꯨꯝꯕꯤꯕ ꯑꯗꯣ ꯇꯨꯝꯕꯁꯦ ꯌꯥꯔꯛꯇꯕꯁꯦ ꯃꯥꯒꯤ ꯐꯦꯛꯇꯔ ꯃꯌꯥꯝꯕꯨꯗꯤ ꯂꯩꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯁ꯭ꯇ꯭ꯔꯦꯁ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂ ꯂꯩꯔꯒꯗꯤ ꯑꯩꯅ ꯃꯌꯥꯝ ꯑꯐꯕ ꯗꯥꯏꯠ ꯄꯤꯁꯅꯨ ꯃꯌꯥꯝ ꯒꯨꯂꯤ ꯊꯥꯁꯅꯨ ꯌꯥꯔꯛꯇꯕ ꯃꯤ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯅꯣꯔꯃꯦꯜ ꯑꯣꯏꯅꯗꯤ ꯉꯁꯥꯏ ꯑꯐꯕ ꯆꯤꯟꯖꯥꯛꯇꯨꯃ ꯆꯥꯕꯤꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ꯔꯦꯃꯦꯗꯤꯁ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯝꯃꯒꯦ ꯇꯦꯖꯄꯇꯥ ꯃꯅꯥꯁꯦ ꯕꯦ ꯂꯤꯞꯁꯦ ꯑꯩꯈꯣꯏꯅ ꯆꯥ ꯂꯣꯟꯕꯗ ꯍꯥꯞꯄꯤꯁꯦ ꯁꯤ ꯑꯩ ꯇꯨꯝꯕꯒꯤ ꯌꯥꯝ ꯊꯤꯅ ꯄꯣꯖꯤꯇꯤቭ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯐꯪꯉꯦ ꯕꯦ ꯂꯤꯞꯁꯦ ꯑꯩꯈꯣꯏꯅ 3-4 ꯃꯅꯥꯁꯦ ꯂꯧꯕꯤꯔꯅꯤꯗꯅꯀꯣ ꯑꯗꯨꯒ ꯐꯖꯅ ꯐꯨꯠꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯄꯦꯟ ꯑꯃꯗ ꯐꯨꯠꯄꯤꯔꯣ ꯆꯥ ꯂꯣꯟꯕꯩ ꯇꯥꯏꯞꯇꯀꯣ 15-10 ꯃꯤꯅꯠꯁꯦ ꯐꯖꯅ ꯂꯣ ꯐ꯭ꯂꯦꯝ ꯑꯃꯗ ꯂꯩꯊꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯇꯤꯡꯉ ꯊꯝꯕꯤꯌꯨ ꯃꯥꯗꯤ ꯇꯥꯎꯒꯜꯂꯤꯗꯅꯀꯣ ꯇꯤꯡꯉ ꯊꯝꯕꯤꯔꯣ ꯏꯪꯍꯟꯕꯤꯔꯣ ꯑꯗꯨꯒ ꯇꯨꯝꯃꯝꯗꯥꯏꯗ 1 ꯒ꯭ꯂꯥꯁ ꯑꯃ ꯊꯛꯄꯤꯌꯨ ꯕꯣꯗꯤ ꯌꯥꯝ ꯊꯤꯅ ꯔꯤꯂꯦꯛꯁ ꯑꯣꯏꯕꯅꯤ ꯌꯥꯝ ꯊꯤꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕꯅꯤ ꯍꯣꯏ ꯁꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯆꯥꯅꯅꯤ ꯂꯩꯇꯦ ꯖꯁ ꯁꯖꯦꯁꯟ ꯑꯣꯏꯅꯅꯤ ꯀꯥꯟꯅꯩ ꯍꯥꯏꯕ ꯁꯥꯏꯠ ꯂꯥꯛꯀꯅꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕꯁꯨ ꯂꯥꯛꯀꯅꯤ ꯁꯤ ꯃꯌꯥꯝ ꯀꯥꯟꯅꯩꯀꯣ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯦꯟ ꯑꯩꯈꯣꯏꯅ ꯁꯝꯇꯥꯏꯝꯁ ꯁꯄ꯭ꯂꯤꯃꯦꯟꯗ ꯃꯦꯒꯅꯤꯁꯤꯌꯝꯒꯨꯝꯕ ꯑꯗꯨꯝ ꯊꯥꯕꯤꯕꯁꯨ ꯌꯥꯎꯋꯦ ꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯑꯩ ꯏꯁꯥꯁꯨ ꯁꯤꯖꯤꯟꯅꯔ ꯑꯗꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯀꯥꯟꯅꯩ ꯈꯪꯉꯦꯕꯀꯣ ꯕ꯭ꯔꯥꯟ ꯑꯐꯕ ꯑꯣꯏꯔꯒꯗꯤ ꯃꯁꯜꯁꯤꯡꯁꯦ ꯐꯖꯅ ꯔꯤꯂꯦꯛꯁ ꯇꯧꯔꯛꯄ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯦꯟ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯣꯡꯌꯥꯁꯦ ꯏꯁꯤꯡ ꯑꯁꯥꯕꯗꯅꯦ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯤꯔꯅꯤꯗꯅꯀꯣ ꯏꯁꯤꯡ ꯑꯁꯥꯕꯁꯤꯗ ꯊꯨꯝ ꯍꯥꯞꯄꯤꯔꯒ ꯆꯥꯝꯊꯣꯛꯄꯤꯔꯒ ꯇꯨꯝꯕ ꯀꯥꯟꯗꯁꯨꯅꯦ ꯑꯗꯨꯝ ꯁꯤꯁꯨ ꯇꯨꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯍꯦꯜꯞ ꯇꯧꯕ ꯃꯁꯜ ꯃꯌꯥꯝꯁꯨ ꯔꯤꯂꯦꯛꯁ ꯇꯧꯕ ꯑꯃ ꯑꯣꯏ ꯊꯨꯝꯁꯨ ꯃꯈꯟꯕꯨꯗꯤ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯁꯤꯗ ꯅꯣꯔꯃꯦꯜ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯊꯨꯝꯁꯤ ꯍꯣꯏ ꯅꯠꯇꯕ ꯐꯕꯗꯤ ꯂꯩꯇ꯭ꯔꯕꯨꯗꯤ ꯅꯣꯔꯃꯦꯜꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯁꯦ ꯍꯧꯖꯤꯛꯇ ꯄꯤꯡ ꯁꯣꯜ ꯑꯅ ꯔꯣꯛ ꯁꯣꯜ ꯀꯥꯏꯅ ꯂꯩꯕꯁꯦ ꯁꯤꯁꯤꯃ ꯁꯤꯖꯤꯟꯅꯕ ꯌꯥꯏꯅ ꯏꯁꯣꯝ ꯁꯣꯜ ꯑꯅ ꯑꯃ ꯊꯣꯛꯄꯅꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯁꯜ ꯔꯤꯂꯦꯛꯁ ꯇꯧꯕ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤ ꯂꯩꯀꯥꯟ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯍꯣꯏ ꯁꯤ ꯗꯥꯏꯠꯀꯤ ꯁꯥꯏꯠꯇꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯅ ꯈꯪꯖꯕ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯅꯦ ꯍꯣꯏ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯍꯥꯞꯄꯤꯔꯅꯤ ꯊꯨꯝꯒꯤ ꯆꯥꯡ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯒꯗꯣꯏꯅꯤ ꯑꯗꯨꯒ ꯇꯤꯡꯉꯒ ꯈꯣꯡꯁꯦ ꯂꯩꯔꯅꯤ ꯃꯤꯅꯤꯠ 5-10 ꯐꯖꯅꯀꯣ ꯌꯥꯝꯅ ꯉꯝꯒꯗꯕ ꯆꯥꯡꯗꯨꯗ ꯐꯖꯅ ꯍꯥꯝꯗꯣꯛꯄꯤꯔꯒ ꯇꯨꯝꯕꯒꯨꯝꯕ ꯁꯤꯁꯦ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯅꯤ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯁꯜꯂꯒꯗꯤ ꯖꯁ ꯗꯣꯛꯇꯔ ꯀꯟꯁꯜ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯏꯁꯨ ꯀꯩ ꯂꯩꯔꯤꯅꯣ ꯍꯥꯏꯗꯤ ꯃꯦꯗꯤꯁꯤꯟ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯂꯥꯛꯀꯗꯣꯏꯅꯤ ꯗꯥꯏꯠ ꯉꯥꯛꯇꯅ ꯉꯝꯃꯛꯇ꯭ꯔꯒꯗꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯕ ꯖꯒꯥ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯅꯠꯇ꯭ꯔꯥ ꯁꯤ ꯀꯥꯟꯗꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯅꯨꯄꯥ ꯃꯆꯥꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯍꯦꯌꯔ ꯀꯦꯌꯔꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯣ ꯄꯨꯁꯄꯥꯒꯤ ꯃꯣꯠꯇ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯤꯁꯤꯌꯟ ꯑꯃ ꯑꯣꯏꯅ ꯀꯔꯝꯕ ꯗꯥꯏꯠꯅ ꯃꯣꯏꯗ ꯍꯦꯟꯅ ꯁ꯭ꯀꯤꯟ ꯑꯃꯗꯤ ꯍꯦꯌꯔꯁꯤꯒꯤ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯕꯤꯌꯨ ꯃꯌꯥꯝ ꯂꯣꯏ ꯍꯪꯉꯛꯄ ꯀꯣꯏꯁꯟꯅꯦ ꯁ꯭ꯀꯤꯟ ꯐꯖꯅꯕ ꯗꯥꯏꯠꯁꯦ ꯀꯔꯤꯅꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯐꯖꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟ ꯐꯖꯅꯕ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯨ ꯌꯥꯎꯗꯣꯏꯅꯦ ꯁꯤꯗꯩ ꯍꯦꯟꯅ ꯏꯟꯀ꯭ꯔꯤꯁ ꯇꯧꯕ ꯌꯥꯕꯁꯦ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯌꯥꯝ ꯌꯥꯎꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯍꯩ ꯔꯥꯁꯤꯡꯁꯦ ꯑꯗꯨꯝ ꯀꯣꯝꯂꯥꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯀꯣꯂꯥꯖꯦꯟ ꯄ꯭ꯔꯗꯛꯁꯟ ꯀꯣꯂꯥꯖꯦꯟ ꯌꯥꯝ ꯊꯛꯅꯩꯀꯣ ꯀꯣꯂꯥꯖꯦꯟ ꯄ꯭ꯔꯗꯛꯁꯟꯗ ꯌꯥꯝ ꯍꯦꯜꯞ ꯇꯧꯕ ꯍꯩ ꯔꯥꯁꯤꯡꯅꯤ ꯕꯦꯔꯤꯁꯀꯨꯝꯕ ꯑꯗꯨꯝ ꯆꯥ ꯌꯥꯏ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯐꯪꯉꯤꯕꯁꯤꯡꯀꯣ ꯀꯐꯣꯏꯒꯨꯝꯕ ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯦꯄꯜꯒꯨꯝꯕ ꯄꯥꯄꯌꯥꯒꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ABC ꯖꯨꯁꯁꯦ ꯌꯥꯝ ꯔꯤꯀꯃꯦꯟ ꯇꯧꯋꯤ ꯅꯣꯔꯃꯦꯜ ꯄꯤꯄꯜꯒꯤꯅꯤꯀꯣ ꯑꯦꯄꯜꯅꯦ ꯕꯤꯠꯔꯨꯠꯅꯦ ꯒꯖꯔꯅꯦ ꯍꯥꯏꯅ ABC ꯍꯥꯏꯅ ꯑꯦꯄꯜ ꯕꯤꯠꯔꯨꯠ ꯀꯦꯔꯠ ꯑꯦꯟ ꯄ꯭ꯂꯁ ꯂꯦꯃꯟ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯕꯣꯗꯤꯗ ꯑꯦꯕꯖꯣꯔꯕ ꯇꯧꯗꯨꯅꯦꯕ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯠꯇꯣ ꯃꯌꯥꯝ ꯖꯨꯁ ꯑꯣꯏꯅ ꯁꯦꯝꯗꯣꯏꯔꯕ ꯖꯨꯁ ꯑꯣꯏꯅ ꯁꯦꯝꯃꯁꯨ ꯌꯥꯔꯦꯀꯣ ꯖꯨꯁ ꯑꯣꯏꯅ ꯁꯦꯝꯃꯒꯗꯤ ꯃꯍꯥꯎ ꯌꯥꯝ ꯂꯩ ꯍꯥꯏꯗꯤ ꯐ꯭ꯂꯦꯚꯔ ꯑꯃ ꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯗ ꯂꯦꯃꯟ ꯈꯤꯇꯪ ꯍꯥꯞꯄꯤꯕ ꯚꯤꯇꯥꯃꯤꯟ ꯁꯤꯗꯣ ꯑꯦꯕꯖꯣꯔꯕ ꯇꯧꯅꯕꯀꯣ ꯑꯦꯟ ꯗꯥꯁꯨꯔꯁꯅ ꯑꯩ ꯉꯁꯤ ꯅꯪꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯤꯛꯁ ꯇꯧꯁꯜꯂ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯑꯗꯨꯝ ꯁꯂꯠꯀꯤ ꯃꯑꯣꯡꯗ ꯆꯥꯕ ꯌꯥꯏ ꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤ ꯑꯦꯟ ꯃꯔꯨ ꯑꯣꯏꯅ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯥꯏꯉꯪ ꯑꯇꯦꯛꯄꯁꯦ ꯐ꯭ꯔꯦꯁꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯑꯃ ꯂꯧꯕꯤꯔꯣ ꯑꯣꯔꯦꯟꯖ ꯈꯤꯇꯪ ꯑꯃ ꯑꯗꯨꯝ ꯃꯀꯨ ꯈꯣꯛꯇꯣꯛ ꯍꯥꯞꯆꯤꯟꯕꯤꯕ ꯌꯥꯏ ꯖꯤꯟꯖꯔ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯑꯦꯟ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯃꯔꯨ ꯑꯃꯇꯪ ꯑꯅꯤꯇꯪ ꯍꯥꯞꯄꯤꯌꯣ ꯑꯗꯨꯒ ꯒ꯭ꯔꯥꯏꯟ ꯇꯧꯔ ꯊꯛꯄ ꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩꯕꯀꯣ ꯑꯦꯟ ꯃꯌꯥꯝ ꯍꯧꯖꯤꯛ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯊꯛꯏꯗꯅꯀꯣ ꯁꯤꯅ ꯂꯣꯏ ꯍꯣꯜ ꯕꯣꯗꯤ ꯗꯤꯇꯣꯛꯁ ꯇꯧꯕꯗꯤ ꯅꯠꯇꯦ ꯖꯁ ꯍꯦꯜꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯃ ꯂꯩꯗꯅ ꯏꯁꯤꯡ ꯁꯨꯡꯇꯛ ꯊꯛꯅꯤꯡꯗꯕꯗꯣ ꯗꯤꯇꯣꯛꯁꯅꯦ ꯍꯥꯏꯔꯗꯤ ꯊꯛꯅꯤꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯗꯤꯇꯣꯛꯁꯇꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯕꯤꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗꯥꯛꯀꯨꯝꯕ ꯅꯨꯡꯁꯤꯗꯥꯛꯀꯨꯝꯕ, and ꯍꯣꯏ. chia seed kitang happy ba yai ko and aduga champragumba happy ba ginger jo happy yai dumaina cinnamon ka hapa ma'am mai combination lay Hoi. da happy ran thakpi ba si dum skin da help tawi hai tare aduga sumaina thakpi ba khatang oraga su balance diet to di plus adum tawbiyo ꯑꯗꯨꯝ duga ꯁꯣꯏꯕꯤꯗꯕ. yirungumba dum chabi ba se protein gumba phajana intake tawbiraga di ko adum help tawi aduga skin gumba phajana ba help tawi se UV gumba su dum pi khoina yam natte ko khitang ꯍꯣꯏ. budget amani mangonda MCT kaina kanaba yauri bu ko aduna kitang help torput su mating pangba Hoi. dumaina dum ha chabi ba fai manung dei phahan ba hai tare khoi ꯍꯣꯏ gina ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯤꯡꯁꯤꯗꯤ ꯑꯦꯗ ꯇꯧꯕꯗꯤ ꯀꯃꯥꯏꯅ ꯀꯔꯤ ꯂꯩ? ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯀꯨꯝꯕ ꯁꯤꯠ ꯀꯨꯝꯕ ꯁꯦ ꯑꯗꯨꯝ ꯍꯦꯛ ꯇꯧꯖꯔꯝꯒꯦ ꯅ꯭ꯌꯨ ꯇ꯭ꯔꯦꯟꯗꯤꯡ ꯅꯤ ꯍꯧꯖꯤꯛ ꯁꯤꯠ ꯁꯦ ꯃꯌꯥꯝ ꯀꯃꯟꯅꯤ ꯀꯣ ꯍꯣꯏ ꯍꯣꯏ. ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯩꯈꯣꯏꯅ ꯑꯜꯃꯟ ꯒꯨꯝꯕ ꯋꯥꯜꯅꯠ ꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯩ ꯀꯦꯁ꯭ꯌꯨ ꯒꯨꯝꯕ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯣ ꯅꯠ ꯆꯥꯕꯩ ꯃꯑꯣꯡꯁꯦ ꯇꯤꯡꯉ ꯆꯥꯕꯤꯕꯅ ꯕꯦꯁꯅꯤ ꯀꯣ ꯂꯣꯏꯅꯃꯛꯁꯦ? ꯂꯣꯏꯅꯃꯛ ꯅꯠꯇꯦꯗ ꯁꯨꯔ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯏ ꯅꯠꯁ ꯅꯠꯁꯇꯨꯒꯤ ꯑꯜꯃꯟꯗꯤ ꯃꯇꯨꯡ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯜꯃꯟꯒ ꯋꯥꯜꯅꯠꯀꯁꯤꯅ ꯍꯤꯡ ꯇꯤꯡꯊꯣꯛꯕ ꯐꯩ ꯀꯦꯁ꯭ꯌꯨꯒꯨꯝꯕꯅ ꯌꯥꯝ ꯀꯨꯏꯅ ꯇꯤꯡꯕꯤꯗꯕ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯍꯣꯏ. ꯇꯤꯡꯊꯣꯛꯄꯤꯔꯒ ꯃꯀꯨꯗꯣ ꯈꯣꯛꯇꯣꯛꯄꯤꯔꯒ ꯑꯗꯨꯝ ꯆꯥꯕ ꯁꯤꯁꯨ ꯑꯗꯨꯝ ꯑꯣꯃꯦꯒꯥ 3ꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯃꯌꯥꯝ ꯈꯔ ꯐꯪꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ. ꯁꯤꯃ ꯁꯤꯠꯇꯗꯤ ꯉꯁꯥꯏ ꯗꯁꯨꯔꯁꯅ ꯍꯥꯏꯕ ꯁꯝꯒ ꯁ꯭ꯀꯤꯟꯒꯗꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ꯆꯤꯌꯥ ꯁꯤꯠꯁꯤꯃ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯑꯣꯃꯦꯒꯥ 3 ꯐꯦꯇꯤ ꯁꯤꯠ ꯌꯥꯎꯕꯒꯤ ꯑꯗꯨꯝ ꯔꯤꯀꯃꯦꯟ ꯇꯧꯋꯤ ꯐꯥꯏꯕꯔꯁꯨ ꯌꯥꯎꯋꯤ ꯆꯈꯥꯎꯒꯨꯝꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯣꯔꯃꯦꯜ ꯄꯤꯄꯜꯒꯤ ꯑꯣꯏꯅ ꯐ꯭ꯂꯦꯛ ꯁꯤꯠ ꯑꯅ ꯑꯃꯁꯨ ꯂꯩꯀꯣ Flaxseed, ꯍꯣꯏ. ꯁꯤꯁꯨ ꯑꯣꯃꯦꯒꯥ 3 ꯌꯥꯝꯅ ꯍꯥꯏꯌꯦꯁ ꯑꯣꯏꯅ ꯌꯥꯎꯕ ꯄ꯭ꯂꯥꯟ ꯁꯣꯔꯁꯦꯁ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ ꯑꯗꯨꯝ ꯔꯤꯀꯃꯦꯟ ꯇꯧꯋꯤ ꯁꯟꯐ꯭ꯂꯥꯋꯔ ꯁꯤꯠ ꯑꯗꯨꯒ ꯁꯟꯐ꯭ꯂꯥꯋꯔ ꯁꯤꯠ ꯑꯗꯨꯒ ꯄꯝꯀꯤꯟꯒꯨꯝꯕ ꯁꯤꯒꯨꯝꯕ ꯔꯤꯀꯃꯦꯟ ꯇꯧꯋꯤ ꯑꯗꯨꯒ ꯆꯥꯕ ꯀꯥꯟꯗꯁꯨ ꯃꯣꯏꯁꯨ ꯇꯣꯡꯉꯥꯜꯂꯦ ꯇꯤꯡꯉ ꯆꯥꯕ ꯔꯣꯁꯇꯦꯠ ꯇꯧꯔ ꯆꯥꯕ ꯁꯨꯃꯥꯏꯅ ꯈꯔꯗꯤ ꯈꯥꯏꯗꯣꯛꯏ ꯍꯣꯏ. ꯀꯝꯄꯜꯂꯤ ꯑꯣꯏꯅ ꯑꯣꯚꯔꯅꯥꯏꯠ ꯁꯣꯛ ꯇꯧꯔꯒ ꯂꯧꯈꯠꯂ ꯆꯥꯕ ꯁꯤꯅ ꯑꯗꯨꯝ ꯁꯤꯅ ꯕꯦꯁꯠ ꯑꯣꯏꯕ. ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ ꯃꯌꯥꯝꯁꯦ. ꯁꯤ ꯁꯝꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯃꯣꯏꯗ ꯚꯤꯇꯥꯃꯤꯟ ꯏꯒꯨꯝꯕ ꯑꯗꯩ ꯖꯤꯡꯀꯨꯝꯕ ꯌꯥꯎꯕ ꯃꯌꯥꯝꯁꯦ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯔꯛꯀꯗꯣꯏꯅꯤ ꯁꯝ ꯁ꯭ꯀꯤꯟꯒꯤꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯠꯁꯦ ꯃꯔꯨꯝ ꯔꯤꯀꯃꯦꯟ ꯇꯧꯔꯦ ꯁꯝ ꯈꯛꯇꯪꯒꯤꯁꯨ ꯅꯠꯇꯦꯗ ꯅꯨꯄꯤꯒꯩ ꯅꯨꯄꯥꯒꯩ ꯍꯣꯜ ꯕꯣꯗꯤꯗ ꯑꯗꯨꯝ ꯑꯦꯗ ꯇꯧꯕ ꯌꯥꯕ ꯍꯣꯏ, ꯍꯣꯏ. ꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ. ꯅꯣꯡꯃꯒꯤ 1 ꯅꯠꯇ꯭ꯔ 2 ꯇꯤꯁꯄꯨꯟ ꯑꯃ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯁ꯭ꯀꯤꯟ ꯐꯖꯅꯕ ꯑꯣꯏꯔꯒꯁꯨ ꯑꯦꯟ ꯄ꯭ꯂꯁ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯨ ꯗꯔꯀꯥꯔꯗꯤ ꯂꯩꯀꯣ. ꯍꯣꯏ ꯁꯤꯁꯇꯔ ꯅꯪ ꯗꯥꯏꯠꯇꯨ ꯐꯖꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯇꯧꯔꯤꯅꯦ ꯑꯩ ꯁ꯭ꯀꯤꯟ ꯐꯖꯔꯛꯇꯦ ꯁꯤꯗꯤ ꯑꯩꯅ ꯌꯥꯔꯣꯏꯕꯀꯣ ꯕꯁ ꯀꯟꯁꯜ ꯑꯃ ꯇꯧꯕꯤꯔꯣ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯍꯥꯏꯗꯤ ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯑꯃ ꯑꯩ ꯁ꯭ꯀꯤꯟꯗ ꯀꯩ ꯇꯩꯒꯅꯤ ꯑꯩ ꯋꯦꯗꯔ ꯃꯇꯨꯡ ꯏꯟꯅ ꯀꯩ ꯂꯩ ꯑꯗꯨ ꯌꯦꯡꯉꯒ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯄ꯭ꯂꯁ ꯍꯦꯜꯗꯤ ꯗꯥꯏꯠ ꯁꯤ ꯆꯠꯄꯤꯌꯣ ꯁꯤꯅ ꯁ꯭ꯀꯤꯟ ꯐꯖꯒꯅꯤ ꯐꯤꯠ ꯑꯣꯏꯕꯁꯦ ꯍꯣꯏ 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 ꯄꯔꯐꯦꯛ ꯑꯣꯏꯒꯦ ꯍꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯕꯣꯗꯤ ꯁꯦꯃꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯁꯄꯥꯗꯁꯨ ꯊꯦꯡꯅꯈꯤ ꯍꯥꯏꯀꯣ. ꯁꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅꯁꯨ ꯏꯁꯨ ꯆꯥꯎꯕ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯤꯁꯦ ꯀꯪꯉꯤ ꯅꯣꯏ ꯍꯥꯏꯕꯁꯤꯃ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯀꯌꯥ ꯑꯃꯁꯨ ꯔꯨꯜꯁ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯃꯛꯏ. ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯁꯄꯥꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯅꯣꯔꯃꯦꯜꯁꯤꯗ ꯂꯥꯛꯏꯅꯤꯗꯅꯀꯣ. ꯑꯗꯨꯅ ꯏꯁꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯔꯛꯄ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯗ ꯑꯩꯁꯦ ꯈꯤꯇꯪ ꯁ꯭ꯇꯥꯎꯠ ꯑꯣꯏ ꯈꯤꯇꯪ ꯑꯩꯁꯦ ꯍꯦꯚꯤ ꯑꯣꯏ ꯈꯟꯕ ꯀꯥꯡꯕꯨꯗ ꯀꯥꯟꯅꯖꯅꯕ ꯋꯦꯠ ꯂꯣꯁ ꯃꯛ ꯑꯣꯏꯔꯒꯁꯨ ꯋꯦꯠ ꯂꯣꯁꯅ ꯍꯦꯟꯅ ꯃꯣꯏꯅ ꯃꯁꯥ ꯁꯣꯛꯈꯣꯏ ꯇꯧꯕꯗꯨꯃꯁꯨ ꯐꯠꯇꯕꯅꯤꯅ ꯄꯨꯁꯄꯥꯒꯤꯗꯤ ꯑꯦꯛꯗꯝ ꯁ꯭ꯂꯤꯝ ꯇ꯭ꯔꯤꯝ ꯑꯣꯏꯔꯒ ꯐꯤꯠ ꯑꯣꯏꯔꯒ ꯂꯩꯕꯅꯤꯅ ꯅꯪꯒꯤ ꯁꯤꯀ꯭ꯔꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯃ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯁꯦꯃꯤꯡꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯀꯥꯟꯅꯖꯅꯕ ꯈꯤꯇꯪ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯑꯦꯗꯣꯂꯦꯁꯦꯟꯁ ꯀꯥꯡꯕꯨꯁꯤꯅꯦꯕ ꯌꯥꯝ ꯈꯟꯖꯜꯂꯤꯁꯦ ꯈꯔ ꯑꯃꯅ ꯈꯤꯇꯪ ꯄꯥꯔꯒꯁꯨ ꯅꯪ ꯀꯩꯝ ꯄꯤꯖꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯈꯤꯇꯪ ꯅꯣꯏꯔꯁꯨ ꯅꯪ ꯌꯥꯝ ꯆꯥꯃꯜꯂꯦ ꯌꯥꯝ ꯅꯣꯏꯃꯜꯂꯦ ꯑꯗꯨꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯗ ꯃꯌꯥꯝ ꯌꯥꯝ ꯁꯤꯖꯤꯟꯅꯩꯕ ꯁꯤ ꯃꯥꯅ ꯍꯣꯏ ꯃꯌꯥꯝ ꯆꯥꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯦꯟ ꯍꯥꯏꯗꯤ ꯌꯥꯝ ꯖꯪ ꯐꯨꯗꯇ ꯗꯤꯄꯦꯟ ꯇꯧꯕ ꯑꯉꯥꯡꯈꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯍꯣꯔꯃꯣꯅꯦꯜ ꯏꯁꯨ ꯃꯌꯥꯝ ꯂꯩꯔꯝꯕꯗꯒꯤ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯦꯇꯤꯛꯀꯤ ꯍꯤꯁꯇ꯭ꯔꯤꯒꯨꯝꯕ ꯂꯩꯕ ꯐꯦꯃꯤꯂꯤꯗꯨꯗꯩ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕꯗꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯗꯇ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯀꯟꯅ ꯈꯟꯖꯟꯒꯅꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯅꯧꯕ ꯏꯅꯣቬꯇꯤቭ ꯃꯌꯥꯝ ꯂꯥꯛꯑꯕꯅꯤ ꯈꯟꯖꯟꯒꯅꯨ ꯑꯩ ꯏꯁꯥ ꯐꯔꯒ ꯃꯥꯒꯤ ꯂꯣꯏꯔꯦ ꯁ꯭ꯀꯤꯜ ꯇꯦꯂꯦꯟꯁ ꯃꯌꯥꯝ ꯑꯃ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯕꯗꯨꯅꯤ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤ ꯏꯁꯥ ꯐꯔꯒ ꯂꯣꯏꯔꯦ ꯃꯔꯨꯑꯣꯏꯅ ꯍꯣꯏ ꯅꯪ ꯀꯟꯁꯜ ꯇꯧꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯑꯝꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩ ꯕꯣꯗꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯀꯩꯀꯩ ꯆꯥꯕ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯇꯥꯟꯅꯕꯤꯕ ꯑꯃ ꯆꯪꯉꯦ ꯈꯪꯗꯅ ꯇꯧꯕꯤꯕꯀꯣ ꯍꯥꯏꯗꯤ ꯒꯨꯒꯜ ꯍꯣꯏ ꯒꯨꯒꯜꯁꯨ ꯑꯐꯕ ꯃꯌꯥꯝ ꯊꯣꯛꯏꯀꯣ ꯐꯠꯇ ꯏꯁꯥꯅ ꯌꯦꯡꯖꯔꯒ ꯆꯔꯥ ꯍꯦꯜꯂ ꯇꯧꯔ ꯅꯣꯡꯉꯥꯜꯂ ꯀꯣꯛ ꯉꯥꯎꯔꯛꯄꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯄꯤꯔꯠ ꯆꯥꯡ ꯅꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯒꯤ ꯃꯣꯁ ꯀꯃꯟ ꯀꯣꯏꯁꯟꯅꯦꯀꯣ ꯏꯔꯤꯒꯨꯂꯔ ꯄꯤꯔꯠꯁꯤꯃ ꯌꯥꯝ ꯇꯣꯏꯅ ꯈꯪꯗꯅ ꯇꯧꯕꯒꯤ ꯑꯗꯨꯅ ꯌꯥꯔꯤꯒꯩ ꯀꯟꯁꯜ ꯑꯃ ꯇꯧꯕꯤꯔꯅꯤ ꯑꯩꯒꯤ ꯍꯥꯏꯠ ꯋꯦꯠ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯆꯍꯤ ꯀꯌꯥꯅꯣ ꯌꯦꯡꯉꯒ ꯗꯥꯏꯠꯇꯣ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯨ ꯑꯗꯨ ꯅꯠꯇꯅ ꯈꯪꯗꯅ ꯆꯔꯥ ꯍꯦꯜꯂꯒ ꯄꯪꯇꯧ ꯇꯧꯒꯅꯨ ꯑꯦꯟ ꯋꯦꯠ ꯍꯦꯟꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯄꯨꯡꯆꯥ ꯆꯥꯁꯜꯂꯒ ꯌꯥꯕ ꯅꯠꯇꯦꯕ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤ ꯐꯦꯠ ꯈꯤꯇꯪꯒ ꯊꯣꯛꯂꯒ ꯏꯁꯥ ꯑꯣꯏꯅ ꯍꯦꯟꯒꯠꯂꯛꯇꯕꯒꯨꯝꯕ ꯑꯗꯨꯅ ꯕꯣꯗꯤ ꯁꯦꯃꯤꯡ ꯍꯥꯏꯁꯦ
ꯑꯗꯨꯝ ꯇꯧꯋꯦ ꯐꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯇꯧꯕꯁꯤꯡꯁꯦ ꯅꯣꯏꯅ ꯏꯒꯅꯣꯔ ꯇꯧꯊꯣꯛꯑꯣ ꯑꯗꯨꯗ ꯄꯣꯖꯤꯇꯤভ ꯋꯦꯗ ꯂꯧꯊꯣꯛꯑꯣ ꯑꯩꯒꯤ ꯁꯥꯏꯗꯇ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥ ꯐꯅꯕ ꯑꯣꯏꯅ ꯈꯟꯒꯦ ꯃꯣꯏꯅ ꯉꯥꯡꯕꯁꯤꯗ ꯏꯁꯨ ꯂꯩꯔꯒ ꯑꯩ ꯁꯤꯗ ꯗ꯭ꯔꯦꯁ ꯆꯥꯗ꯭ꯔꯕꯅꯤ ꯃꯃꯥ ꯃꯌꯥꯝ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯇꯧꯔꯤꯁꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯇꯜꯂꯤ ꯁꯣꯁꯦꯜ ꯑꯣꯏꯅꯤꯡꯗꯦꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂ ꯂꯩꯔꯒꯗꯤ ꯑꯗꯨꯗꯣ ꯇꯣꯛꯑꯣ ꯇꯁꯦꯡꯅ ꯑꯩ ꯏꯁꯥ ꯐꯅꯕ ꯑꯃ ꯀꯟꯁꯜ ꯇꯧꯊꯣꯛꯀꯦ ꯁꯨꯃꯥꯏꯅ ꯇꯥꯟꯅꯔꯒ ꯑꯩ ꯍꯦꯜꯗꯤ ꯑꯣꯏꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯌꯨꯀꯣ ꯕꯣꯗꯤ ꯁꯦꯃꯤꯡ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯑꯃꯒ ꯑꯃꯒ ꯑꯣꯄꯤꯅꯤꯌꯟ ꯀꯅꯥ ꯃꯥꯟꯅꯔꯣꯏ ꯐꯩ ꯍꯥꯏꯔꯁꯨ ꯍꯥꯏꯔꯛꯀꯅꯤ ꯐꯠꯇꯦꯁꯨ ꯍꯥꯏꯔꯛꯀꯅꯤ ꯏꯚꯟ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯍꯧꯖꯤꯛ ꯀꯃꯟ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯃꯇꯝꯅꯤ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤꯀꯣ ꯊꯥꯕꯜ ꯆꯣꯡꯕ ꯑꯣꯏꯔꯁꯨ ꯃꯤ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯦꯛꯇ ꯊꯥꯒꯠꯄꯤꯔꯒꯀꯣ ꯕꯣꯗꯤ ꯁꯦꯃꯤꯡ ꯇꯧꯕꯤꯕ ꯌꯥꯝ ꯊꯦꯡꯅꯖꯩ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯑꯔꯥꯟꯕ ꯊꯕꯛ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯣ ꯑꯉꯥꯡꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯗꯩ ꯃꯥ ꯃꯄꯥꯟ ꯊꯣꯛꯄ ꯇꯜꯂꯛꯑꯅꯤ ꯑꯗꯒꯤ ꯃꯥꯅ ꯀꯩꯅꯣꯝ ꯇꯧꯅꯤꯡꯕꯗꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯒꯗꯣꯏꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥ ꯐꯅꯕ ꯍꯣꯠꯅꯁꯤ ꯀꯟꯁꯜ ꯇꯧꯕꯤꯔꯒ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯗꯨꯝ ꯁꯦꯝꯗꯣꯛꯁꯤ ꯌꯥꯅꯤ ꯃꯥꯅꯤ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯏꯁꯥꯒꯤ ꯃꯤꯁꯦ ꯅꯣꯏꯒꯟꯕ ꯑꯗꯒꯤ ꯏꯚꯟ ꯁꯔꯨꯗꯁꯨ ꯀꯩꯅꯣ ꯇꯧꯒꯟꯕ ꯂꯩꯌꯦꯅ ꯍꯥꯏ ꯏꯁꯤꯡꯗꯪ ꯊꯛꯑꯒꯁꯨ ꯍꯦꯛꯇ ꯅꯣꯏ ꯑꯩꯗꯤ ꯍꯥꯏꯕꯁꯨ ꯀꯌꯥ ꯑꯃ ꯂꯩ ꯑꯩꯁꯤ ꯆꯥꯗ꯭ꯔꯕꯅꯤ ꯆꯥꯗ꯭ꯔꯒꯁꯨ ꯀꯩꯅꯣ ꯏꯁꯥ ꯑꯣꯏꯅ ꯁꯣꯜꯂꯒ ꯇꯣꯛꯏ ꯍꯥꯏꯕꯁꯨ ꯂꯩ ꯃꯤꯒꯤ ꯐꯤꯆꯔ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯣꯗꯤ ꯁꯦꯃꯤꯡꯁꯦ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯅꯦꯒ꯭ꯂꯤꯖꯤꯕꯜ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯝꯕꯁꯤꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯁꯄꯥꯅꯁꯨ ꯄꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯗ ꯐꯣꯀꯁ ꯇꯧꯖꯅꯤꯡꯕꯁꯦ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯁꯄꯥꯗꯁꯨ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯏꯁꯦ ꯄꯤꯔꯤꯌꯠꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯀꯣ ꯀꯥꯏꯔꯛꯄ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯤꯁꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯤ ꯃꯇꯝꯁꯤꯗ ꯐꯦꯁꯁꯤꯗ ꯃꯣꯏꯁꯦ ꯀꯔꯤ ꯁꯤ ꯔꯦꯐꯔꯦꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯔꯤꯅ ꯍꯦꯟꯅ ꯆꯥꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯍꯥꯏꯖꯍꯟꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯔꯤꯡ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯗꯁꯨ ꯆꯥꯕ ꯌꯥꯗꯕ ꯌꯥꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯆꯠꯅꯔꯛꯄ ꯀꯜꯆꯔꯗ ꯃꯌꯥꯝ ꯑꯃ ꯂꯩ ꯔꯦꯁꯇ꯭ꯔꯤꯛꯁꯟꯁ ꯃꯌꯥꯝ ꯑꯃ ꯁꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟꯁꯦ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤ ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯍꯥꯟꯅ ꯈꯤꯇꯪ ꯇꯦꯛꯅꯣꯂꯣꯖꯤ ꯋꯥꯠꯄꯒꯤ ꯈꯔ ꯑꯩꯈꯣꯏꯗꯁꯨ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯤ ꯈꯤꯇꯪ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯣꯁ ꯗꯦꯂꯤꯚꯔꯤꯁꯦ ꯗꯦꯂꯤꯚꯔꯤ ꯇꯧꯔꯀꯥꯟꯗ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯋꯤ ꯑꯩꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯂꯤ ꯐꯤꯜ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯅꯨꯄꯤꯁꯦ ꯐꯃꯨꯡꯗ ꯌꯥꯝ ꯀꯨꯏꯅ ꯄꯠꯂꯒ ꯂꯩ ꯍꯥꯏꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤ ꯈꯔ ꯑꯃ ꯎꯕ ꯃꯇꯝꯗ ꯉꯁꯤꯁꯦ ꯑꯉꯥꯡ ꯎꯅꯔꯒꯁꯨ ꯍꯌꯦꯡꯁꯦ ꯍꯧꯒꯠꯂꯒ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕ ꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯗꯥꯏꯠꯀꯤ ꯐꯦꯛꯇꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯕꯀꯣ ꯁꯤꯒꯤ ꯗꯥꯎꯠ ꯁꯤꯝꯇꯪꯒ ꯀ꯭ꯂꯤꯌꯔ ꯇꯧꯕꯤꯌꯨ ꯍꯣꯏ ꯃꯔꯨꯑꯣꯏꯅ ꯑꯦꯗꯣꯂꯦꯁꯦꯟꯁ ꯉꯁꯥꯏꯒꯤ ꯄꯤꯔꯤꯌꯠꯀꯤ ꯃꯇꯥꯡꯁꯦ ꯍꯥꯏꯖꯔꯛꯀꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯁꯨ ꯉꯥꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯤꯇꯪ ꯏꯟꯈꯠꯂꯛꯄ ꯅꯨꯄꯤ ꯃꯆꯥ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯤꯛꯏꯀꯥꯟꯗꯒꯤꯅꯦ ꯈꯤꯇꯪꯗꯤ ꯁꯣꯏꯈ꯭ꯔꯦꯕ ꯆꯥꯕꯒꯤ ꯁꯤꯁꯇꯦꯝꯁꯦ ꯄꯦꯀꯦꯠꯇ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯔꯦꯀꯣ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯇꯤꯐꯤꯟ ꯁꯤꯁꯇꯦꯝ ꯇꯤꯐꯤꯟ ꯁꯤꯁꯇꯦꯝꯁꯦ ꯍꯣꯝ ꯐꯨꯗꯇ ꯄꯤꯔꯛꯇ꯭ꯔꯦꯕ ꯃꯦꯒꯤ ꯑꯃ ꯍꯧꯖꯤꯜꯂꯒ ꯑꯗꯨꯝ ꯊꯨꯅ ꯍꯣꯏ ꯃꯇꯝꯕꯨꯗꯤ ꯂꯩꯇꯕꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯍꯧꯔ ꯆꯠꯈꯤꯕꯅꯤꯅ ꯃꯣꯏꯁꯦ ꯑꯊꯨꯕ ꯄꯣꯠꯇꯨꯁꯨ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯃꯍꯥꯎꯗꯨꯁꯨ ꯄꯥꯝꯃꯦꯕ ꯍꯦꯜꯗꯤ ꯑꯣꯏꯕꯁꯦ ꯑꯣꯏꯅ ꯆꯥꯅꯤꯡꯉꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯝꯗꯩ ꯍꯣꯝ ꯐꯨꯗ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯁꯤꯗꯩ ꯁꯨꯝ ꯍꯧꯈ꯭ꯔꯒꯅꯤ ꯑꯗꯩꯗꯤ ꯄꯤꯔꯤꯌꯠ ꯂꯥꯛꯄ ꯑꯗꯨꯝ ꯆꯍꯤ 11-12 ꯁ꯭ꯋꯥꯏꯗꯩ ꯂꯥꯛꯑꯅꯤꯕꯀꯣ ꯁꯤꯗꯩ ꯃꯣꯏꯅ ꯉꯁꯥꯏ ꯖꯪ ꯐꯨꯗ ꯀꯩꯀꯩ ꯆꯥꯕ ꯃꯌꯥꯝꯗꯨꯅ ꯕꯣꯗꯤꯗꯣ ꯋꯦꯠ ꯍꯥꯏꯒꯠꯂꯛꯄꯒꯨꯝꯕ ꯍꯣꯔꯃꯣꯅꯦꯜ ꯏꯁꯨ ꯃꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯕ ꯍꯧꯔꯛꯑꯅꯤꯕ ꯁꯤꯗꯩ ꯄꯤꯔꯤꯌꯠ ꯀꯥꯏꯕ ꯑꯦꯟ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯗ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤꯗꯤ ꯑꯉꯥꯡꯗꯁꯨ ꯌꯥꯝ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯈꯩꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯏꯔꯦꯒꯨꯂꯔ ꯄꯤꯔꯤꯌꯠꯀꯨꯝꯕꯁꯤꯡꯁꯦ ꯑꯗꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯤ ꯇꯥꯕꯤꯔꯛꯑꯣ ꯑꯦꯟ ꯌꯥꯔꯤꯈꯩ ꯍꯦꯜꯗꯤ ꯑꯣꯏꯅ ꯄꯣꯠꯁꯦ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯔꯤꯒꯨꯂꯔ ꯄꯤꯔꯤꯌꯠꯇ ꯑꯩꯅ ꯃꯣꯁꯂꯤ ꯔꯤꯀꯃꯦꯟ ꯇꯧꯕ ꯔꯦꯃꯤꯗꯤꯁ ꯑꯃ ꯑꯗꯨꯝ ꯔꯤꯀꯃꯦꯟ ꯇꯧꯖꯔꯝꯒꯦ ꯁ꯭ꯋꯥꯏꯗꯀꯣ ꯑꯍꯥꯟꯕꯗ ꯉꯁꯥꯏ ꯇꯔꯃꯔꯤꯛꯇꯣ ꯌꯥꯏꯉꯪꯁꯦ ꯐ꯭ꯔꯦꯁ ꯂꯩꯔꯒꯗꯤ ꯐꯔꯦ ꯂꯩꯇ꯭ꯔꯒꯗꯤ ꯄꯥꯎꯗꯔ ꯑꯣꯏꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯔꯨꯑꯣꯏꯅ ꯌꯨꯝꯗ ꯁꯨꯡꯕꯗꯨꯅ ꯍꯦꯟꯅ ꯐꯅꯤ ꯑꯗꯨꯒ ꯐꯤꯅꯦꯜꯁꯤ ꯑꯩꯈꯣꯏꯅ ꯍꯣꯞ ꯍꯥꯏꯅꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁꯣꯞ ꯍꯥꯏꯒꯗꯣꯏꯅꯤ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝ ꯀ꯭ꯋꯥꯗꯒ ꯍꯥꯞꯅꯕꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯃꯔꯨ ꯑꯃꯅꯤ ꯍꯥꯞꯄꯤꯔꯅꯤꯗꯅꯀꯣ ꯆꯥꯒꯤ ꯃꯑꯣꯡꯗ ꯄꯤꯔꯤꯌꯠ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ 5-10 ꯗꯦꯖ ꯃꯃꯥꯡꯗ ꯊꯛꯄꯤꯔꯣ ꯑꯦꯟ ꯂꯥꯛꯄ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯩꯒꯤ ꯔꯤꯖꯜ ꯑꯣꯏꯅꯀꯣ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯇꯕ ꯌꯥꯏ ꯕꯠ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯑꯦꯟ ꯗ꯭ꯌꯨꯔꯤꯡ ꯄꯤꯔꯤꯌꯠꯇꯁꯨ ꯊꯛꯄ ꯌꯥꯗꯣꯏꯅꯦ ꯏ ꯐꯖꯅ ꯆꯠꯊꯣꯛꯅꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯦꯞꯄꯤꯔꯒ ꯅꯦꯛꯁ ꯃꯟꯇ ꯑꯃꯨꯛ ꯊꯛꯄꯤꯕ ꯌꯥꯏꯀꯣ ꯁꯤ ꯇꯧꯔꯒ ꯄ꯭ꯂꯁ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯨ ꯑꯃꯨꯛ ꯆꯥꯕꯤꯕ ꯑꯦꯟ ꯗ꯭ꯌꯨꯔꯤꯡ ꯄꯤꯔꯤꯌꯠꯇ ꯑꯩꯈꯣꯏꯅ ꯄꯤꯖꯕꯁꯦ ꯃꯔꯨꯑꯣꯏꯅ ꯂꯐꯣꯏ ꯆꯥꯕ ꯌꯥꯝ ꯀꯥꯟꯅꯩ ꯀꯣ ꯑꯊꯨꯝꯕ ꯁ꯭ꯀ꯭ꯔꯥꯏꯕꯤꯡ ꯌꯥꯝ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗ ꯂꯐꯣꯏ ꯑꯗꯨꯝ ꯄꯤ ꯍꯩ ꯔꯥ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯑꯍꯜ ꯂꯃꯟꯗꯤ ꯍꯥꯏꯔꯛꯇꯣꯏꯅꯤ ꯄꯤꯔꯤꯌꯠ ꯃꯅꯨꯡꯗ ꯍꯩ ꯆꯥꯒꯅꯨ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯩ ꯄꯤ ꯚꯤꯇꯥꯃꯤꯟ ꯁꯤ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯅꯤ ꯃꯥ ꯀꯟꯈꯠꯇꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯃ ꯑꯗꯩ ꯉꯥ ꯌꯦꯟ ꯌꯦꯔꯨꯝ ꯑꯗꯨꯝ ꯄꯤꯖꯩ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯐꯝꯕ ꯀꯔꯗ ꯌꯣꯒꯔꯠꯁꯦ ꯌꯥꯝ ꯄꯤꯖꯩ ꯄ꯭ꯔꯣꯕꯥꯏꯌꯣꯇꯤꯛꯁꯀꯨꯝꯕ ꯌꯥꯎꯕꯗꯨꯅꯅꯦ ꯃꯥꯒꯤ ꯌꯤꯁ ꯏꯟꯐꯦꯛꯁꯟꯒꯨꯝꯕ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦ
ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯑꯦꯟ ꯏꯁꯤꯡ ꯑꯃ ꯐꯖꯅ ꯊꯛꯄꯤꯔꯣ ꯆꯝꯐꯨꯠꯀꯨꯝꯕ ꯑꯗꯨꯝ ꯆꯥ ꯌꯥꯏ ꯆꯤꯀꯟ ꯁꯨꯞꯀꯨꯝꯕ ꯀꯩꯀꯩ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯏꯀꯣ ꯅꯠꯁꯀꯨꯝꯕ ꯑꯗꯨꯝ ꯆꯥꯕꯤꯕ ꯑꯦꯟ ꯗꯥꯔꯛ ꯆꯣꯀ꯭ꯂꯦꯠ ꯃꯌꯥꯝ ꯍꯥꯏꯀꯣ ꯄꯤꯔꯤꯌꯠ ꯂꯥꯛꯑꯗꯤ ꯗꯥꯔꯛ ꯆꯣꯀ꯭ꯂꯦꯠ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯆꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ 60-70 ꯀꯣꯀꯥ ꯄꯔꯁꯦꯟꯇꯦꯖ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯟꯕꯤꯌꯣ ꯑꯗꯨꯗ ꯆꯥꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯕꯠ ꯏꯁꯥꯒꯤ ꯃꯨꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯆꯣꯀ꯭ꯂꯦꯠꯀ ꯆꯥꯏ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕꯤꯕꯗꯤ ꯌꯥꯏ ꯖꯪ ꯐꯨꯗꯇ ꯌꯥꯝ ꯆꯥꯔꯒꯗꯤꯅꯦ ꯕ꯭ꯂꯣꯇꯤꯡ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯦꯟ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯉꯛꯄꯗꯣ ꯑꯗꯒꯤ ꯊꯨꯝ ꯌꯥꯝ ꯆꯥꯁꯤꯜꯂꯛꯑꯅꯤ ꯑꯗꯒꯤ ꯐꯠꯇꯕ ꯄꯦꯀꯦꯠ ꯑꯊꯨꯝꯕ ꯑꯗꯨꯝ ꯆꯥ ꯂꯩꯔꯒꯗꯤ ꯅꯦꯛꯁꯀꯤ ꯄꯤꯔꯤꯌꯠꯇꯁꯨ ꯑꯩ ꯑꯗꯨꯝ ꯑꯗꯨ ꯆꯥꯗꯣꯏꯅꯤ ꯈꯜꯂ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯍꯦꯜꯗꯤ ꯑꯣꯏꯗꯦ ꯁꯤ ꯔꯤꯒꯨꯂꯔ ꯄꯤꯔꯤꯌꯠꯀꯨꯝꯕ ꯑꯣꯏꯕ ꯅꯣꯔꯃꯦꯜ ꯑꯣꯏꯔꯒꯁꯨ ꯁꯤ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯔꯦ ꯑꯦꯟ ꯕꯤꯠꯔꯨꯠꯀꯨꯝꯕ ꯄꯣꯃꯦꯒ꯭ꯔꯦꯅꯦꯠꯀꯨꯝꯕ ꯑꯗꯨꯝ ꯂꯧꯕꯤꯌꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯥꯏꯔꯟꯒꯨꯝꯕꯁꯤꯡꯁꯤꯅ ꯉꯁꯥꯏ ꯏ ꯆꯠꯊꯣꯛꯄ ꯀꯥꯟꯗꯨꯗ ꯍꯦꯜꯞ ꯈꯤꯇꯪ ꯇꯧꯔꯛꯅꯕꯀꯣ ꯁꯤꯁꯤꯃ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯍꯣꯏ ꯍꯣꯏ ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯗ꯭ꯌꯨꯔꯤꯡ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤꯗꯨꯁꯨ ꯈꯔ ꯊꯝꯕꯤꯌꯨ ꯍꯥꯏꯖꯔꯛꯀꯦ ꯗ꯭ꯌꯨꯔꯤꯡ ꯄ꯭ꯔꯦꯒꯅꯦꯟꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯁꯨ ꯃꯥꯒꯤ ꯏꯁꯨꯗꯤ ꯌꯦꯡꯒꯅꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯅꯨꯡꯗ ꯁꯨꯒꯔ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯉꯣꯟꯗ ꯀꯟꯁꯇꯤꯄꯦꯁꯟ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯂꯣꯏ ꯌꯦꯡꯉꯛꯀꯗꯣꯏꯅꯦ ꯍꯣꯏ ꯑꯗꯨꯅ ꯃꯥꯒꯤꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯆꯥꯗꯣꯏꯅꯦ ꯅꯣꯔꯃꯦꯜ ꯑꯣꯏꯔꯝꯕꯗꯩ ꯑꯉꯥꯡꯒꯤ ꯑꯃꯨꯛ ꯌꯥꯎꯅ ꯍꯣꯏ 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 ꯆꯥꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯐꯤꯇꯁ ꯑꯃ ꯐꯣꯝ ꯃꯥꯅꯦ ꯇꯧꯔꯛꯄꯅꯤꯅ ꯃꯥꯅꯦ ꯑꯦꯛꯁꯇ꯭ꯔꯥ ꯀꯦꯂꯣꯔꯤ ꯆꯥꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯣꯔꯤ ꯑꯗꯨꯅ ꯃꯣꯏꯗꯁꯨ ꯉꯁꯥꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯤꯠꯁꯇ ꯍꯦꯟꯅ ꯆꯥꯛꯂꯣꯝꯗ ꯐꯣꯀꯁ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯌꯦꯔꯨꯝ ꯑꯦꯛꯖꯥꯝꯄꯜ 2 ꯆꯥꯔꯝꯃꯦ ꯈꯜꯂꯁꯨ ꯃꯥ 3-4 ꯃꯣꯏ ꯋꯦꯠꯇꯨꯕꯨꯗꯤ ꯌꯦꯡꯉꯛꯀꯅꯤ ꯕꯠ ꯍꯣꯏ ꯍꯣꯏ ꯅꯣꯔꯃꯦꯜ ꯑꯣꯏꯅꯀꯣ ꯑꯗꯒꯤ ꯆꯤꯛꯀꯟꯒꯨꯝꯕ ꯁꯨꯝ ꯄꯤ ꯑꯗꯨꯒ ꯉꯥꯒꯨꯝꯕ ꯉꯥꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯆꯥꯕꯤꯔꯣ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯗ꯭ꯌꯨꯔꯤꯡꯁꯤꯗꯀꯣ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯨꯗ ꯉꯁꯥꯏ ꯕ꯭ꯔꯦꯛꯐꯥꯁ ꯂꯟꯆ ꯗꯤꯅꯔ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯌꯣꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯈꯛꯇꯪ ꯉꯥꯏꯔ ꯂꯩꯕꯗꯣ ꯑꯗꯨ ꯍꯣꯏ ꯇꯧꯕꯤꯔꯅꯨ ꯃꯃꯥꯗꯨꯅ ꯂꯥꯝꯃꯅꯦꯕꯀꯣ ꯆꯥꯛꯇꯣ ꯉꯥꯏ ꯂꯩꯔꯕꯅꯤꯅ ꯆꯥꯛꯇ ꯐꯨꯜ ꯐꯣꯀꯁ ꯇꯧꯈ꯭ꯔꯅꯦꯕ ꯂꯟꯆꯇꯨꯗ ꯂꯣꯏ ꯍꯣꯏ ꯆꯥꯁꯟꯈ꯭ꯔꯅꯦꯕ ꯍꯣꯏ ꯍꯦꯚꯤ ꯑꯌꯨꯛꯇ ꯀꯩꯝ ꯑꯣꯏꯅ ꯆꯥꯍꯧꯗ꯭ꯔꯕꯅꯤꯅ ꯈꯥꯏꯗꯣꯛ ꯆꯥꯕꯤꯔꯒꯗꯤ ꯃꯥꯗꯣ ꯗꯥꯏꯖꯦꯁꯟꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯃꯉꯣꯟꯗ ꯃꯁꯥꯁꯨ ꯌꯥꯡꯇꯛ ꯇꯧꯕ ꯍꯣꯏ ꯑꯦꯛꯇꯤꯞꯁꯨ ꯑꯣꯏꯒꯗꯣꯏꯅꯦꯕ ꯂꯦꯖꯤ ꯀꯩꯀꯩꯁꯨ ꯑꯣꯏꯔꯔꯣꯏ ꯃꯁꯥꯒꯤ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯗ ꯍꯦꯚꯤ ꯆꯥꯕ ꯇꯧꯕꯤꯗꯕꯀꯣ ꯗ꯭ꯌꯨꯔꯤꯡ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯁꯂꯤ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ꯑꯥꯏꯔꯟ ꯌꯥꯝ ꯔꯤꯆ ꯑꯣꯏꯕ ꯄꯣꯠ ꯍꯣꯏ ꯒ꯭ꯔꯤꯟ ꯂꯤꯐꯤ ꯚꯦꯖꯤꯇꯦꯕꯜꯁ ꯑꯁꯪꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯄꯥꯂꯛꯀꯨꯝꯕ ꯑꯗꯨꯝ ꯍꯥꯏ ꯁ꯭ꯄꯤꯅꯆꯀꯨꯝꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯕꯤꯠꯔꯨꯠꯀꯨꯝꯕꯗꯣ ꯀꯨꯛ ꯇꯧꯔ ꯑꯗꯨꯝ ꯆꯥꯕꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯦꯟ ꯂꯐꯨ ꯊꯔꯣ ꯔꯤꯀꯃꯦꯟ ꯌꯥꯝ ꯇꯧꯋꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤꯀꯣ ꯂꯐꯨꯊꯔꯣꯁꯦ ꯂꯐꯨ ꯊꯔꯣꯁꯦ ꯑꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯜꯃꯟ ꯋꯥꯜꯅꯠꯁ ꯅꯠꯀꯨꯝꯕꯗꯣ ꯍꯣꯏ ꯗ꯭ꯌꯨꯔꯤꯡ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯑꯦꯛꯁꯦꯁ ꯑꯣꯏꯅ ꯆꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯏꯁꯤꯡ ꯐꯖꯅ ꯊꯛꯄꯤꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯊꯛꯇ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯀꯣꯟꯁꯇꯤꯄꯦꯁꯟ ꯌꯥꯝ ꯇꯧꯒꯜꯂꯦ ꯍꯣꯏ ꯍꯣꯏ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯅꯨꯡꯁꯦ ꯑꯦꯟ ꯌꯣꯒꯔꯠ ꯀꯔꯠꯀꯨꯝꯕ ꯑꯗꯨꯝ ꯆꯥꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅꯅꯦ ꯑꯦꯟ ꯌꯨꯕꯤ ꯃꯍꯤꯒꯨꯝꯕ ꯑꯗꯨꯝ ꯊꯛꯍꯜꯂꯦ ꯀꯣꯀꯣꯅꯠ ꯋꯥꯇꯔꯒꯨꯝꯕ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯗ꯭ꯌꯨꯔꯤꯡ ꯄ꯭ꯔꯦꯒꯅꯦꯟꯁꯤꯁꯦ ꯑꯗꯨꯝ ꯍꯣꯏ ꯊꯛꯅꯩ ꯃꯌꯥꯝꯅ ꯈꯤꯇꯪ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯀꯥꯡꯕꯨꯒ ꯌꯥꯎꯔꯛꯄ ꯀꯥꯟꯗꯣ ꯍꯣꯏ ꯍꯣꯏ ꯃꯍꯤꯒꯨꯝꯕꯅ ꯑꯗꯨꯝ ꯁꯤꯟꯖꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤ ꯑꯗꯩ ꯈꯔ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯇꯧꯖꯕꯁꯨ ꯌꯥꯎꯋꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯁꯨꯞꯁꯤꯃ ꯆꯥꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯔꯐꯦꯛ ꯑꯣꯏꯕ ꯁꯨꯞ ꯑꯃ ꯁꯦꯝꯕꯤꯈ꯭ꯔ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯑꯦꯗꯤꯠ ꯑꯣꯏꯕꯗꯣ ꯈꯔ ꯍꯦꯟꯅ ꯆꯥꯕꯤꯕ ꯔꯦꯒꯨꯂꯔ ꯅꯣꯔꯃꯦꯜ ꯃꯤꯜꯛꯀꯨꯝꯕꯁꯤꯗꯤ ꯔꯦꯀꯃꯦꯟ ꯇꯧꯗꯕ꯭ꯔꯥ ꯉꯁꯥꯏ ꯀꯔꯠꯀ ꯁꯣꯔꯤ ꯌꯣꯒꯔꯠꯀꯨꯝꯕꯗꯤ ꯍꯥꯏꯕꯤꯀꯣ ꯗꯁꯨꯁ ꯑꯩ ꯍꯧꯖꯤꯛ ꯋꯥꯠꯂꯝꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯝ ꯃꯤꯜꯛꯀꯨꯝꯕ ꯑꯗꯨꯝ ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯀꯥꯎ ꯃꯤꯜꯛꯀꯨꯝꯕꯀꯣ ꯍꯣꯏ ꯑꯐꯕꯁꯦ ꯍꯧꯖꯤꯛ ꯁꯪꯒꯣꯝꯁꯦ ꯌꯦꯡꯕ ꯑꯃꯗꯤ ꯆꯪꯉꯦ ꯕꯠ ꯁꯤ ꯑꯗꯨꯝ ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯁꯪꯒꯣꯝꯒꯨꯝꯕꯒꯤ ꯄꯥꯔꯠ ꯑꯗꯒꯤ ꯗꯦꯔꯤ ꯄ꯭ꯔꯗꯛꯇꯀꯣ ꯃꯤ ꯈꯔ ꯑꯃꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯖꯒꯦ ꯁꯤꯁꯨ ꯑꯣꯏꯅ ꯈꯤꯇꯪ ꯂꯧꯖꯒꯦꯒ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯍꯣꯏ ꯑꯗꯨꯝ ꯍꯥꯞꯄꯤ ꯃꯤꯜꯛ ꯄ꯭ꯔꯗꯛ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯥꯏ ꯐꯨꯗ ꯒ꯭ꯔꯨꯞꯁ ꯃꯌꯥꯝꯗꯣ ꯍꯣꯏ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗꯁꯨ ꯂꯣꯏ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯍꯣꯏ ꯈꯤꯇꯪ ꯍꯦꯟꯖꯟꯅ ꯆꯥꯕꯒꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯉꯁꯥꯏ ꯄꯣꯁ ꯗꯦꯂꯤꯚꯔꯤꯗꯗꯤ ꯄꯣꯁ ꯀꯃꯥꯏꯅ ꯗꯦꯂꯤꯚꯔꯤꯁꯦ ꯈꯔ ꯏꯟꯁꯇꯦꯟ ꯑꯣꯏꯕ ꯑꯦꯅꯔꯖꯤꯁꯨ ꯄꯥꯝꯕꯅꯤꯅ ꯄꯣꯁ ꯃꯔꯨ ꯗꯦꯂꯤꯚꯔꯤꯁꯦ ꯑꯣꯏꯅ ꯑꯣꯐꯤꯁ ꯆꯠꯄ ꯀꯩꯅꯣꯁꯤꯡꯗꯗꯤ ꯈꯤꯇꯪ ꯃꯣꯏꯗ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯇ꯭ꯔꯒꯗꯤꯀꯣ ꯃꯣꯏꯒꯤ ꯍꯣꯏ ꯃꯦꯇꯔꯅꯤꯇꯤ ꯂꯤꯞꯄꯨꯗꯤ ꯂꯩꯒꯅꯤ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯥꯗꯨꯅ ꯍꯦꯟꯅ ꯁꯣꯛꯆꯟꯈꯤꯗꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯊꯨꯝ ꯆꯥꯒꯗꯕꯗꯤ ꯉꯥ ꯑꯀꯪꯕ ꯆꯥꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯤꯖꯕ ꯌꯦꯟꯗꯦꯝꯗꯃꯛ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯠꯅꯕꯤ ꯑꯃꯁꯨ ꯍꯣꯏ ꯍꯣꯏ ꯂꯩꯗꯅ ꯍꯣꯏ ꯑꯗꯨꯒꯤ ꯀꯥꯟꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯀꯔꯤ ꯍꯥꯞꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯃ ꯍꯣꯏ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯗ ꯑꯩꯈꯣꯏꯅ ꯀꯛꯊꯠꯆꯕꯗꯤ ꯅꯠꯇꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯍꯣꯏ ꯑꯗꯨꯗ ꯈꯤꯇꯪ ꯑꯦꯗ ꯇꯧꯖꯒꯦ ꯍꯣꯏ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯕꯣꯗꯤ ꯑꯣꯔ ꯖꯦꯅꯦꯔꯦꯁꯟ ꯌꯥꯝ ꯈꯦꯠꯅꯩ ꯍꯧꯖꯤꯛꯀꯤ ꯃꯥꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯗꯥꯁꯔꯨꯁꯅ ꯄꯟꯕꯤꯈꯤꯕ ꯃꯤꯒꯤꯅ ꯍꯧꯒꯠꯂ ꯆꯠꯂꯤ ꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯛꯄꯗꯅꯦ ꯌꯥꯝ ꯃꯥꯅꯤ ꯊꯤꯅ ꯈꯦꯠꯅꯩ ꯑꯩꯅ ꯍꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯄꯦꯁꯦꯟ ꯂꯩꯕ ꯀꯥꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯊꯥꯖꯗꯕ ꯑꯃ ꯍꯣꯏ ꯃꯤꯒꯤꯅ ꯍꯥꯏꯕꯗꯣ ꯇꯧꯔꯒ ꯍꯧꯒꯠꯂ ꯆꯠꯈꯤꯕ ꯍꯣꯏ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅꯀꯣ ꯑꯗꯣ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ꯄꯣꯁꯄꯔꯇꯝꯗꯕꯨꯗꯤ ꯍꯣꯏ ꯅꯣꯔꯃꯦꯜ ꯗꯦꯂꯤꯚꯔꯤ ꯁꯤ ꯁꯦꯛꯁꯟꯕꯨꯗꯤ ꯍꯣꯏ ꯈꯥꯏꯗꯣꯛꯀꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯁꯨꯝ ꯀꯃꯟ ꯑꯣꯏꯅ ꯍꯥꯏꯔꯗꯤ 3-4 ꯗꯦꯖꯇꯒꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯗꯥꯏꯠ ꯄꯤꯖꯕꯅꯦꯕꯀோ ꯐꯥꯔꯁ ꯍꯧꯕꯗꯕꯨꯗꯤ ꯁꯤ ꯁꯦꯛꯁꯟ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯍꯤꯅ ꯍꯧꯕ ꯍꯣꯏ ꯍꯥꯏꯗꯤ ꯂꯤꯀ꯭ꯋꯤꯠꯅ ꯍꯧꯔꯒ ꯈꯤꯇꯪ ꯁꯣꯂꯤꯠ ꯍꯥꯏꯗꯤ ꯁꯦꯃꯤ ꯁꯣꯂꯤꯠ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅꯒ ꯄꯤꯕꯁꯨ ꯌꯥꯎꯋꯦ ꯍꯣꯏ ꯅꯣꯔꯃꯦꯜ ꯇꯥꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯈꯤꯆ꯭ꯔꯤ ꯑꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯆꯥꯛꯀ ꯍꯋꯥꯏꯒꯨꯝꯕꯅ ꯊꯣꯡꯕꯒꯨꯝꯕ
ꯍꯣꯏ ꯁꯨꯃꯥꯏꯅ ꯁꯤ ꯈꯤꯇꯪ ꯆꯥꯔꯗꯤ ꯌꯥꯗꯦ ꯁꯤꯗꯁꯨ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯌꯥꯎꯒꯗꯣꯏꯅꯤ ꯃꯥꯅꯦ. ꯕꯠ ꯈꯤꯇꯪ ꯆꯝꯍꯟꯕ ꯊꯥꯎ ꯌꯥꯝ ꯍꯥꯞꯄꯤꯗꯕ ꯇꯥꯏ ꯑꯦꯟ ꯃꯁꯂꯥꯒꯨꯝꯕ ꯃꯣꯔꯣꯛꯀꯨꯝꯕ ꯌꯥꯝ ꯍꯥꯞꯄꯤꯔꯅꯣ ꯍꯣꯏ. ꯄꯣꯁꯄꯔꯇꯝꯒꯤ ꯑꯣꯏꯔꯒꯗꯤꯀꯣ ꯈꯔ ꯆꯝꯅ. ꯈꯔ ꯆꯝꯅ ꯑꯗꯨꯒ ꯉꯥꯗꯤ ꯑꯗꯨꯝ ꯄꯤꯖꯔꯣ ꯑꯌꯥꯏꯕ ꯑꯇꯦꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯠ ꯑꯇꯦꯛꯄ ꯑꯣꯏꯔꯁꯨ ꯊꯥꯎ ꯌꯥꯝꯅ ꯁꯤꯖꯤꯟꯅꯗꯕꯤꯗꯀꯣ ꯍꯣꯏ, ꯍꯣꯏ. ꯈꯤꯇꯪ ꯂꯣ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯕ ꯑꯦꯟ ꯆꯤꯛꯀꯟꯖꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯆꯥꯅꯔꯕꯅꯦꯕꯀꯣ ꯂꯣꯏ ꯆꯥꯔꯦ. ꯑꯗꯣ ꯈꯤꯇꯪ ꯁꯨꯞꯀꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯦꯝꯕꯤꯌꯣ ꯌꯥꯝ ꯊꯨꯅ ꯀꯟꯈꯠꯄꯅꯦ ꯍꯥꯏ ꯄ꯭ꯔꯣꯇꯤꯟ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯤꯂꯤꯡ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯍꯣꯏ, ꯍꯣꯏ. ꯃꯥꯅꯦ, ꯍꯥꯏꯗꯤ ꯃꯥꯅꯦ. ꯑꯗꯨꯒꯨꯝꯕꯁꯨ ꯄꯤ ꯑꯗꯨꯒ ꯉꯁꯥꯏ ꯌꯨꯕꯤ ꯃꯍꯤꯒꯨꯝꯕ ꯊꯛꯄ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯗꯣꯏꯅꯦ 4-5 ꯗꯦꯖꯇꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯣꯏꯅ ꯃꯣꯁ ꯀꯃꯟ ꯑꯣꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯐꯔꯃꯦꯟ ꯑꯣꯏꯕ ꯄꯣꯠꯇꯤ ꯌꯥꯝ ꯄꯤꯗꯦ ꯑꯣꯏꯁꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ, ꯍꯣꯏ, ꯍꯣꯏ. ꯏꯟꯐꯦꯛꯁꯟꯒꯨꯝꯕ ꯊꯣꯛꯇꯅꯕ ꯑꯗꯨꯒ ꯒꯦꯁꯤ ꯑꯣꯏꯕ ꯄꯣꯠ ꯍꯥꯏꯗꯤ ꯀꯣꯕꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯝ ꯄꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯣꯁꯄꯥꯔꯇꯝ ꯑꯣꯏꯔꯒꯗꯤ ꯍꯣꯏ, ꯍꯣꯏ. ꯑꯉꯥꯡꯁꯨ ꯐꯤꯗꯤꯡ ꯇꯧꯔꯛꯇꯣꯏꯅꯤꯅꯅꯦ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯀꯥꯟꯗ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤꯅꯅꯦ ꯍꯣꯏ, ꯍꯣꯏ. ꯑꯣꯏꯅ ꯀꯣꯕꯤꯒꯨꯝꯕ ꯑꯦꯟ ꯍꯋꯥꯏ ꯆꯥꯔꯒꯁꯨ ꯌꯥꯔꯤꯈꯩ ꯑꯣꯚꯔꯅꯥꯏꯠ ꯁꯣꯛ ꯇꯧꯕꯤꯔꯣ ꯇꯤꯡꯊꯣꯛꯄꯤꯔꯒꯅꯦ ꯍꯋꯥꯏꯁꯦ. ꯃꯍꯤꯗꯣ ꯍꯩꯗꯣꯛꯄꯤꯔꯣ ꯃꯨꯛ ꯍꯋꯥꯏꯅꯗꯤ ꯌꯥꯝ ꯃꯣꯁꯂꯤ ꯔꯤꯀꯃꯦꯟ ꯇꯧꯋꯤ ꯁꯤꯒꯨꯝꯕ ꯑꯗꯨꯒ ꯌꯥꯝ ꯑꯁꯤꯟꯕꯁꯦ ꯌꯥꯝ ꯆꯥꯍꯟꯗꯕ ꯌꯥꯎꯋꯦ ꯆꯥꯍꯟꯗꯕ. ꯍꯣꯏ ꯆꯥꯍꯟꯗꯕꯁꯦ ꯀꯅꯥꯒꯨꯝꯕ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯁꯨ ꯌꯥꯎꯅꯤ ꯍꯣꯏ, ꯍꯣꯏ. ꯍꯥꯏꯗꯤ ꯆꯈꯥꯎ ꯅꯨꯡꯉꯥꯏꯇꯦ ꯀꯨꯏꯅ ꯆꯥꯔꯗꯕꯒꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯥꯕꯤꯗꯕꯁꯨ ꯌꯥꯎꯋꯦ ꯕꯠ ꯑꯥꯎꯠꯁꯥꯏꯗꯇꯗꯤꯅꯦ 3-4 ꯗꯦꯖꯇ ꯂꯦꯃꯟ ꯋꯥꯇꯔ ꯊꯛꯑ ꯆꯠꯈꯤꯕꯀꯣ ꯄꯦꯁꯦꯟꯁꯦ ꯃꯣꯁꯝꯕꯤꯁꯨ ꯑꯗꯨꯝ ꯄꯤꯊꯛꯑꯦ. ꯄꯤꯊꯛꯑꯦ ꯚꯤꯇꯥꯃꯤꯟ ꯁꯤꯅꯦꯅ ꯍꯥꯏꯗꯤ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯅꯦ ꯑꯗꯨꯝ ꯀꯟꯈꯠꯈꯤꯕꯀꯣ ꯍꯣꯏ, ꯍꯣꯏ. ꯑꯗꯣ ꯁꯤꯗꯗꯤ ꯍꯧꯕꯤꯗ꯭ꯔꯒꯁꯨꯀꯣ ꯑꯥꯐꯇꯔ ꯊꯥ ꯑꯃꯨꯛꯀ ꯐꯥꯔ ꯍꯩꯔꯥꯗꯤ ꯑꯗꯨꯝ ꯌꯥꯝ ꯁꯤꯟꯗꯕꯗꯤ ꯑꯗꯨꯝ ꯄꯤꯔꯦ ꯑꯦꯄꯜꯒꯨꯝꯕ ꯄꯄꯌꯥꯒꯨꯝꯕ ꯑꯗꯨꯝ ꯄꯤꯕꯀꯣ ꯑꯗꯨꯒ ꯋꯥꯇꯔꯃꯦꯂꯟ ꯍꯧꯖꯤꯛ ꯁꯝꯃꯔ ꯑꯣꯏꯔꯛꯄꯒꯤ Summer ꯑꯣꯏꯔꯛꯄꯩ, ꯑꯗꯨ ꯍꯣꯏ. ꯑꯗꯨꯝ ꯆꯥꯍꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯑꯩꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯍꯣꯏ. ꯏꯃꯧ ꯅꯨꯄꯤꯈꯩꯅ ꯑꯣꯔ ꯁꯨꯃꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯀꯥꯟꯗ ꯈꯤꯇꯪꯗꯤ ꯑꯦꯗ ꯇꯧꯕꯤꯌꯨ ꯍꯣꯏ. ꯀꯩꯒꯤ ꯑꯦꯗ ꯇꯧꯕꯤꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯣ ꯐꯤꯗꯤꯡꯗꯣ ꯐꯖꯅ ꯇꯧꯍꯟꯅꯤꯡꯉꯒꯗꯤ ꯃꯃꯥꯗꯨꯗ ꯅ꯭ꯌꯨꯇ꯭ꯔꯦꯟꯁ ꯃꯌꯥꯝ ꯄꯤꯒꯗꯕꯅꯤ ꯍꯣꯏ. ꯆꯥꯛꯀ ꯌꯦꯟꯖꯥꯡꯒ ꯀꯥꯡꯁꯣꯏ ꯉꯥ ꯌꯥꯏꯕ ꯈꯛꯇꯪ ꯇꯧꯔꯒꯗꯤ ꯕꯣꯗꯤꯗꯣ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯣꯏ ꯐꯪꯉꯛꯇꯕ ꯇꯥꯔꯕꯅꯤꯅ ꯍꯣꯏ. ꯃꯃꯥꯁꯤꯡꯗꯣ ꯑꯃꯨꯛꯃꯨꯛꯇ ꯄꯨꯂꯞ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯆꯥꯛꯇ ꯃꯌꯥꯝ ꯉꯥꯎꯔꯒ ꯂꯩꯔꯛꯀꯅꯤꯕ ꯍꯣꯏ. ꯑꯗꯨꯅ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯄꯣꯁꯄꯥꯔꯇꯝ ꯋꯦꯠ ꯒꯦꯟ ꯌꯥꯝ ꯊꯦꯡꯅꯩ ꯑꯦꯟ ꯁꯨꯒꯔ ꯍꯥꯏꯒꯠꯂꯛꯄꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯍꯣꯏ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯄꯥꯔꯠꯁꯤꯕꯨꯗꯤ ꯑꯗꯨꯁꯨ ꯍꯣꯏ. ꯑꯗꯨꯝ ꯍꯜꯂ ꯍꯥꯏꯖꯒꯦ ꯕ꯭ꯔꯦꯛꯐꯥꯁ ꯂꯟꯆ ꯗꯤꯅꯔ ꯑꯗꯨꯝ ꯄꯤꯖꯕꯤꯌꯣ ꯄꯣꯁꯄꯥꯔꯇꯝ ꯑꯣꯏꯔꯒꯁꯨ ꯅ꯭ꯌꯨꯇ꯭ꯔꯦꯟꯁ ꯑꯣꯏꯕꯁꯤꯡ ꯈꯔꯒ ꯍꯦꯟꯅ ꯍꯥꯞꯄꯤꯌꯨ ꯆꯤꯀꯟ ꯁꯨꯞꯀꯨꯝꯕ ꯑꯗꯒꯤ ꯍꯩ ꯃꯍꯤ ꯑꯣꯏꯔꯒꯁꯨ ꯏꯁꯥꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯁꯦꯝꯕꯤꯕꯀꯣ ꯍꯣꯏ. ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯦꯗ ꯇꯧꯕꯤꯌꯣ ꯆꯥꯛ ꯑꯗꯨꯝ ꯉꯥꯏꯔꯒ ꯊꯝꯕꯤꯒꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯃꯥꯅꯦ ꯑꯗꯣ ꯉꯁꯥꯏ ꯄꯨꯁꯄꯥꯅ ꯄꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤꯒꯨꯝꯕꯗꯤ ꯍꯥꯞꯇꯦ ꯀꯣꯕꯤꯒꯨꯝꯕꯗꯤ ꯍꯣꯏ ꯔꯦꯀꯃꯦꯟ ꯍꯣꯏ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯀꯣꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯥꯏꯔꯣꯏꯗꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯏꯁꯨ ꯂꯩꯅꯔꯤꯀꯣ ꯍꯣꯏ ꯊꯥꯏꯔꯣꯏꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯄꯣ ꯍꯥꯏꯕ ꯍꯥꯏꯄꯔ ꯍꯥꯏꯕ ꯍꯣꯏ ꯃꯌꯥꯝꯁꯤꯗ ꯍꯣꯏ ꯀꯣꯕꯤꯁꯦ ꯃꯣꯏꯅ ꯗꯣꯛꯇꯔꯅꯁꯨ ꯁꯨꯝ ꯍꯥꯏꯕ ꯀꯥꯟꯗ ꯀꯣꯕꯤꯁꯦ ꯑꯦꯚꯣꯏꯗ ꯇꯧꯍꯜꯂꯤ ꯁꯤ ꯀꯃꯥꯏꯅ ꯑꯗꯨꯒꯤ ꯊꯥꯏꯔꯣꯏꯗꯀꯤ ꯄꯦꯁꯦꯟ ꯑꯃꯗꯗꯤ ꯗꯥꯏꯠꯁꯦ ꯀꯃꯥꯏꯅ ꯁꯦꯝꯕ ꯌꯥꯏ ꯍꯣꯏ ꯍꯥꯏꯄꯔ ꯑꯃꯒ ꯍꯥꯏꯄꯣ ꯑꯃꯒ ꯂꯩꯗꯣꯏꯅꯦꯕ ꯍꯣꯏ. ꯁꯤꯁꯦ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯍꯥꯏꯐꯦꯠꯇꯪ ꯇꯧꯖꯔꯝꯒꯦ ꯍꯥꯏꯕꯤꯌꯨ. ꯍꯥꯏꯄꯣ ꯊꯥꯏꯔꯣꯏꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯊꯥꯏꯔꯣꯏꯗ ꯍꯣꯔꯃꯣꯟꯁꯦ ꯋꯥꯠꯄ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤ ꯃꯌꯥꯝꯅ ꯌꯥꯝ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯑꯃ ꯂꯩ THH ꯑꯅ ꯔꯤꯄꯣꯔꯠ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯁꯤꯗ ꯍꯥꯏ ꯑꯣꯏꯕꯁꯦ ꯍꯥꯏꯄꯣ ꯂꯧꯗꯣꯏꯅꯦꯕ ꯍꯣꯏ, ꯍꯣꯏ. ꯑꯣꯄꯣꯖꯤꯠ ꯑꯣꯏꯒꯗꯣꯏꯕꯀꯣ ꯍꯣꯏ. ꯑꯗꯨꯅ ꯍꯥꯏꯄꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯋꯥꯠꯂꯕ ꯍꯣꯔꯃꯣꯟ ꯋꯥꯠꯄꯗꯣ ꯃꯣꯏꯅ ꯃꯦꯗꯤꯁꯤꯟꯒꯨꯝꯕ ꯊꯥꯒꯗꯣꯏꯅꯤ ꯃꯥꯒꯤ ꯔꯦꯟꯖꯇꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯆꯥꯗꯁꯨ ꯌꯥꯅꯤ ꯗꯥꯏꯠꯀ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧ ꯍꯥꯏꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯔꯨꯑꯣꯏꯅ ꯌꯪ ꯑꯣꯏꯕ ꯍꯣꯏ. ꯁꯤꯡꯁꯦ ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯎ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗꯇ ꯀꯛꯄꯁꯦ ꯍꯣꯏ ꯀꯣꯕꯤꯁꯦ ꯑꯩꯈꯣꯏꯅ ꯒꯣꯏꯇ꯭ꯔꯣꯖꯦꯟ ꯑꯅ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯀꯝꯄꯣꯅꯟ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯊꯥꯏꯔꯣꯏꯗꯀꯤ ꯒꯨꯂꯤꯁꯤꯁꯨ ꯆꯥꯔꯛꯄ ꯀꯣꯕꯤꯁꯨ ꯆꯥꯁꯜꯂꯀꯥꯟꯗ ꯏꯟꯇꯔꯐꯤꯌꯔ ꯈꯔꯇꯪ ꯊꯣꯛꯄ ꯑꯦꯕꯖꯣꯔꯕ ꯇꯧꯍꯧꯗꯕ ꯅ꯭ꯌꯨꯇ꯭ꯔꯦꯟꯁꯦ ꯑꯗꯨꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯣ ꯅ꯭ꯌꯨ ꯒꯥꯏꯗꯂꯥꯏꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯄꯤꯖꯩ ꯑꯩꯈꯣꯏꯅ ꯀꯣꯕꯤ ꯆꯥꯅꯤꯡꯉꯒꯗꯤꯅꯦ ꯑꯌꯨꯛꯇ ꯒꯨꯂꯤ ꯆꯥꯈ꯭ꯔꯅꯤꯗꯅ ꯂꯟꯆ ꯅꯠꯇ꯭ꯔꯒ ꯗꯤꯅꯔ ꯑꯣꯔ ꯄꯨꯡ 4-5 ꯒꯦꯞ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗ ꯀꯣꯕꯤ ꯄꯤꯖꯕ ꯌꯥꯏ ꯕꯠ ꯗꯦꯂꯤꯗꯤ ꯆꯥꯕꯤꯗꯕ ꯃꯔꯛ ꯀꯣꯕꯤꯁꯦꯀꯣ ꯀꯨꯛ ꯇꯧꯔ ꯆꯥꯕꯅ ꯐꯩ ꯍꯣꯏ ꯀꯣꯕꯤꯁꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤꯁꯦ ꯃꯈꯜ ꯌꯥꯝꯃꯤꯗꯅ ꯕ꯭ꯔꯣꯀꯣꯂꯤꯁꯨ ꯀꯣꯕꯤ ꯍꯥꯏ ꯀꯣꯂꯤꯐ꯭ꯂꯥꯋꯔꯁꯨ ꯀꯣꯕꯤ ꯍꯣꯏ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯀꯦꯕꯦꯖꯁꯨ ꯀꯣꯕꯤ ꯍꯥꯏ ꯑꯗꯒꯤ ꯁꯜꯒꯨꯝꯗꯨꯁꯨ ꯍꯣꯏ ꯀꯣꯕꯤ ꯀꯩꯅꯣ ꯍꯥꯏꯗꯅ ꯍꯣꯏ ꯑꯗꯨ ꯊꯥꯏꯔꯣꯏꯗꯀꯤꯗꯗꯤ ꯀꯣꯕꯤꯁꯦ ꯑꯗꯨ ꯂꯣꯏ ꯆꯤꯡꯉꯛꯇꯣꯏꯕ ꯂꯣꯏ ꯀꯦꯕꯦꯖ ꯆꯤꯡꯗꯣꯏꯔꯥ ꯐꯦꯃꯤꯂꯤꯅ ꯀꯦꯕꯦꯖ ꯐꯦꯃꯤꯂꯤꯅꯤꯅ ꯆꯤꯡꯉꯛꯇꯣꯏꯅꯦꯕꯀꯣ ꯆꯥꯅꯤꯡꯉꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯤꯌꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯛꯄꯁꯦ ꯍꯋꯥꯏꯖꯥꯔ ꯍꯋꯥꯏꯖꯥꯔꯁꯤꯃ ꯌꯥꯗꯕ ꯁꯣꯌꯥꯕꯤꯟ ꯍꯋꯥꯏꯖꯥꯔ ꯈꯛꯇꯪꯂꯥ ꯑꯗꯨꯒ ꯑꯇꯩ ꯐꯔꯃꯦꯟꯇꯦꯗꯁꯤꯡꯁꯨ ꯅꯠꯇꯦ ꯌꯥꯗꯕ ꯁꯣꯌꯥꯕꯤꯟꯁꯦ ꯁꯤ ꯉꯁꯥꯏ ꯒꯣꯏꯇ꯭ꯔꯣꯖꯦꯟ ꯌꯥꯎꯕꯁꯦ ꯁꯤꯒ ꯁꯣꯌꯥꯕꯤꯟꯒꯤ ꯄ꯭ꯔꯗꯛ ꯁꯣꯌꯥ ꯑꯣꯏꯕꯁꯤꯡꯁꯤꯅꯦ ꯑꯦꯟ ꯀꯣꯕꯤꯁꯤꯒ ꯈꯔ ꯀꯛꯑꯦ ꯊꯥꯏꯔꯣꯏꯗꯇ ꯌꯥꯝꯅ ꯆꯥꯟꯅꯗꯕꯅꯦꯕ ꯍꯥꯏꯄꯣꯗ ꯑꯗꯣ ꯏꯚꯟ ꯗꯣꯛꯇꯔ ꯈꯔ ꯑꯃꯅ ꯅ꯭ꯌꯨ ꯖꯦꯅꯔꯦꯁꯟ ꯂꯥꯛꯄꯅꯤꯅꯅꯦ ꯒꯨꯂꯤꯁꯨ ꯇꯣꯉꯥꯟꯕꯅꯤꯅꯅꯦ ꯑꯗꯨꯝ ꯆꯥꯎ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯃꯦꯗꯤꯀꯦꯁꯟ ꯇꯧꯔꯤꯕꯅꯤꯅ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯃꯣꯏ ꯆꯦꯁꯜꯍꯟꯅꯤꯡꯕꯅꯤꯅꯀꯣ ꯈꯤꯇꯪ ꯆꯥꯅꯤꯡꯉꯁꯨ ꯅꯣꯡ ꯃꯥꯅꯦ ꯐꯥꯗꯣꯛ ꯆꯥꯎ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯃꯌꯥꯝꯒꯤ ꯑꯈꯪ ꯑꯍꯩꯅ ꯍꯥꯏꯕꯗꯨꯁꯨ ꯈꯔ ꯈꯔ ꯂꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯍꯦꯜꯂꯤꯗꯅ ꯍꯣꯏ
support ꯇꯧꯃꯤꯟꯅꯕ hyperꯒꯤꯗꯤ hyperꯒꯤꯁꯨ ꯑꯗꯨꯝ ꯃꯥꯒꯤꯁꯤ ꯑꯗꯨꯝ avoid ꯇꯧꯗꯣꯏꯔꯥ hyperꯗꯅꯅꯦ iodine ꯍꯦꯜꯂꯒ ꯂꯩꯗꯣꯏꯅꯤꯅꯅꯦ iodine ꯌꯥꯝ ꯌꯥꯎꯕ ꯄꯣꯠꯁꯦ ꯄꯤꯖꯗꯕ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯁꯤ ꯐꯨꯗꯀꯨꯝꯕ ꯁꯤ ꯐꯨꯗꯁꯤꯃ ꯀꯛꯄꯤꯈ꯭ꯔꯣ ꯌꯥꯏꯀꯣ ꯁꯨꯝ ꯌꯥꯛꯄꯤꯃ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯁꯤ ꯐꯨꯗ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯣꯏꯁꯤꯗꯁꯨ ꯑꯗꯨꯝ ꯁꯣꯌꯥꯕꯤꯟꯁꯦ ꯈꯔ ꯀꯛꯑꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯍꯋꯥꯏꯖꯥꯔꯒꯨꯝꯕꯁꯦ ꯁꯤꯗꯅꯅꯦ ꯉꯁꯥꯏ ꯀꯣꯕꯤꯒꯨꯝꯕꯗꯣ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯆꯥꯕ ꯌꯥꯏ ꯈꯔꯒ ꯑꯗꯨꯝ ꯑꯗꯨꯒ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯀꯟꯅ ꯀꯛꯄꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯄ꯭ꯔꯣꯁꯦꯁ ꯑꯣꯏꯕ ꯐꯨꯗ ꯍꯥꯏꯗꯤ ꯊꯨꯝ ꯌꯥꯝ ꯌꯥꯎꯕ ꯎꯗꯕꯁꯤꯡꯁꯦ ꯁꯤ ꯑꯥꯏꯑꯣꯗꯤꯟ ꯌꯥꯝ iron content ꯌꯥꯎꯕꯁꯤꯡꯁꯤꯃ avoid ꯍꯥꯏꯄꯔꯗꯗꯤ ꯈꯔ ꯀꯛꯑꯦ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯂꯩꯇꯦ ꯁꯤꯁꯨ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯆꯥꯕꯗꯤ ꯌꯥꯏ ꯑꯦꯛꯁꯦꯁ ꯑꯣꯏꯅ ꯆꯥꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯤ ꯑꯥꯏꯑꯣꯗꯤꯟ ꯌꯥꯝ ꯌꯥꯎꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯅꯤ ꯍꯥꯏꯄꯣ ꯍꯥꯏꯄꯔ ꯑꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯉꯁꯥꯏꯒꯤ ꯄꯨꯁꯄꯥꯅ ꯄꯟꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯃꯇꯥꯡꯗꯁꯨ ꯀꯣ ꯑꯣꯏꯜꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯁꯤ ꯑꯣꯂꯤꯚ ꯑꯣꯏꯜꯁꯤ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯏꯅꯩ ꯑꯗꯣ ꯑꯣꯂꯤꯚ ꯑꯣꯏꯜꯁꯤꯒꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗꯛ ꯃꯌꯥꯝꯁꯨ ꯂꯩꯗꯅꯀꯣ ꯃꯁꯇꯔꯗ ꯑꯣꯏꯜ ꯁꯟꯐ꯭ꯂꯥꯋꯔ ꯁꯤꯗꯀꯤ ꯑꯣꯏꯜ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯗꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯐꯦꯃꯤꯂꯤꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯑꯣꯂꯤꯚ ꯑꯣꯏꯜꯁꯤꯗꯤ ꯈꯔ ꯇꯥꯡꯉꯤ ꯇꯥꯡꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯑꯦꯐꯔꯠ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤ ꯃꯇꯥꯡꯗ ꯑꯣꯂꯤꯚ ꯑꯣꯏꯜꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯍꯦꯟꯕ ꯌꯥꯎꯔꯤꯕꯅꯣ ꯑꯗꯨꯒ ꯑꯇꯩꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯁꯤꯃ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯗꯥꯁꯨꯔꯁ ꯑꯣꯂꯤꯚ ꯑꯣꯏꯜꯁꯦ ꯐꯩꯌꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯚꯔꯖꯤꯟꯒꯨꯝꯕꯁꯦ ꯁꯤ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯦꯛꯇꯤꯞꯁꯨ ꯊꯣꯛꯄꯅꯦꯕꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯚꯔꯖꯤꯟ ꯑꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯒꯦ ꯑꯗꯨꯕꯨ ꯑꯣꯂꯤꯚ ꯑꯣꯏꯜ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯔꯣ ꯐꯣꯝꯗ ꯍꯤꯡꯅ ꯆꯥꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁ꯭ꯃꯣꯛ ꯄꯣꯏꯟꯠꯁꯦ ꯂꯣ ꯑꯣꯏꯌꯦꯕ ꯃꯩꯗ ꯖꯧ ꯂꯥꯎ ꯉꯧꯊꯣꯛꯄ ꯀꯥꯟꯗꯗꯤꯅꯦ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯁꯦ ꯃꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯃꯤ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯣꯂꯤꯚ ꯑꯣꯏꯜꯗꯣ ꯍꯤꯡꯅ ꯁꯂꯥꯠꯀꯨꯝꯕꯗ ꯍꯥꯞꯄꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯥꯏꯁꯤꯟꯕꯤꯕꯀꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟꯒꯨꯝꯕ ꯁꯨꯃꯥꯏꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯔꯒꯁꯨ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯁꯤꯅ ꯕꯦꯁꯅꯤ ꯃꯔꯛ ꯑꯃ ꯃꯌꯥꯝꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯇꯕꯒꯤꯀꯣ ꯍꯪꯒꯥꯝ ꯊꯥꯎꯁꯦ ꯄꯨꯜꯂꯞ ꯂꯪꯊꯣꯛꯄꯤꯔꯒ ꯁꯤꯖꯤꯟꯅꯗꯕꯤꯗ ꯔꯤꯐꯥꯏꯟ ꯂꯣꯝꯗ ꯂꯣꯏ ꯆꯠꯈꯤꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯔꯤꯐꯥꯏꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯨꯗꯤ ꯐꯠꯇꯦ ꯔꯤꯐꯥꯏꯟꯗꯨꯅꯦꯕ ꯐꯠꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯀꯔꯤꯝ ꯐꯪꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯑꯦꯐꯣꯔꯠ ꯇꯧꯕꯁꯨ ꯉꯝꯕ ꯃꯌꯥꯝ ꯀꯃꯟꯂꯤ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯪꯒꯥꯝ ꯊꯥꯎ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯩꯗ ꯉꯧꯔꯛꯄ ꯀꯥꯟꯗꯁꯨ ꯄ꯭ꯔꯣꯄꯔꯇꯤ ꯌꯥꯝ ꯀꯟꯅꯁꯨ ꯃꯥꯡꯉꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯏ ꯍꯤꯠ ꯄꯣꯏꯟꯠ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕꯀꯣ ꯁꯤꯃ ꯌꯥꯏ ꯑꯗꯨꯒ ꯗꯦꯁꯤ ꯘꯤꯁꯦ ꯘꯤꯁꯦ ꯃꯔꯛ ꯑꯃꯗꯤ ꯃꯌꯥꯝ ꯘꯤ ꯆꯥꯕ ꯅꯣꯏ ꯈꯣꯠꯂꯤ ꯇꯧꯋꯤꯗꯅ ꯑꯗꯨ ꯘꯤꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯄꯤꯌꯣꯔ ꯑꯣꯏꯕ ꯘꯤꯁꯦ 1 ꯅꯠꯇ꯭ꯔꯒ 2 ꯇꯤꯁꯄꯨꯟ ꯅꯣꯡꯃꯩ ꯈꯔꯒ ꯑꯗꯨꯝ ꯑꯉꯥꯡꯈꯩ ꯑꯩꯈꯣꯏꯗꯁꯨ ꯍꯦꯜꯗꯤ ꯐꯦꯠꯁꯨ ꯐꯪꯕ ꯆꯥꯕꯒꯨꯝꯕꯁꯨ ꯇꯨꯝꯍꯜꯂꯤ ꯁꯤꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯅ ꯊꯥꯎ ꯆꯥꯕ ꯀꯥꯟꯗ ꯕ꯭ꯔꯥꯟ ꯑꯣꯏꯔꯁꯨ ꯑꯜꯇꯔꯅꯦꯠ ꯈꯔ ꯇꯧꯕꯤꯕ ꯃꯤꯛꯁꯀꯨꯝꯕ ꯈꯔ ꯇꯧꯕꯤꯌꯣꯕꯀꯣ ꯑꯃꯈꯛꯇꯪ ꯁꯤꯖꯤꯟꯅꯗꯕ ꯁꯤꯖꯤꯟꯅꯗꯕ ꯑꯣꯔ ꯉꯝꯃꯒꯗꯤ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯃꯗꯤ ꯑꯍꯨꯝꯗ ꯂꯩꯕꯤꯔꯦ ꯈꯜꯂꯁꯤꯅꯦ ꯉꯁꯤ ꯁꯂꯥꯠꯇ ꯈꯔ ꯍꯥꯞꯈꯤꯕ ꯍꯣꯔꯦꯟ ꯊꯥꯎ ꯈꯤꯇꯪ ꯉꯧꯕꯤꯔꯒꯁꯨ ꯍꯪꯒꯥꯝ ꯊꯥꯎ ꯉꯧꯕ ꯕ꯭ꯔꯦꯛꯐꯥꯁꯀꯨꯝꯕꯗꯅ ꯘꯤ ꯈꯤꯇꯪ ꯍꯥꯞꯄ ꯑꯣꯔ ꯋꯤꯛ ꯑꯃ ꯊꯥ ꯃꯈꯥꯏꯃꯨꯛ ꯁꯤ ꯊꯥꯎꯁꯦ ꯆꯥꯔꯦ ꯈꯜꯂꯁꯤꯅꯦ ꯃꯊꯪꯗ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯕ ꯍꯥꯏꯗꯤ ꯗꯥꯁꯨꯔꯁꯅ ꯄꯟꯕꯤꯈꯤꯕ ꯁꯟꯐ꯭ꯂꯥꯋꯔ ꯀꯩꯀꯩꯁꯦ ꯑꯗꯨꯝ ꯃꯔꯛꯇ ꯑꯦꯗ ꯇꯧꯕꯗꯤ ꯌꯥꯏ ꯃꯣꯏꯁꯨ ꯔꯤꯐꯥꯏꯟ ꯑꯣꯏꯅ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯁꯤꯖꯤꯟꯅꯗꯦ ꯃꯄꯥꯟꯂꯣꯝꯗꯗꯤ ꯑꯗꯨꯝ ꯁꯦꯁꯃꯤ ꯁീഡ് ꯒ꯭ꯔꯥꯎꯟꯗꯅꯠ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯀꯃꯟ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯐꯣꯔꯠꯁꯨ ꯇꯧꯕ ꯉꯝꯕ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯌꯥꯕ ꯍꯪꯒꯥꯝ ꯊꯥꯎ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯚꯟ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜꯗ ꯁꯨꯡꯉꯤꯕꯁꯤꯡꯗꯣ ꯄꯤꯌꯣꯔ ꯑꯣꯏꯔꯒꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯅ ꯍꯥꯔꯠ ꯅꯥꯕ ꯅꯠꯇꯦ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯆꯥꯔꯒꯅꯦ ꯍꯥꯔꯠ ꯅꯥꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯅ ꯋꯦꯠ ꯒꯦꯟ ꯇꯧꯋꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕꯒꯤ ꯔꯤꯐꯥꯏꯟꯗꯣ ꯁꯤꯖꯤꯟꯅꯩꯌꯦꯅ ꯂꯥꯛꯑꯦꯕ ꯑꯗꯨ ꯑꯣꯄꯣꯖꯤꯠꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯖꯍꯧꯔꯒꯦ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯦꯐꯣꯔꯠꯁꯨ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯍꯦꯜꯗꯤꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝꯁꯦ ꯔꯦꯀꯃꯦꯟ ꯇꯧꯁꯤ ꯁꯐꯣꯂꯥ ꯔꯤꯐꯥꯏꯟꯁꯤ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯔꯤꯐꯥꯏꯟꯁꯤ ꯌꯥꯝ ꯀꯟꯅ ꯀꯥꯟꯅꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯐꯥꯏꯟ ꯅꯠꯇꯕꯁꯤꯡꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯍꯦꯜꯂꯤꯔꯥ ꯍꯣꯏ ꯍꯥꯏꯗꯤ ꯔꯤꯐꯥꯏꯟꯁꯦ ꯑꯩꯈꯣꯏ ꯉꯧꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯦꯛ ꯊꯥꯒꯠꯄꯒ ꯃꯩꯁꯦ ꯌꯥꯝ ꯊꯨꯅ ꯁꯥꯏꯗ꯭ꯔꯥ ꯁ꯭ꯃꯣꯛ ꯍꯥꯏꯗꯤ ꯍꯣꯏ ꯃꯩꯈꯨꯁꯨ ꯌꯥꯝ ꯊꯨꯅ ꯀꯥꯕꯅꯦꯕ ꯀꯩꯒꯤꯅꯣ ꯔꯤꯐꯥꯏꯟ ꯍꯥꯏꯁꯤꯗꯤ ꯁꯨꯡꯗꯣꯔꯛꯄꯗ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯂꯣꯏꯔꯒ ꯃꯩ ꯊꯥꯗꯅ ꯁꯨꯡꯕ ꯂꯣꯏꯔ ꯂꯥꯁꯇ ꯄꯤꯔꯛꯄꯗꯨꯅꯦꯕꯀꯣ ꯍꯣꯏ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯀꯣꯜ ꯄ꯭ꯔꯦꯁꯅꯤꯀꯣ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯕꯩ ꯁꯤꯗ ꯄꯟꯗꯕꯩ ꯋꯥꯅꯤ ꯃꯁꯇꯔꯗꯁꯨ ꯀꯣꯜ ꯄ꯭ꯔꯦꯁ ꯑꯅ ꯈꯥꯏꯗꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯆꯪꯗꯕ ꯁꯤꯅꯗꯤ ꯕꯦꯁ ꯑꯣꯏꯗꯣꯏꯅꯤ ꯕꯠ ꯑꯦꯐꯣꯔꯗꯦꯕꯜ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯃꯁꯇꯔ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯑꯗꯨꯅ ꯔꯤꯐꯥꯏꯟꯗꯩ ꯐꯕꯗꯤ ꯑꯗꯨꯃꯥꯏꯅ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯅ ꯕꯦꯁ ꯑꯣꯏꯅꯤꯕꯀꯣ ꯕꯦꯁ ꯑꯣꯏꯅꯤ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯝꯇꯣꯛꯁꯤꯗ ꯃꯌꯥꯝꯁꯤꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯦꯗꯚꯥꯏꯁ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯤ ꯑꯗꯣ ꯃꯔꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯆꯦꯅꯦꯜꯁꯤꯗꯒꯤ ꯃꯌꯥꯝꯗ ꯀꯣꯏꯁꯟ ꯈꯔ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯨꯁꯄꯥꯁꯦ ꯎꯅꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯈ꯭ꯔꯦ ꯃꯌꯥꯝꯗꯒꯤ ꯀꯣꯏꯁꯟ ꯈꯔꯁꯨ ꯂꯧꯈꯠꯄ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯀꯣ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨꯁꯨ ꯈꯔ ꯈꯨꯝꯃꯤꯟꯅꯁꯤ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝꯃ ꯆꯥꯕ ꯀꯥꯟꯗ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯁꯦ ꯀꯣꯛꯇ ꯂꯣꯏꯅꯃꯛ ꯆꯠꯄ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯀꯩꯅꯣꯝꯃ ꯆꯥꯔꯨꯕ ꯃꯇꯝꯗ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯕ ꯀꯩꯅꯣꯝꯃ ꯁꯤ ꯋꯥꯠꯂꯕꯣꯏ ꯅꯤꯡꯕ ꯁꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯗ
incomplete oibagi wakhalon ama hek lakpase Hoi. si akoina yamna kamaina doubt se clear tawna ba haibade koi chabada si watpane ni aduga ai si sumain tawdana watlhobaduna ai si tumba yadabani natraga ai se sakse phibam je soijal ai ni ka haba kya ma leitra Hoi, do hoi, commonly mi Hoi, myam se ana akhoi mentality si akoina happy oina lege hai taragadi mood se akoina positive oina lege hai taragadi best diet se ngasai budi breakfast lunch dinner hoi, budi hoi. leire ado nomada sukcha chadaba yadaba ni haiba akhoi puspagi mota thambiningba Hoi. haira boy su vegetables so Hoi, adugumba hoi. khara leibiragadi Hoi. kha thambiyu mayamda numittugi hoi, akhoi numittumagi day duma bright oina Hoi, bidamakta hoi. Hoi, haijurake. Hoi, mayam tawe sise. Hoi. Kitang soiba kanda ai si choi charubade hawa male. Hoi. Ai si chaba watpadagi nin mathanda ko. Hoi. Adagi yung kitang social media yenguraga su hek down jachaba. Hoi. Google la mo laga su ko. Ah. Do koina normally oina hoi balance diet to da yaudune. Hazikan se protein index yam low oiba ko. Hoi. Hoige nga yen nirum se non veg patient oragadi non veg Vegetarian, people oraga su ko. Aduduma dum watana ko nga na trogi no madam normal people amda ani ahum di dum chayai. Mamut yauna dum chabiyu sim so hai horage. Hoi. Yamna situ se yam laibani ko sabi ya dena but ai khujiki guidelines anobadagi oina ko. Mamut yauna dum chabiyu irum gumba se adigi chicken gumba ngama de for to biba nga ayai batek badum thambiro no ngai fruits available lo badum lobiyu ko ai de la foi phange yare pungdon phange ko sida ko watermelon phange sumaina fruits kuno mai khara include to biba ko chak yam chajadraga su chariba meal du dana koi complete hen bi bai tare handare khalasine sai hawaira nga yen rum khara hapirani salad dum phangi thabi gajar dum phangi koina ko sum happy ba and kang sway yam phai ka shukai de degi boil oiba pot koi champut yam base ni stem tora chaba khopa sino mai dum include to hobi ba and chak sa haure khalasu ko maru ama yam thu pa me khalasine sai office chat pagi ga hagi ba do oat kumba oragas oat to khatang na taba ko nakan du da aina yer mama happy re khalasi oat ka samgom ga kitang nach kara happy ba fruits kara happy ro dumaina balance pa han bi ba and oat ka yerum gum ba hobi ba yai sisum taw yai aduga nungdang se dasur se thabak yam chille khalasi ko example sak yam thong bana ngaroi ba but chicken di leire khalasine example chicken du da vegetables khara happy ro and soup ki type to sembi ragri na dum perfect oi ba mo ong dum tae ba ko complete oi doine mayam ja du da chak yaw de na khalle ba but carbs ki saruk se vegetables kitang do su phangi ai light oi ba pa ma ga di du maina no ma gi du maina changdra ba ya dra ba si dum cha bi be ai aduga chicken chat da ya de have laite nga dum me photo view and vegetarian kangu gi su hajer mage hoi vegetarian kangu su ne ina khakjaring se maru ina khoi gi manipur da di ahal laman sing se chahi si yang khoi di sanga se dum kakthali hekta adu akhoi gi di akhoi manipur gi da maitei gi di chana bi oina mi ma leita ba family gi ma leita matam da khoi si sorat pokte khoi si kari gum bim da sa de da sigi matang da khoi di masa se khara week oi ba kangbu da di hekta wan da da jip na ba kaya ma yawi ko sigi matang da khoi na support tong na ba gi damakta ba akhoi gi gerum nga amadi chicken se yaw de bi da kamai sembe yai bro ina koi na high protein da pi ba se sangom sana sima option di am leiti ko vegetarian ne sangom sana paneer si ma pi tofu na huji yam trending ori ba ni si su si sima dum lobi ba yare ko sigi nung hawai da semba tofu se and high protein da hawai da koi na pi ba se ngasai gi nung hawai do hawai jar maru se sima hawai rasma gumba dum jawa ya chana gumba siguma dum lobi ba ya high protein da ko sumai na khara et to bi ba vegetarian oraga so and then dasurus no zik pan gi budo ahal lam na phatna chaning ga su ne samas ki chahi gi yenga mathanda kakthat pa yauri ba do ai depression lak ba kan da hai isana ammonia ra ba chaning ga di kakthat pi gano moi gi muscle loss to rak pa bone density mang pa mayam se vegetarian men kha pa warak pa yawe ba ko nga yen yirum yam draba da yirum ga ga di kak pi gano si ni khoina hai se aduna ahal lam ora su mana chaning ba family na ya ba ora ga di ne adum chabiyo chahi ya men loi kakthat ni leite chicken chaba ngam ga ngam ngam su nga yerum ga di yawi na tra mane yama chumbani habide khoi gi diet si gi matung ina khoi gi punsi sang na hingba khoi ngai na hingba se lai doin aduga khoi gi ngasai gi puspana thamiba khoi gi shortcut to semba ya myam do si taw ga khoi ji nungai leba ngam doin ha mi oi base sum haibo ani puspa su tabi rong gani ahan mas ngasi gi ai breakfast nung haw gidre cha do nung haw gidre daw ya ro kai haibi gumba sugum base khoi na food to su yamna khoi cha ba thak pa si su amaru oi banina hoi mane akhoi si kok sida afaba khan ge gi phadoini pata he khan gi da ngasai gi phai haib du su tok toi ne ba na yam lui haib sima cha ba thak pa sima yam section ba ma thok tai haib sini ko ado marak se khoi kano si lokhat charake khoi gi mamang de khoi na question khara thado ga to ba mata me an pirak pa question do adai khar lokhat pa sing do ahan ba da mana ai lokhat charake ko ahan ba da mana haire si thyroid surgery
ꯇꯧꯈ꯭ꯔꯕ ꯀꯥꯡꯕꯨꯒꯤ ꯗꯥꯏꯠꯁꯤ ꯀꯔꯤ ꯀꯔꯤ ꯁꯦꯝꯕ ꯌꯥꯒꯦ ꯍꯥꯏꯕꯁꯦ Okay. ꯉꯁꯥꯏ ꯄꯟ ꯈꯔꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯍꯣꯏ, ꯈꯤꯇꯪ ꯍꯣꯏ. ꯁꯨꯒꯥꯏꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯣꯏ. ꯊꯥꯏꯔꯣꯏꯗ ꯁꯔꯖꯔꯤ ꯇꯧꯕꯁꯦ ꯃꯈꯜ ꯃꯌꯥꯝ ꯈꯥꯏꯗꯣꯛꯑꯦꯕꯀꯣ. ꯍꯣꯏ ꯀꯦꯟꯁꯔ ꯑꯣꯏꯔꯒ ꯇꯧꯈꯤꯕ, ꯆꯨꯝꯅꯒꯤ ꯇꯧꯕ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯀꯗꯣꯏꯅꯤ. ꯕꯠ ꯁꯔꯖꯔꯤ ꯂꯣꯏꯔꯀꯥꯟꯗ ꯁꯤꯝꯄꯜꯂꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯕ꯭ꯂꯥꯟ ꯗꯥꯏꯠ ꯍꯥꯏꯇꯥꯔꯦ. ꯁꯤꯝꯄꯜ ꯑꯣꯏꯕ. ꯃꯔꯨ ꯃꯔꯥꯡꯒꯨꯝꯕ, ꯃꯁꯂꯥꯒꯨꯝꯕ ꯌꯥꯝ ꯍꯥꯞꯇꯕ, ꯏꯆꯝ ꯆꯝꯕ. ꯈꯤꯆ꯭ꯔꯤꯒꯨꯝꯕ. ꯍꯣꯏ. ꯈꯤꯆ꯭ꯔꯤ ꯍꯥꯏꯔꯒ ꯈꯤꯇꯪ ꯈꯦꯠꯅꯩꯀꯣ. ꯑꯩꯈꯣꯏꯅ ꯍꯣꯏ. ꯗꯥꯏꯠꯇ ꯂꯥꯛꯑꯒꯗꯤ ꯍꯋꯥꯏꯒꯨꯝꯕ, ꯆꯥꯛꯀꯨꯝꯕ ꯍꯥꯞꯄꯒ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯣꯠꯄ ꯃꯑꯣꯡꯗ ꯊꯣꯡꯕꯤꯕ ꯍꯥꯏꯇꯥꯔꯦ. ꯌꯣꯠꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯣꯏ ꯃꯑꯣꯡꯗ ꯍꯣꯏ ꯑꯗꯨꯝꯕ ꯄꯤ. ꯑꯦꯟ ꯖꯨꯁꯀꯨꯝꯕ ꯑꯗꯨꯝ ꯍꯣꯏ ꯌꯨꯕꯤ ꯃꯍꯤꯒꯨꯝꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯕ ꯌꯥꯎꯏ. ꯁꯨꯞꯀꯨꯝꯕ ꯑꯗꯨꯝ ꯄꯤꯀꯣ ꯕ꯭ꯂꯥꯟ ꯗꯥꯏꯠꯁꯤꯗ. ꯑꯗꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯊꯤꯛ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯕꯤꯔꯁꯨ ꯌꯥꯏ. ꯈꯤꯇꯪ ꯌꯥꯝ ꯀꯟꯅ ꯃꯣꯔꯣꯛ ꯁꯥꯕ ꯑꯗꯩ ꯃꯁꯂꯥ ꯅꯨꯡ ꯍꯥꯞꯄ ꯅꯠꯇꯕ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ. ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯗ ꯍꯥꯏꯔꯒꯁꯨ ꯆꯥꯛꯀ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯌꯥꯏꯕ ꯍꯋꯥꯏ ꯀꯩꯀꯩ ꯍꯥꯞꯄ ꯊꯣꯡꯉꯒꯁꯨ ꯃꯍꯤ ꯍꯣꯏ. ꯈꯤꯇꯪ ꯂꯥꯡꯂꯞꯀꯨꯝꯕ ꯊꯣꯡꯕꯀꯣ. ꯅꯣꯔꯃꯦꯜ ꯗꯥꯏꯠꯄꯨꯗꯤ ꯆꯥꯕ ꯉꯝꯃꯛꯇꯣꯏꯅꯦ. ꯕꯠ ꯖꯁ ꯁꯔꯖꯔꯤ ꯂꯣꯏꯈꯤꯕꯒꯗꯤ ꯍꯣꯏ. ꯈꯤꯇꯪ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯏꯆꯝ ꯆꯝꯕꯁꯦ ꯑꯣꯏꯅ ꯆꯥꯍꯟꯕꯤꯕꯀꯣ. ꯌꯥꯝꯅ ꯈꯅꯥꯎꯗ ꯊꯤꯟꯒꯗꯕ, ꯍꯣꯏ. ꯀ꯭ꯔꯦꯛ ꯑꯣꯏꯒꯗꯕ, ꯍꯣꯏ ꯍꯣꯏ ꯀ꯭ꯔꯦꯀꯔꯒꯨꯝꯕ ꯅꯠꯇꯕꯀꯣ. ꯁꯤꯝꯄꯜ ꯑꯣꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯥꯟ ꯗꯥꯏꯠꯇ ꯑꯗꯨꯝ ꯊꯝꯃꯤ. ꯑꯗꯨꯒ ꯉꯝꯃꯛꯄ 4-5 days ꯃꯥ ꯆꯥꯕ ꯐꯖꯅ ꯉꯝꯃꯦ ꯍꯥꯏꯔꯒꯗꯤ ꯅꯣꯔꯃꯦꯜ ꯗꯥꯏꯠꯇ ꯑꯗꯨꯝ ꯊꯝꯒꯗꯣꯏꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯒꯅꯤ ꯄꯦꯁꯦꯟꯁꯦ ꯑꯥꯏꯑꯣꯗꯤꯟ ꯊꯦꯔꯥꯄꯤꯗ ꯂꯩꯔꯤꯕ꯭ꯔꯥ, ꯀꯔꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯊꯨꯝ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯂꯥꯛꯀꯅꯤꯕꯀꯣ. ꯍꯣꯏ. ꯑꯗꯣ ꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯏꯌꯦ. ꯉꯥ ꯌꯦꯟ ꯌꯦꯔꯨꯝ ꯆꯥꯕ ꯌꯥꯏ ꯊꯥꯏꯔꯣꯏꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯒꯁꯨ. ꯇ꯭ꯔꯤꯠꯃꯦꯟꯗꯤ ꯌꯦꯡꯕ ꯇꯥꯏ. ꯍꯣꯏ ꯍꯣꯏ. ꯌꯥꯔꯤꯈꯩꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯆꯝꯕꯗ ꯑꯣꯏꯅ ꯊꯝꯒꯅꯤ. ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ, ꯀꯩꯁꯨ ꯍꯣꯏ ꯍꯣꯏ. ꯀꯥꯏꯗꯦ. ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀ꯭ꯋꯦꯁꯟꯁꯤꯅꯅꯦ ꯑꯜꯀꯣꯍꯣꯜꯒꯤ ꯐꯦꯇꯤ ꯂꯤꯚꯔ ꯂꯩꯕꯁꯦ ꯗꯥꯏꯠ ꯀꯔꯤ ꯀꯔꯤ ꯆꯥꯒꯅꯤ? ꯐꯥꯔꯁꯇ ꯑꯜꯀꯣꯍꯣꯜ ꯑꯃ ꯐꯥꯔꯁ ꯊꯥꯗꯣꯛꯄꯤꯔꯣ. ꯁꯤꯃ ꯍꯥꯏꯖꯒꯦ. ꯍꯣꯏ. ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏ ꯇꯧꯕꯁꯦ ꯑꯩꯅ ꯌꯥꯝ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝ ꯇꯧꯍꯟꯅꯔꯦ. ꯄꯤꯔꯅꯤ, ꯃꯌꯥꯝ ꯗꯥꯏꯇꯤꯁꯤꯌꯟ ꯑꯇꯣꯞꯄ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝ ꯄꯤꯔꯅꯤ, ꯐꯔꯛꯄꯒ ꯑꯃꯨꯛ ꯊꯛꯆꯟꯕ. ꯍꯣꯏ. ꯊꯛꯄꯁꯤꯃ ꯂꯦꯞꯄꯤꯔꯣ, ꯗ꯭ꯔꯤꯡꯁꯁꯤꯃ ꯂꯦꯞꯄꯤꯔോ. ꯑꯍ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯨꯃ ꯂꯤꯚꯔ ꯗꯤꯇꯣꯛꯁ ꯇꯧꯕ ꯀꯥꯟꯗ ꯉꯁꯥꯏ ꯇꯔꯃꯔꯤꯛ ꯇꯤꯗꯣ, ꯑꯍ. ꯗꯥꯁꯨꯔꯁ ꯉꯁꯥꯏ ꯃꯃꯥꯡ ꯄꯟꯈꯤꯕꯗꯣ ꯍꯣꯏ ꯌꯥꯝ ꯍꯣꯏ ꯊꯤꯅ ꯍꯣꯏ. ꯀꯥꯟꯅꯕꯅꯤꯀꯣ. ꯌꯥꯝ ꯊꯨꯅ ꯔꯤꯚꯔꯁ ꯂꯥꯛꯀꯅꯤ. ꯕꯠ ꯐꯦꯇꯤ ꯂꯤꯚꯔꯁꯤꯗ ꯅꯣꯏꯅ ꯑꯍꯥꯟꯕꯗ ꯃꯥꯏꯜꯒꯨꯝꯕꯁꯤꯗ ꯔꯤꯚꯔꯁ ꯇꯧꯍꯧꯗ꯭ꯔꯒꯗꯤꯅꯦ, ꯒ꯭ꯔꯦꯗ 2 ꯕꯨꯛꯇꯤ ꯑꯩꯈꯣꯏ ꯂꯥꯏꯌꯦꯕꯀꯣ. 3 ꯗꯩꯗꯤ ꯂꯩꯔꯔꯣꯏ. ꯐꯥꯏꯕ꯭ꯔꯣꯁꯤꯁ, ꯁꯤꯔꯣꯁꯤꯁ ꯂꯥꯛꯈ꯭ꯔꯗꯤ ꯌꯥꯝ ꯂꯨꯁꯜꯂꯛꯑꯦ. ꯗꯣꯛꯇꯔꯒꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤ ꯗꯥꯏꯠ ꯇꯧꯔꯨ ꯍꯥꯏꯔ ꯉꯝꯃꯕ ꯑꯣꯏꯔꯗꯤ. ꯉꯝꯃꯛꯇ꯭ꯔꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯇ꯭ꯔꯤꯠꯃꯦꯟ. ꯑꯗꯨꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯗꯨꯝ ꯆꯥꯕꯤꯕꯀꯣ. ꯗꯤꯇꯣꯛꯁ ꯇꯧꯕꯗ ꯑꯗꯨꯁꯨ ꯀꯥꯟꯅꯩ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯕꯤꯠꯔꯨꯠꯀꯨꯝꯕꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯃꯣꯏꯗ. ꯍꯣꯏ ꯍꯣꯏ. ꯑꯗꯒꯤ ꯂꯦꯃꯟ ꯋꯥꯇꯔꯗꯣ, ꯂꯦꯃꯟ ꯋꯥꯇꯔꯗꯣ ꯍꯣꯏ. ꯑꯗꯨ ꯀꯥꯟꯅꯩ. ꯑꯦꯟ ꯀꯣꯐꯤ ꯊꯛꯄ ꯑꯗꯨꯝ ꯄꯤꯌꯦ ꯑꯩꯈꯣꯏꯅ. ꯀꯣꯐꯤꯁꯦ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯑꯣꯏꯅ. ꯕ꯭ꯂꯦꯛ ꯀꯣꯐꯤ ꯑꯣꯏꯅ ꯆꯤꯅꯤ ꯌꯥꯎꯗꯕ. ꯍꯣꯏ ꯀꯣꯐꯤꯁꯦ ꯑꯩꯈꯣꯏꯅ ꯕꯤꯟꯁꯅꯗꯤ ꯐꯕ ꯍꯦꯜꯂꯦꯕꯀꯣ. ꯍꯣꯏ. ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯏꯟꯁꯇꯦꯟ ꯑꯣꯏꯕ ꯁꯤꯖꯤꯟꯅꯩ, ꯕꯤꯟꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ. ꯑꯦꯛꯁꯦꯁ ꯅꯠꯇꯦ, ꯀꯞ ꯃꯆꯥ ꯑꯃꯃꯨꯛ. ꯑꯦꯟ ꯆꯅꯝ ꯆꯥꯕꯁꯨ ꯀꯥꯟꯅꯕꯅꯤ. ꯒꯥꯔꯂꯤꯛꯁꯦ ꯀ꯭ꯂꯣꯞ ꯑꯃꯅꯤ ꯑꯗꯨꯝ ꯔꯤꯀꯃꯦꯟ ꯇꯧꯋꯦꯕꯀꯣ ꯑꯣꯀꯦ. ꯐꯦꯇꯤ ꯂꯤꯚꯔꯗ. ꯖꯁ ꯑꯣꯀꯦ. ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯁꯨꯡꯀꯥꯎ ꯀꯥꯎꯕꯤꯒꯅꯨ ꯑꯦꯅꯤ ꯗꯥꯏꯠ. ꯕꯦꯂꯦꯟꯁꯀꯤ ꯃꯊꯛꯇ ꯑꯦꯗꯤꯁꯅꯦꯜ ꯑꯣꯏꯅ ꯇꯧꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ, ꯃꯥꯒꯤ ꯍꯣꯏ ꯍꯣꯏ. ꯑꯦꯛꯁꯇ꯭ꯔꯥ ꯗꯥꯏꯠ ꯑꯦꯟ ꯍꯥꯏꯇꯥꯔꯦꯀꯣ. ꯋꯦꯠ ꯍꯦꯜꯂꯒꯗꯤꯅꯦ ꯂꯧꯊꯣꯛꯄꯤꯕ. ꯑꯦꯛꯁꯔꯁꯥꯏꯁ ꯍꯨꯃꯥꯡ ꯇꯥꯕꯗꯣ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯔꯤꯚꯔꯁ ꯇꯧꯔꯛꯀꯅꯤꯕ ꯗꯥꯏꯠ ꯌꯥꯎꯔꯒ. ꯑꯣꯀꯦ ꯑꯣꯀꯦ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯀ꯭ꯋꯦꯁꯟꯁꯤꯅ what is the healthiest way to lose weight? ꯍꯥꯏ. healthiest way. ꯉꯁꯥꯏꯗꯤ ꯈꯨꯝꯖꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒꯤ ꯑꯥ. ꯑꯟꯁꯔꯁꯦ. ꯍꯣꯏ. ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯦꯂꯣꯔꯤ ꯗꯤꯐꯤꯁꯤꯠ, ꯅꯣꯔꯃꯦꯜ ꯗꯥꯏꯠ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯨꯗ ꯈꯔ ꯍꯟꯊꯕꯤꯕ, ꯑꯦꯛꯁꯔꯁꯥꯏꯁ ꯌꯥꯎꯕꯤꯌꯣ. ꯑꯗꯨꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ. ꯑꯩꯅ ꯑꯦꯛꯁꯔꯁꯥꯏꯁ ꯄꯥꯝꯕ, ꯌꯥꯎꯕꯁꯦꯀꯣ. ꯍꯣꯏ ꯑꯩꯅ ꯄꯥꯝꯕ ꯔꯤꯖꯜ, ꯑꯩꯅ ꯄꯥꯝꯃꯤꯕ ꯕꯣꯗꯤ ꯁꯦꯞ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ. ꯑꯦꯟ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ. ꯑꯦꯟ ꯇꯨꯝꯕ ꯆꯥꯡ ꯅꯥꯏꯕꯤꯌꯨ. ꯇꯨꯝꯕ Yes. ꯁꯤꯁꯤꯃ ꯏꯖꯤ ꯋꯦꯗ ꯍꯥꯏꯔꯒꯗꯤꯀꯣ. ꯑꯗꯨꯒ ꯌꯝ ꯊꯨꯕ ꯍꯥꯏꯕꯁꯦ ꯕꯣꯗꯤꯗꯗꯤ ꯌꯥꯝ ꯊꯨꯅ ꯆꯦꯟꯖ ꯇꯧꯕꯗꯣ ꯌꯥꯔꯣꯏ. ꯀꯥꯟꯅꯗꯦ. ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ ꯍꯣꯏ, ꯅꯠꯇ꯭ꯔꯥ? ꯇꯞꯅ ꯇꯞꯅ ꯆꯦꯝꯄꯤꯌꯟ ꯑꯗꯨꯝ ꯑꯣꯏꯕꯗꯨꯅ ꯇꯧꯕꯤꯌꯨ. ꯐꯩꯌꯦꯕ ꯍꯣꯏ ꯍꯣꯏ, ꯅꯠꯇ꯭ꯔꯥ? ꯇꯞꯅ ꯇꯞꯅ ꯇꯧꯕꯤꯌꯨ. ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯀ꯭ꯋꯦꯁꯟꯁꯤꯅ how important is diet compared to exercise for loss weight? ꯀꯝꯄꯦꯌꯔ ꯇꯧꯕꯁꯦ. ꯍꯣꯏ. ꯍꯣꯏ. ꯃꯤꯁꯤꯅ ꯃꯇꯝ ꯌꯥꯝ ꯅꯪꯉꯛꯇ꯭ꯔꯕ ꯑꯦꯟ ꯌꯥꯝꯅ ꯋꯔꯀꯤꯡ ꯄꯔꯁꯟ ꯌꯥꯝ ꯆꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯗꯥꯏꯠꯇ ꯐꯨꯜ ꯐꯣꯀꯁ ꯄꯤ. ꯍꯣꯏ. ꯕꯠ ꯆꯨꯁ ꯇꯧ ꯍꯥꯏꯔꯗꯤ ꯑꯦꯛꯁꯔꯁꯥꯏꯁꯀ ꯄꯥꯕꯁꯤꯅ ꯕꯦꯁ ꯑꯣꯏꯒꯗꯣꯏꯅꯤ. ꯑꯦꯛꯁꯔꯁꯥꯏꯁ ꯌꯥꯎꯔꯛꯄꯁꯤꯅ ꯑꯩꯒꯤ ꯕꯣꯗꯤ ꯇꯣꯟ ꯂꯥꯛꯀꯗꯣꯏꯅꯤ, ꯃꯁꯜ ꯋꯦꯁ ꯇꯧꯔꯛꯑꯣꯏ, ꯑꯦꯟ ꯄꯥꯝꯃꯤꯕ ꯁꯦꯞ ꯇꯥꯔꯛꯄ ꯌꯥꯏ. ꯑꯗꯨꯅ ꯑꯅꯤꯗꯣ ꯄꯥꯔꯒ ꯆꯠꯄꯤꯕꯁꯤꯅ ꯕꯦꯁ ꯋꯦ ꯑꯣꯏꯒꯗꯣꯏꯅꯤ. ꯍꯣꯏ, ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯁ ꯌꯥꯎꯕꯤꯌꯨ. ꯑꯦꯅꯤ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯞꯄ ꯌꯥꯏ. ꯑꯦꯅꯤ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯞꯄꯣ ꯍꯥꯏ ꯀꯥꯟꯗ ꯖꯤꯝꯗ ꯍꯦꯛꯇ ꯆꯠꯄ ꯑꯃ ꯇꯧꯋꯤ. ꯍꯣꯏ ꯍꯣꯏ. ꯑꯣꯔ ꯖꯨꯝꯕꯥ ꯍꯣꯏ. ꯅꯠꯇ꯭ꯔꯒ ꯌꯨꯝꯗꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯁꯤꯃꯁꯨ ꯈꯪꯖꯅꯤꯡꯉꯤ. ꯑꯣꯀꯦ. ꯌꯨꯝꯒꯤ ꯋꯥꯔꯛꯑꯥꯎꯠ ꯇꯧꯕ ꯌꯥꯏ, ꯌꯣꯒꯥ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ, ꯖꯨꯝꯕꯥ ꯇꯧꯕ ꯌꯥꯏ. ꯃꯥꯒꯤ ꯍꯣꯏ ꯀꯥꯟꯅꯕꯒꯤ ꯕꯨꯗꯤ ꯇꯣꯡꯉꯥꯜꯂꯤ, ꯕꯠ ꯂꯣꯏꯅ ꯀꯥꯟꯅꯩ. ꯁꯨꯡꯂꯦꯡ ꯂꯦꯡꯗꯕ ꯃꯤꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯒꯗꯤ ꯃꯥꯟꯅꯔꯣꯏꯕꯀꯣ. ꯍꯣꯏ ꯍꯣꯏ. ꯍꯣꯏ ꯁ꯭ꯇꯔꯦꯡ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯍꯥꯄꯛꯄꯁꯤꯅꯕꯨꯗꯤ ꯍꯦꯟꯅ ꯀꯨꯏꯅ ꯕꯣꯗꯤꯗꯣ ꯇꯣꯟ ꯑꯣꯏꯅ ꯂꯩꯅꯕ, ꯕꯣꯟ ꯗꯦꯟꯁꯤꯇꯤꯒꯨꯝꯕ ꯃꯥꯡꯗꯅꯕ ꯍꯥꯏꯔꯒꯗꯤ ꯍꯣꯏ. ꯖꯤꯝꯒꯨꯝꯕ ꯑꯗꯨꯝ ꯌꯥꯏꯕꯀꯣ. ꯖꯨꯝꯕꯥ ꯆꯠꯂꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯕꯠ ꯆꯥꯕ ꯁꯦꯝꯕꯤꯌꯣ. ꯆꯥꯕ ꯍꯣꯏ. ꯌꯥꯎꯗꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯑꯦꯛꯁꯔꯁꯥꯏꯁ ꯑꯗꯨꯝ ꯇꯧꯕꯤꯌꯣ. ꯑꯗꯨꯅ ꯕꯦꯁꯅꯤ.
ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯌꯨ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯗꯅꯀꯣ ꯐꯦꯇꯤ ꯂꯤꯚꯔꯒꯤ ꯃꯇꯥꯡꯗ ꯍꯣꯏ ꯁꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅꯁꯨ ꯑꯣꯄꯟ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯆꯥꯎꯈꯠꯄꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯐꯦꯁꯟ ꯑꯣꯏꯅꯁꯨ ꯗ꯭ꯔꯤꯡꯁꯦ ꯂꯥꯏꯛ ꯍꯥꯔꯠꯃꯛ ꯅꯠꯇ꯭ꯔꯁꯨ ꯋꯥꯏꯟ ꯑꯗꯒꯤ ꯕꯤꯌꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯁꯣꯖꯨ ꯀꯥꯏꯅ ꯀꯌꯥꯝ ꯍꯣꯏ ꯊꯣꯛꯏꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯣꯗꯀꯥ ꯅꯨꯡ ꯀꯔꯤ ꯀꯥ ꯃꯌꯥꯝꯁꯨ ꯊꯣꯛꯏ ꯁꯤ ꯃꯇꯥꯡꯁꯤꯗ ꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨ ꯍꯥꯏꯔꯒꯗꯤ ꯍꯥꯔꯠ ꯗ꯭ꯔꯤꯡꯛꯁꯤ ꯉꯥꯛꯇ ꯑꯣꯔ ꯂꯣꯀꯦꯜ ꯄ꯭ꯔꯣꯗꯛꯠꯁ ꯃꯌꯥꯝꯁꯤ ꯁꯤ ꯏꯁꯥꯗ ꯁꯣꯛꯏ ꯍꯥꯏꯅ ꯍꯣꯏ ꯃꯌꯥꯝꯁꯦ ꯍꯣꯏ ꯍꯥꯏꯅꯩ ꯑꯗꯨꯒ ꯋꯦꯔꯦꯁ ꯑꯩꯈꯣꯏꯒꯤ ꯋꯥꯏꯟ ꯊꯛꯄ ꯋꯣꯗꯀꯥ ꯊꯛꯄ ꯁꯤꯅ ꯐꯦꯁꯟ ꯑꯃꯗꯁꯨ ꯆꯠꯂꯒ ꯂꯩ ꯁꯤ ꯑꯩꯈꯣꯏꯅ ꯍꯣꯏ ꯊꯛꯄꯁꯤ ꯏꯁꯥꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯄ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯥꯡꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦꯖꯅꯦꯜꯂꯤ ꯁꯤꯖꯤꯟꯅꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯁꯦꯒ꯭ꯔꯤꯒꯦꯠ ꯇꯧꯔꯒ ꯀꯃꯥꯏꯅ ꯃꯣꯏꯁꯤ ꯗꯥꯏꯠꯁꯤꯗꯤ ꯍꯦꯜꯗꯤ ꯑꯣꯏꯍꯟꯕ ꯌꯥꯏ ꯍꯣꯏ ꯗꯥꯏꯇꯤಷꯤꯌꯟ ꯑꯃ ꯑꯣꯏꯅꯀꯣ ꯍꯣꯏ ꯁꯤꯗꯤ ꯑꯩ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯔꯒꯦ ꯍꯣꯏ ꯁꯤ ꯀꯥꯟꯅꯕꯁꯦ ꯑꯝꯇ ꯂꯩꯇꯦꯅ ꯈꯨꯝꯖꯒꯦ ꯍꯣꯏ ꯗꯥꯏꯇꯤಷꯤꯌꯟꯅ ꯌꯥꯏꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤꯅꯦ ꯒꯥꯏꯗꯂꯥꯏꯟꯁ ꯑꯃ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯍ ꯗ꯭ꯔꯤꯡꯛꯁ ꯑꯦꯅꯤ ꯗ꯭ꯔꯤꯡꯛꯁ ꯑꯃ ꯇꯧꯕꯩ ꯀꯥꯟꯅꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯇꯧꯕꯤꯗꯅꯕꯅ ꯍꯥꯏꯗꯤ ꯇꯧꯕꯤꯒꯅꯨ ꯍꯣꯏ ꯑꯗꯨꯒ ꯏꯚꯟ ꯑꯣꯀꯦꯖꯅꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯆꯥꯡ ꯃꯑꯣꯡ ꯌꯦꯡꯕꯤꯌꯣꯕꯀꯣ ꯇꯧꯗꯅꯕꯗꯤ ꯍꯣꯠꯅꯕꯤꯌꯨ ꯑꯦꯗꯤꯛ ꯆꯨꯗꯅꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯁꯤꯗ ꯑꯣꯏꯅ ꯇꯥꯖꯔꯒꯦ ꯗꯥꯁꯨꯔꯁ ꯍꯥꯏꯗꯤ ꯌꯥꯝ ꯏꯠꯁ ꯚꯦꯔꯤ ꯄ꯭रोन ꯁꯥꯡꯗꯣꯛꯈ꯭ꯔꯗꯤ ꯇꯨ ꯍꯣꯏ ꯍꯥꯏ ꯑꯦꯗꯤꯛꯁꯟꯁꯨ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯁꯨ ꯂꯩꯔꯦ ꯁꯤꯗꯅꯦ ꯋꯥꯏꯟ ꯍꯥꯏꯕ ꯂꯩꯇꯦ ꯕꯤꯌꯔ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯒꯤ ꯁꯥꯏड ꯏꯐꯦꯛ ꯂꯣꯏ ꯂꯩꯒꯅꯤ ꯏꯚꯟ ꯗꯣꯛꯇꯔ ꯑꯇꯩꯅꯁꯨ ꯑꯗꯨꯝ ꯑꯦꯛꯁꯄꯔꯠ ꯀꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯁꯤ ꯀꯥꯟꯅꯕ ꯀꯩꯝ ꯂꯩꯇꯦ ꯕꯣꯗꯤꯗ ꯌꯥꯔꯤꯈꯩꯗꯤ ꯁ꯭ꯇꯣꯞ ꯇꯧꯕꯤꯌꯨ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯍꯣꯏ ꯍꯣꯏ ꯐꯦꯁꯟ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤꯁꯨ ꯈꯔ ꯍꯟꯊꯕ ꯐꯩ ꯍꯣꯏ ꯍꯥꯏꯕꯗꯤ ꯍꯣꯏ ꯍꯥꯏꯗꯤ ꯍꯣꯏ ꯑꯥꯐꯇꯔ ꯑꯣꯜ ꯃꯣꯏꯁꯦ ꯂꯣꯏꯔꯀꯥꯟꯗ ꯀꯩꯅꯣꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯤಷꯤꯌꯟ ꯇꯥꯟꯅꯅꯤꯡꯉꯛꯏ ꯑꯗꯨꯒ ꯑꯦꯁꯊꯦꯇꯤꯛ ꯑꯗꯒꯤ ꯗꯔꯃꯦꯇꯣꯂꯣꯖꯤꯁ ꯃꯌꯥꯝ ꯍꯣꯏ ꯍꯣꯏ ꯇꯥꯅꯤꯡꯉꯛꯏ ꯍꯣꯏ ꯑꯗꯨꯝ ꯍꯣꯏ ꯑꯗꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯆꯤꯟꯖꯥꯛꯇꯣ ꯂꯥꯜꯂꯨꯔꯒꯗꯤ ꯑꯁꯣꯏꯕꯗꯣ ꯍꯣꯏ ꯂꯥꯛꯇꯣꯏꯅꯤꯅ ꯍꯣꯏ ꯍꯣꯏ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥꯀꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯑꯦꯛꯇꯣꯄꯤꯛ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯁꯔꯖꯔꯤ ꯇꯧꯈ꯭ꯔꯕ ꯋꯦꯃꯦꯟ ꯑꯃꯅ ꯀꯩꯀꯩ ꯗꯥꯏꯠ ꯆꯥꯕ ꯌꯥꯕꯒꯦ ꯑꯣꯀꯦ ꯃꯇꯨꯡ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯕꯗ ꯀꯩꯀꯩ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯦꯛꯇꯣꯄꯤꯛ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯔꯒꯁꯨꯅꯦ ꯑꯍ ꯃꯌꯥꯝꯁꯤꯅ ꯈꯜꯂꯤꯁꯦ ꯍꯣꯏ ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯈ꯭ꯔꯗꯣꯏꯅꯤꯀꯣ ꯃꯥꯗꯤ ꯍꯥꯏꯗꯤ ꯇ꯭ꯌꯨꯕꯇ ꯑꯣꯏꯕꯅꯤꯅꯀꯣ ꯍꯣꯏ ꯂꯧꯊꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪꯁꯦ ꯑꯉꯥꯡ ꯃꯤꯔꯣꯟꯕ ꯍꯥꯏꯗꯤ ꯂꯦꯛꯇꯦꯛꯇꯤꯡ ꯆꯥꯕꯣꯛꯄꯤ ꯑꯃꯅꯤ ꯑꯗꯨꯅ ꯊꯝꯕꯤꯕ ꯌꯥꯎꯋꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯄꯣꯁꯄꯥꯔꯇꯝꯗꯣ ꯏꯛꯇꯣꯄꯤꯛꯇꯁꯨ ꯏꯟꯕ ꯌꯥꯒꯗꯣꯏꯅꯤ ꯑꯩꯁꯤꯗ ꯑꯉꯥꯡ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅꯅꯦ ꯁꯣꯜꯂꯒ ꯆꯝꯐꯨꯠ ꯈꯛꯇꯪ ꯑꯆꯝꯕ ꯈꯔ ꯈꯛꯇꯪꯒ ꯆꯥꯔꯒ ꯂꯩꯕꯤꯒꯅꯨ ꯀꯟꯈꯠꯅꯕ ꯊꯨꯅ ꯍꯤꯂꯤꯡ ꯇꯧꯅꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏ ꯄ꯭रोटीनꯒꯨꯝꯕ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜ ꯕꯦꯂꯦꯟꯁ ꯗꯥꯏꯠꯀꯨꯝꯕ ꯑꯗꯨꯝ ꯅꯣꯔꯃꯦꯂꯤ ꯆꯥꯕ ꯌꯥꯏ 4-5 ꯗꯦꯖꯇꯒꯤ ꯅꯣꯔꯃꯦꯂꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯕꯤꯌꯣ ꯏꯁꯥꯗꯣ ꯁꯣꯜꯂꯦ ꯍꯥꯏꯔꯒ ꯆꯝꯃꯒ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯍꯣꯏ ꯍꯦꯟꯅ ꯀꯟꯈꯠꯂꯛꯑꯣꯏꯕꯀꯣ ꯏꯁꯥꯗ ꯏꯛꯇꯣꯄꯤꯛꯀ ꯁꯣꯛꯆꯜꯂꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯄꯣꯁꯄꯔꯇꯝꯗꯣ ꯑꯗꯨꯒ ꯃꯥꯟꯅꯗꯣꯏꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯃꯥꯟꯅꯗꯣꯏꯅꯤ ꯇ꯭ꯔꯤꯠꯃꯦꯟꯗꯨꯀꯣ ꯑꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟꯁꯤꯅ ꯄꯣꯁ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯕꯦꯂꯤꯁꯤ ꯀꯃꯥꯏꯅ ꯔꯤꯗ꯭ꯌꯨꯁ ꯇꯧꯅꯤ ꯍꯥꯏ ꯃꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯄꯣꯁ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯕꯦꯂꯤ ꯍꯥꯎ ꯇꯨ ꯔꯤꯗ꯭ꯌꯨꯁ ꯗꯤꯠ ꯍꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯀꯣꯏꯁꯟꯅꯦ ꯃꯥꯁꯦ ꯑꯩ ꯉꯁꯥꯏ ꯂꯧꯈꯠꯈ꯭ꯔꯕ ꯑꯩ ꯈꯪꯕꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯄꯣꯁ ꯍꯥꯏꯅ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯧꯕ ꯑꯦꯛꯖꯥꯝ ꯁꯣꯔꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯧꯕ ꯌꯥꯗꯣꯏꯅꯣꯁꯦ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯍꯣꯏ ꯑꯃꯒ ꯑꯗꯨꯝ ꯃꯥꯟꯅꯔꯣꯏꯕꯀꯣ ꯈꯔ ꯉꯟꯅ ꯍꯧ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯩ ꯁꯦꯞ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯔꯥꯎꯟ ꯍꯥꯏꯗꯤ 6 months 10 months ꯑꯉꯥꯡ 1 yearꯕු ꯁꯨꯔꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕ ꯌꯥꯎꯋꯦ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯄꯦꯜꯕꯤꯛ ꯀꯩꯀꯩꯗꯣ ꯐꯖꯅ ꯔꯤꯀꯣꯚꯔ ꯇꯧꯔꯀꯥꯟꯗ ꯑꯣꯏꯅ ꯇꯧꯕ ꯑꯗꯨ ꯁꯨꯔꯛꯄꯨꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯦ ꯑꯗꯨꯝ ꯈꯔ ꯄꯣꯁꯄꯥꯔꯇꯝ ꯑꯣꯏꯔꯛꯄꯗꯒꯤ ꯍꯦꯜꯗꯤ ꯗꯥꯏꯠꯇꯨꯗ ꯊꯝꯍꯧꯔꯦꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯤ ꯄꯣꯁꯄꯥꯔꯇꯝꯒꯤ ꯋꯦꯗꯨꯗ ꯊꯝꯍꯧꯔꯒꯗꯤ ꯃꯥ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯦꯟꯒꯠꯂꯛꯑꯣꯏꯕꯀꯣ ꯑꯗꯣ 6 monthsꯇꯒꯤ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏꯖ ꯇꯞꯅ ꯇꯞꯅ ꯇꯧ ꯌꯥꯏ ꯌꯥꯝ ꯀꯟꯅ ꯍꯦꯚꯤ ꯂꯥꯏꯠ ꯅꯠꯇꯕ ꯍꯦꯚꯤ ꯅꯠꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯣꯛꯀꯨꯝꯕ ꯆꯥꯎꯊꯣꯛꯄ ꯈꯣꯠꯄꯗꯨꯗꯤ ꯁꯥꯟꯅꯕ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯇꯥꯏꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯗꯥꯏꯠ ꯉꯥꯛꯇꯅ ꯉꯝꯃꯛꯇꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯗꯤ ꯁꯥꯟꯅꯕꯗꯨꯒ ꯗꯥꯏꯠ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒ ꯄꯥꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯄꯣꯛꯄ ꯂꯣꯏꯕꯒ ꯅ꯭ꯌꯨꯇ꯭ꯔꯦꯟꯁꯇꯣ ꯐꯖꯅ ꯆꯥꯍꯧꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯐꯖꯅ ꯇꯧꯍꯧꯔꯒꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯑꯣꯏꯕ ꯋꯦꯠꯇꯣ ꯍꯣꯏ ꯍꯣꯏ ꯍꯦꯟꯅ ꯃꯥ ꯍꯦꯟꯒꯠꯂꯛꯑꯣꯏꯕ ꯉꯁꯥꯏꯒꯤꯗꯨꯗꯒꯤꯀꯣ ꯑꯗꯣ ꯑꯦꯛꯁꯔꯁꯥꯏꯖꯇꯨ ꯌꯥꯎꯔꯀꯥꯟꯗ ꯍꯣꯏ ꯃꯥꯏꯗꯣ ꯍꯣꯏ ꯍꯟꯊꯈꯤꯗꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨꯝ ꯑꯩꯒꯤ ꯁꯦꯞ ꯑꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ꯃꯌꯥꯝꯗ 9-10 monthsꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏ 9-10 monthsꯁꯦꯀꯣ ꯁꯤꯅ ꯕꯦꯁ ꯋꯦ ꯍꯣꯏ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ 6 monthsꯇꯨꯁꯨ ꯈꯤꯇꯪ ꯅꯧꯕꯅꯤꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯏꯝꯕꯦꯂꯦꯟꯁ ꯍꯣꯔꯃꯣꯟ ꯑꯣꯏꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯅꯨꯄꯤꯅ ꯐꯦꯇꯤ ꯂꯤꯚꯔ ꯒ꯭ꯔꯦꯗ 1 ꯑꯦꯟ ꯒ꯭ꯔꯦꯗ 2 ꯑꯣꯏꯕ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯅ ꯇꯧꯅ ꯋꯦꯠꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯄ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯒ ꯀꯔꯤ ꯆꯥꯔꯒ ꯍꯣꯏ ꯍꯣꯏ ꯅꯣꯔꯃꯦꯜꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨ ꯑꯦꯛꯁꯄꯔꯠꯇꯒꯤ ꯇꯥꯖꯅꯤꯡꯉꯤ ꯍꯥꯏꯌꯦ ꯍꯣꯏ
ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯂꯩꯇꯦ, ꯂꯨꯍꯣꯡꯗꯕ ꯍꯥꯏꯕ ꯂꯩꯇꯦ. ꯉꯁꯥꯏꯒꯤ ꯐꯦꯇꯤ ꯂꯤꯚꯔꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ. ꯍꯣꯏ ꯁꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ, ꯆꯞ ꯃꯥꯟꯅꯅ ꯏꯟꯃꯤꯟꯅꯕ ꯌꯥꯏ. ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯌꯥꯎꯒꯗꯣꯏꯅꯤ ꯂꯣꯏꯅ. ꯉꯁꯥꯏ ꯐꯦꯇꯤ ꯂꯤꯚꯔꯁꯨ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯟꯁꯔꯗꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ. ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯀꯥꯟꯗ ꯐꯦꯇꯤ ꯂꯤꯚꯔꯗꯨꯗꯤ ꯒ꯭ꯔꯦꯗ 1 2 ꯕꯨꯛꯇꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯅ ꯔꯤꯚꯔꯁ ꯇꯧꯕ ꯉꯝꯃꯤ. ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯇꯧꯕ, ꯑꯗꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯃ ꯆꯪꯉꯤ. ꯉꯁꯤ ꯇꯧꯔꯝꯃꯒ ꯍꯌꯦꯡ ꯔꯤꯚꯔꯁ ꯈꯪꯉꯣꯏ. ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯁ꯭ꯂꯣ ꯄ꯭ꯔꯣꯁꯦꯁꯅꯤ ꯗꯥꯏꯠ ꯍꯥꯏꯁꯦ. ꯃꯦꯗꯤꯁꯤꯟ ꯑꯃ ꯄꯤꯖꯕ ꯃꯥꯅꯤ ꯅꯠꯇꯦꯕꯀꯣ. ꯃꯥꯅꯤ ꯑꯗꯨ ꯏꯟꯁꯇꯦꯟꯠ ꯍꯣꯏ ꯅꯠꯇꯦ ꯍꯣꯏ ꯉꯁꯥꯏ ꯐꯦꯇꯤ ꯂꯤꯚꯔꯗ ꯄꯟꯖꯈꯤꯕ ꯃꯌꯥꯝꯗꯣ ꯇꯔꯃꯔꯤꯛ ꯇꯤꯒꯨꯝꯕ, ꯒ꯭ꯔꯤꯟ ꯇꯤ, ꯑꯗꯒꯤ ꯒꯥꯔꯂꯤꯛ, ꯑꯗꯨꯒ ꯀꯣꯐꯤꯒꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ. ꯁꯣꯝ ꯅꯨꯄꯤꯅ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟ ꯃꯥꯜꯂꯦ. ꯃꯥꯅꯤ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯏꯟꯕ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ. ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯈꯣꯏ ꯀꯣꯏꯁꯟꯁꯤꯅꯅꯦ ꯎꯝ. ꯕ꯭ꯂꯗ ꯁꯨꯒꯔ ꯍꯟꯊꯅꯕ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ. ꯍꯣꯏ, ꯕ꯭ꯂꯗ ꯁꯨꯒꯔ ꯍꯟꯊꯅꯕꯁꯦ ꯉꯁꯥꯏꯒꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯨꯝ ꯂꯩꯔꯦꯀꯣ. ꯔꯦꯃꯦꯗꯤꯁ ꯑꯣꯏꯅ ꯑꯩꯅ ꯌꯥꯝ ꯄꯤꯖꯕꯁꯦ, ꯍꯣꯏ ꯌꯦꯡꯗꯤ ꯌꯦꯡꯒꯗꯣꯏꯅꯦ ꯕ꯭ꯂꯗꯀꯤ ꯄꯦꯔꯥꯃꯤꯇꯔꯁ ꯑꯣꯔ ꯃꯥ ꯏꯟꯁꯨꯂꯤꯟꯗ ꯂꯩꯕ꯭ꯔꯥ, ꯀꯔꯝꯕ ꯃꯦꯗꯤꯁꯤꯟ ꯆꯥꯔꯤ ꯍꯥꯏꯅ. ꯔꯦꯃꯦꯗꯤꯁ ꯑꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ꯐꯦꯟꯅꯨꯒ꯭ꯔꯤꯛ, ꯃꯤꯊꯤ ꯃꯔꯨꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯤ. ꯃꯤꯊꯤ ꯃꯔꯨꯁꯦ ꯃꯤ ꯈꯔ ꯇꯤꯡꯉꯒ ꯍꯥꯏꯅ ꯇꯧꯗꯣꯏꯅꯤ. ꯗꯥꯁꯨꯁ ꯑꯩꯈꯣꯏꯅ ꯄꯤꯕꯁꯦ 1 ꯅꯠꯇ꯭ꯔꯒ 2 ꯇꯤꯁꯄꯨꯟꯁꯦ ꯑꯣꯚꯔꯅꯥꯏꯠꯀꯨꯝꯕ ꯇꯤꯡꯍꯜꯂꯝꯃꯅꯤꯗꯅꯀோ. ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯑꯌꯨꯛꯇ ꯋꯥꯔꯝ ꯇꯧꯊꯣꯛꯄꯤꯔꯣ. ꯇꯤꯡꯉꯝꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯂꯣꯟꯊꯣꯛꯄꯤꯔ ꯁꯥꯍꯜꯂꯅꯤꯗꯅ. ꯑꯗꯨꯒ ꯃꯔꯨ ꯂꯧꯊꯣꯛꯄꯤꯔꯒ ꯑꯗꯨꯝ 1 ꯒ꯭ꯂꯥꯁ ꯑꯃ ꯊꯛꯄꯤꯕꯀꯣ. ꯉꯁꯥꯏꯒꯤ ꯁꯦꯝ ꯋꯥꯇꯔꯗꯨ ꯑꯗꯨꯝ ꯕꯣꯏꯜ ꯇꯧꯕ ꯁꯦꯝ ꯋꯥꯇꯔꯗꯨ ꯑꯗꯨꯝ ꯕꯣꯏꯜ ꯋꯥꯔꯝ ꯇꯧꯕ. ꯇꯧꯕ ꯋꯥꯔꯝ ꯑꯣꯀꯦ ꯇꯧꯕ. ꯑꯁꯨꯃꯥꯏꯅꯅꯤꯀꯣ. ꯇꯦꯛꯅꯤꯛ ꯑꯃꯃꯝꯗꯤ ꯃꯥꯟꯅꯔꯣꯏ. ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯍꯤꯡꯗ ꯇꯤꯡꯍꯧꯗ꯭ꯔꯦ ꯈꯜꯂꯁꯤꯅꯦ. ꯍꯣꯏ ꯑꯌꯨꯛꯇ ꯗꯥꯏꯔꯦꯛ ꯕꯣꯏꯜ ꯇꯧꯁꯟꯕꯤꯕ ꯍꯥꯏꯇꯥꯔꯦ. 5-10 ꯃꯤꯅꯠꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯇꯞꯅ ꯐꯨꯠꯄꯤꯕꯀꯣ. ꯁꯤꯗꯤ ꯑꯗꯨꯝ ꯍꯣꯔꯃꯣꯅꯦꯜ ꯏꯁꯨ ꯀꯩꯀꯩꯗꯁꯨ ꯁꯤꯖꯤꯟꯅꯩ. ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯛ ꯑꯣꯏꯒꯗꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯀꯜꯂꯦ. ꯁꯨꯃꯥꯏꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠꯀ ꯑꯗꯨꯒꯨꯝꯕ ꯔꯦꯃꯦꯗꯤꯁ, ꯇꯔꯃꯔꯤꯛ ꯇꯤꯒꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ. ꯑꯗꯣ ꯄꯦꯁꯦꯟꯗꯣ ꯌꯦꯡꯒꯗꯣꯏꯅꯤꯀꯣ. ꯁꯨꯒꯔꯗꯣ ꯗꯥꯎꯟ ꯑꯣꯏꯔ ꯂꯩꯀꯥꯟꯗ ꯑꯩꯗꯣ ꯄꯤꯁꯜꯂꯗꯤ ꯍꯥꯏꯄꯣ ꯆꯠꯄꯁꯨ ꯌꯥꯏ. ꯅꯣꯔꯃꯦꯜꯂꯤ ꯃꯥꯒꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯇꯦꯁ ꯀꯩꯀꯩ ꯑꯣꯏꯅ ꯌꯦꯡꯉꯒ ꯍꯥꯏꯒꯗꯕꯅꯤ. ꯖꯁ ꯀꯃꯟꯂꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯕꯗ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ. ꯑꯦꯟ ꯑꯩꯈꯣꯏꯅ ꯁꯤꯅꯥꯃꯟꯗꯣ, ꯍꯣꯏ ꯗꯥꯜꯆꯤꯅꯤꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯁꯨꯒꯔ ꯀ꯭ꯔꯦꯚꯤꯡꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯐꯩꯅ ꯁꯤꯖꯤꯟꯅꯩ. ꯇꯣꯉꯥꯟꯅ ꯆꯥꯗ ꯍꯥꯞꯄꯤꯕ ꯌꯥꯏ. ꯏꯚꯟ ꯉꯁꯥꯏꯒꯤ ꯃꯤꯊꯤꯗꯨꯗꯣ ꯑꯗꯨꯗꯁꯨ ꯐꯨꯠꯄꯗ ꯇꯤꯡꯕꯗ ꯍꯥꯞꯄꯤꯔꯝꯕꯁꯨ ꯌꯥꯏꯌꯦ. ꯗꯥꯜꯆꯤꯅꯤꯁꯦ ꯗꯥꯜꯆꯤꯅꯤꯁꯦ ꯍꯥꯞꯄꯤꯔꯝꯕꯅꯤꯅ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯁꯥꯍꯜꯂꯒꯅꯦ ꯑꯗꯨꯝ ꯉꯁꯥꯏ ꯆꯨꯝꯊꯣꯛꯄꯤꯔꯒ ꯊꯛꯄꯤꯕ. ꯁꯤꯁꯨ ꯑꯗꯨꯝ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯛ ꯈꯤꯇꯪ ꯏꯚꯟ ꯕꯣꯔꯗꯔ ꯂꯥꯏꯟꯒꯨꯝꯕ ꯈꯔ ꯂꯥꯟꯖꯟꯕ ꯑꯗꯨꯝ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯊꯦꯡꯅꯩ. ꯑꯗꯨ ꯑꯗꯨꯝ ꯌꯥꯏ ꯁꯤꯖꯤꯟꯅꯕ. ꯑꯦꯟ ꯄ꯭ꯂꯁ ꯕꯦꯂꯦꯟꯁ ꯗꯥꯏꯠ, ꯉꯁꯥꯏ ꯁꯨꯒꯔꯗ ꯍꯩ ꯀꯩ ꯆꯥꯅꯤ, ꯃꯅꯥ ꯃꯁꯤꯡ ꯀꯩ ꯆꯥꯅꯤꯗꯤ ꯄꯟꯖꯈ꯭ꯔꯦ. ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯕꯤꯌꯨ. ꯆꯥꯁꯟꯗꯕꯗꯣ ꯑꯃꯥꯎꯟꯠ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯇꯧꯕꯤꯌꯨ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟꯁꯤꯅ ꯄꯣꯁꯄꯥꯔꯇꯝꯗ ꯍꯦꯌꯔ ꯐꯣꯜꯁꯦ ꯗꯥꯏꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯣꯀꯦ, ꯍꯦꯌꯔ ꯐꯣꯜ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯁꯨ ꯀꯣꯏꯁꯟ ꯌꯥꯝꯅ ꯂꯥꯛꯏ. ꯍꯦꯌꯔ ꯐꯣꯜꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯗꯤ ꯐꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕꯀꯣ. ꯑꯗꯨꯅ ꯄꯣꯁꯄꯥꯔꯇꯝ ꯑꯣꯏꯔꯁꯨ, ꯆꯨꯝꯅꯒꯤ ꯍꯦꯌꯔ ꯐꯣꯜꯕꯨ ꯑꯣꯏꯔꯁꯨ, ꯍꯦꯜꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯤꯗ ꯌꯥꯎꯒꯗꯣꯏꯅꯤ. ꯑꯦꯟ ꯉꯁꯥꯏꯒꯤ ꯄꯟꯖꯈꯤꯕ ꯁꯤꯠ ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯞꯄꯤꯌꯨ. ꯐ꯭ꯂꯦꯛꯁ ꯁꯤꯠ, ꯑꯗꯒꯤ ꯆꯤꯌꯥ ꯁꯤꯠ, ꯋꯥꯇꯔꯃꯦꯂꯟ, ꯑꯗꯒꯤ ꯁꯟꯐ꯭ꯂꯋꯔ, ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯠ ꯍꯣꯏ ꯃꯌꯥꯝ ꯆꯥꯕꯗ ꯌꯥꯝ ꯍꯦꯜꯞ ꯇꯧꯕꯅꯤ. ꯑꯦꯟ ꯌꯨꯕꯤ ꯆꯥꯕꯗꯣ ꯑꯗꯨꯁꯨ ꯀꯥꯟꯅꯕꯅꯤ. ꯅꯣꯡꯃꯒꯤ ꯄꯤꯁ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯏ ꯁꯝꯗ ꯀꯥꯟꯅꯕꯗ. ꯑꯦꯟ ꯑꯝꯂꯥ, ꯍꯩꯀ꯭ꯔꯨꯒꯨꯝꯕ ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯏ. ꯑꯗꯒꯤ ABC ꯑꯩꯈꯣꯏꯅ ꯖꯨꯁꯀꯨꯝꯕ ꯊꯛꯏꯁꯤꯁꯨ ꯑꯗꯨꯝ ꯕꯣꯗꯤꯗ ꯂꯣꯏ ꯐꯪꯍꯟꯗꯣꯏꯅꯤ. ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯃꯇꯪ ꯆꯥꯕꯅ ꯂꯣꯏ ꯍꯣꯜ ꯕꯣꯗꯤ ꯍꯥꯏꯕꯅꯦꯕꯀꯣ. ꯀꯥꯟꯅꯕ ꯂꯣꯏ ꯐꯪꯕꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄꯣꯁꯄꯥꯔꯇꯝ. ꯑꯗꯨꯒ ꯔꯦꯃꯦꯗꯤꯁ ꯑꯣꯏꯅ ꯁꯝꯗ ꯀꯩ ꯇꯩꯒꯅꯤ, ꯁ꯭ꯀꯤꯟꯗ ꯀꯩ ꯆꯥꯅꯩ, ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯑꯃ ꯀꯟꯁꯜ ꯇꯧꯕꯤꯔꯣ. ꯌꯥꯝ ꯏꯁꯨ ꯍꯦꯌꯔ ꯂꯩꯔꯒꯗꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯑꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯑꯣꯏꯅ. ꯄ꯭ꯂꯁ ꯗꯥꯏꯠ ꯑꯐꯕ ꯆꯥꯕꯤꯕ, ꯍꯩ ꯔꯥ ꯐꯖꯅ ꯁꯨꯅ ꯆꯥꯕꯤꯌꯨ. ꯍꯣꯏ ꯑꯦꯟ ꯁꯪꯒꯣꯝꯒꯨꯝꯕ ꯉꯁꯥꯏ ꯑꯗꯨꯝ ꯀꯔꯠ, ꯌꯣꯒꯔꯠ, ꯃꯤꯜꯛꯀꯨꯝꯕ ꯄ꯭ꯔꯗꯛ ꯈꯔ ꯅꯣꯡꯃꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯁꯨꯍꯟꯕꯤꯌꯨ. ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯍꯟꯖꯜꯂꯦ ꯍꯥꯏꯈ꯭ꯔꯕꯅꯤ. ꯗꯥꯏꯠ ꯐꯣꯔ ꯗꯥꯏꯕꯦꯇꯤꯛ ꯄꯦꯁꯦꯟ ꯍꯥꯏ. ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯗꯥ ꯁꯨꯔꯁꯅ ꯀꯣꯏꯁꯟ ꯑꯃꯗꯤ ꯍꯪꯈꯤꯕꯅꯤ. ꯇꯣꯄꯤꯛꯀꯤ ꯃꯈꯥꯗ. ꯇꯣꯄꯤꯛꯀꯤ ꯃꯈꯥꯗꯀꯣ ꯀꯩꯅꯣꯒꯤ ꯗꯥꯏꯕꯦꯇꯤꯁꯀꯤꯁꯦ ꯍꯪꯈ꯭ꯔꯦ. ꯑꯣ. ꯗꯥꯏꯕꯦꯇꯤꯁꯀꯤ ꯍꯥꯏꯈ꯭ꯔꯦ. ꯃꯥꯏꯁꯦ ꯀꯣꯏꯁꯟꯁꯦ ꯃꯤ ꯑꯇꯣꯞꯄꯗꯤ ꯑꯣꯏꯕ, ꯑꯗꯣ ꯀꯣꯏꯁꯟꯗꯤ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯟꯁꯔꯗꯨꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯄꯦꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯂꯦꯛꯇꯦꯇꯤꯡ ꯃꯗꯔ, ꯋꯦꯠ ꯒꯦꯟ ꯑꯦꯟ ꯂꯣ ꯃꯤꯜꯛ ꯄ꯭ꯔꯣꯗꯛꯁꯟ ꯗꯥꯏꯠ. ꯍꯣꯏ, ꯑꯗꯨ ꯉꯁꯥꯏ ꯄꯣꯁꯄꯥꯔꯇꯝꯗꯗꯤ ꯌꯥꯎꯖꯒꯕꯗ ꯑꯣꯏꯗꯣꯏꯅꯦ. ꯂꯣ ꯃꯤꯜꯛ ꯄ꯭ꯔꯣꯗꯛꯁꯟ ꯑꯣꯏꯔꯛꯏꯁꯦ ꯉꯁꯥꯏ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯣ ꯐꯥꯗ꯭ꯔꯕꯅꯤꯅ ꯍꯣꯏ ꯐꯖꯅ ꯍꯣꯏ ꯊꯣꯛꯂꯛꯇꯕ ꯑꯃ ꯃꯥꯅꯤ ꯇꯧꯋꯦ. ꯃꯥꯅꯤ ꯑꯣꯔ ꯃꯁꯥꯒꯤꯅꯦ ꯐꯕꯁꯨ ꯆꯤꯟꯖꯥꯛ ꯐꯖꯅ ꯆꯥꯏꯅꯤ, ꯊꯣꯛꯁꯨ ꯊꯣꯛꯀꯟꯗꯦ ꯍꯥꯏꯕꯁꯨ ꯊꯦꯡꯅꯩꯕꯀꯣ. ꯍꯣꯏ ꯍꯣꯏ ꯁꯤꯅ ꯉꯁꯥꯏꯒꯤ ꯖꯤꯟꯗꯒꯤ ꯈꯔꯅꯦ ꯑꯗꯨꯝ ꯂꯩꯖꯕ ꯃꯤꯁꯨ ꯂꯩꯌꯦꯕ. ꯑꯗꯨ ꯆꯥꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯆꯝꯕ ꯈꯛꯇꯪ ꯆꯥ ꯂꯩꯔꯒꯗꯤ ꯄ꯭ꯔꯣꯗꯛꯁꯟ ꯐꯖꯅ ꯇꯧꯔꯛꯑꯣই. ꯏꯁꯤꯡ ꯐꯖꯅ ꯊꯛꯄꯤꯌꯨ. ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕ ꯄꯣꯠ ꯑꯃ ꯃꯥꯅꯤ ꯍꯥꯏꯖꯔꯛꯀꯦ. ꯃꯥꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ
इसिंजे चाक चाई मतमदा खतंग थकदबनीना दम तौवेबको ꯍꯣꯏ ꯍꯣꯏ हाइड्रेशन दो ओइद्रबनीना प्रोडक्ट फजना तौरओइबको अदुना बैलेंस डाइट तुदा दम हपचनबीबा मही मनाई फजना चाबियो एंड चिकन सूप कुंबसे याम तोइना बॉईल तौर अखोई दम पिजाइबको ꯍꯣꯏ ꯍꯣꯏ अदुना लेक्टेक्टिंग गुंबदा अदुना सिसिंगसे हपचनबियो प्रोडक्ट तौबदा मतेंग पांगकनी ꯍꯣꯏ दुमाइना माने माने हाइदी कानाबसिंगसे होय अखोइना सिखतंग चेक्शन बिहोबसिन होय मथौ होय ताइ नत्रा अदुगा मथंग क्वेश्चन सिना हाइपोटेंशन एंड हाइपरटेंशन की डाइट ngasai haigrami हाइग्रे सिमसु ngasai topic tu da akhona ngasai nei na bada yaw khore sigisima adugduma tasin biraga adugi pautak tuma lobiro ka aduga mathangi question sina blood sugar hanthana ba diet sisu ngasai gi di oire diabetic to oidone diabetic is oire ni ka adu sisu dum hai bi yare aduga akhogi aroiba question sina na cooking oil si karambana phage haiba hoy adu haigrabani haidi haire akogi mustard dum season na biro common oina ko mayam do sining ba tara su refine ngoni kanda khoina rice brand ga sumarak ta mix option ba su yawi hai tare ghee khitang thambiyo and effort to banga magana olive to hingna dum chabi ba salad kum da hapiyo mai ngauninga gadi hangam thaw dum mustard oil dum season na biyo sina dum recommend tawjage mayam da line su phangba yamna dum price yam high oidro su phangba pot oina do so brand kitang pabam di changi ba ko commonly hudi di pung tok thokpane adultern oil ma'am oil bane ba ko aduna normal oina dum hangam thaw season na biyo cooking oil mane kha manipur ki su production lai bani adum season na raga akoina ahen be effort to banga me haina olive oil si adu so akoina kai noina thaw hit taw da bida chabasina hena best oil ha na tra akoi gi salad kumba aduga salad kumba du so habnei no se aduga akoina any item am chama tam da olive oil se adum heta happy abra happa se hoy yai ado sumaina nga sai na mai da hapning haraga su ne yam low flame oiba da mayam ne kan ngau da bidana burn to thok ho ho steam gumba tawda kitang hijan biba adum madi yai adum season na ba yai khara madi haidana omelette makta chara su olive oil hoi patient adum theng nei aina toi toi do mange atang bo thau do dumai manghan ganu haidi omelette kumba thau do urunu haidi nandu salad kumba da khatang chaning de haraga su khoina abc juice kumba nga sai gi du da kitang hapaga try to be be adum hainaraga thak bi be juice ta oil hijal loi ji kana gum khara di shawra ka doini but I body try to ra yenge kharam su tum patient gai tawe shu kai de and low flame oi ba pot ta ne steam gum to da kitang hijan bi be yai ka shu kai de dumaina chabi mani man ado di yam phare moina su kana to matam da duga matam su loi salak pani na puspa ko akhoi gi aroi ba sida mayam sida yamna best advice haiba tare akhoi gi akhoi manipur gi context sida koina phangjari ba akhoi gi haira adagi mana singna sing sigi base tawraga khwai akoina regular na chahaning ba puspa gi best way ba khogi advice nanga thambiram hoi maroina dum khogi anakpada phangjariba singsia adum seasonaba ya sidagi ngisai haijage balance diet loi lokhot pi be yai outside tagi mayam lai rudraga su ko sidagi balance diet ama sembiro and tum hena sasan biganu ko extra oina pukham da nammaga extra cha da ya de leite namna kitang adum thakpiyo asu dum laire and fazana ising fazana thakpiba ko hydrate ohen biba aina chang darkar oiba chang da thakpiba excess oina su tawbirunu yang wana su thakpiganu and 7-8 hours ahing fazana tumbiyo ahing tumana kwai base ni ko nomagi 30-40 minutes adum workout adum tawbiba yoga gumba tawba meditation gumba khra adum hapiyo aduga yarige khoina cooking season na ba matam da su thau ngakta tawraga season na ba sina tabi da ko hinjang amada thau ngogrga di toppa khra adum achamba ohen biba gumba sima tawbiro and matam kitang kai thokpiyo ai isagi oina hoi akhoi su thabak oina taw kan da nangakti haibwane adu aina nangiba matam du da ko perfect oiba meal kharga chabiba dumaina tawbiba aduga yarege junk oiba outside food kumba se once in a month oi bhan biba ko yam toina tawbidaba occasionally ma chatlaga su yam heavy oina chasan bidaba ko sumaina tawbiyo any isa ma healthy oiba matam da balance diet sima adum include tawjarakani and supplement da yam base tawgum se healthy adum nomagi phangjariba koiba da phangiba mayam sida balance oiraga chabi biwa asina khwaidagi base oini plus exercise ama tawbiro sumaina na recommend tawjage mani yama chumani aduga yamna pharaba kai kanu ngaktani haina su thamjading aduga aigi maike digi aroi boina question amtanga hangjage akhoi si akhoi gi fasting to bosi yam kamaini towi aduga akhoi gi miyoi basi akhoi na hamatam da breakfast lunch dinner se skip to bosi dinner di skip to gonu lunch di skip to su kai di ka haiba musu hairi ko adu akhoi nga sagi wari si taba matam da di akhoi gi chaga da ba akhoi su body se machine gum banina darkar de lei banina sidai sida akhoi gi fasting to bagi kanu siga aduga akhoi na
skip ꯇꯧ ꯇꯥꯔꯒꯗꯤ lunchꯅ ꯐꯕ꯭ꯔꯥ ꯑꯗꯨꯒ dinnerꯅ ꯐꯕ꯭ꯔꯥ ꯁꯤꯝꯇꯪꯒ ꯊꯝꯕꯤꯔꯝꯃꯣ ꯍꯣꯏ ꯗꯥꯁꯨꯔꯁꯤ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯦꯛꯁꯄꯔꯠꯁꯦ ꯃꯈꯟ ꯏꯅꯣꯚꯦꯇꯤꯚꯁꯦ ꯃꯌꯥꯝ ꯇꯣꯡꯉꯥꯜꯂꯛꯄꯅꯤꯅꯅꯦ ꯍꯣꯏ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃꯒ ꯃꯥꯟꯅꯗꯕ ꯌꯥꯏ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔ ꯐꯥꯁꯇꯤꯡ ꯌꯥꯝꯅ ꯆꯥꯅꯩ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯆꯤꯟꯖꯥꯛ 1 meals in a day ꯁꯨ ꯇꯧꯅꯩꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯏ ꯐꯥꯁꯇꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯣꯏ ꯕꯠ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯄꯨꯡ 12-1ꯐꯥꯎꯁꯦ ꯑꯗꯨꯝ ꯐꯥꯁꯇꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯇꯔ ꯊꯦꯔꯥꯄꯤ ꯇꯧꯔꯒ ꯑꯃꯨꯛ ꯆꯥꯕ ꯍꯧꯕ ꯍꯥꯏꯗꯤ ꯋꯤꯗꯣ ꯄꯦꯔꯦꯠꯁꯤꯗ ꯑꯃꯨꯛ ꯆꯥꯕꯀꯣ ꯍꯣꯏ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯥꯏꯠ ꯑꯣꯏꯅ ꯆꯥꯔꯒ ꯑꯃꯨꯛ ꯆꯔꯥ ꯍꯦꯟꯕ ꯁꯤꯁꯨ ꯇꯧꯋꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯕꯠ ꯌꯥꯝꯅ ꯃꯣꯁꯂꯤ ꯑꯣꯏꯅꯗꯤ ꯑꯩ ꯔꯤꯀꯃꯦꯟꯗꯤ ꯇꯧꯗꯦ ꯐꯥꯁꯇꯤꯡꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯋꯤꯛ ꯑꯃꯗꯅꯦ ꯑꯃꯨꯔꯛ ꯍꯣꯏ ꯑꯅꯤꯔꯛ ꯇꯧꯊꯣꯛꯄꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯑꯩꯒꯤ ꯕꯣꯗꯤꯁꯤꯗ ꯂꯩꯔꯝꯃꯤꯕ ꯐꯦꯠ ꯀꯩꯀꯩꯗꯣ ꯃꯁꯥꯅ ꯑꯗꯨꯝ ꯌꯨꯁ ꯇꯧꯖꯗꯣꯏꯅꯦꯕꯀꯣ burn ꯑꯗꯨ ꯇꯧꯊꯣꯛꯍꯟꯕꯗꯣ ꯕꯔꯟ ꯇꯧꯊꯣꯛ ꯑꯗꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯌꯦ ꯃꯔꯛꯇ ꯑꯩꯈꯣꯏ ꯔꯤꯆꯨꯋꯦꯜ ꯑꯣꯏꯅꯁꯨ ꯇꯧꯅꯔꯝꯃꯤꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯂꯩꯕ ꯀꯥꯟꯗ ꯆꯔꯥ ꯍꯦꯟꯗꯣꯛꯄ ꯀꯥꯟꯗ ꯍꯦꯟꯗꯣꯛꯄ ꯂꯩꯕꯗꯣ ꯇꯧꯋꯤ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯀꯨꯏꯅꯗꯤ ꯇꯧꯁꯟꯕꯤꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯒꯦ ꯍꯣꯏ ꯑꯗꯨꯒ ꯍꯦꯛꯇ ꯆꯥꯅꯕ ꯃꯤꯗꯤꯅꯦ ꯐꯥꯁꯇꯤꯡ ꯇꯧꯔꯒ ꯐꯖꯅ ꯁꯦꯝꯖꯈꯤꯕ ꯃꯤꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯔꯛ ꯑꯃ ꯀꯨꯏꯅ ꯍꯥꯐ ꯇꯧꯔꯒ ꯑꯃꯨꯛ ꯆꯥꯕꯤ ꯁꯨꯃꯥꯏꯅ ꯔꯨꯇꯤꯟ ꯃꯌꯥꯝ ꯈꯥꯏꯗꯣꯛꯏ ꯍꯣꯏ ꯍꯣꯏ ꯑꯦꯟ ꯁꯤꯗꯤ ꯑꯩꯒꯤ ꯆꯥꯅꯕ ꯕꯣꯗꯤꯗꯨꯒꯤ ꯑꯦꯗꯚꯥꯏꯁꯅꯤ ꯄꯦꯁꯦꯟꯗꯨꯗ ꯁꯤ ꯔꯤꯀꯃꯦꯟ ꯇꯧꯔꯦꯅ ꯑꯗꯨ ꯑꯗꯨꯝ ꯏꯟꯅꯤ ꯂꯩꯇꯦ ꯆꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯣꯗꯤꯐꯥꯏ ꯇꯧꯒꯅꯤ ꯗꯥꯁꯨꯔꯁꯇ ꯍꯧꯖꯤꯛ ꯐꯥꯁꯇꯤꯡ ꯇꯧ ꯍꯥꯏꯕ ꯆꯥꯅꯕ ꯌꯥꯏꯑꯕꯀꯣ ꯑꯦꯟ ꯏꯁꯨ ꯂꯥꯛꯑꯦ ꯈꯜꯂꯁꯦ ꯑꯩꯅ ꯃꯣꯗꯤꯐꯥꯏ ꯑꯃ ꯇꯧꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯑꯩꯗꯤ ꯐꯥꯁꯇꯤꯡ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ ꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯨꯇꯦꯕꯜ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯃꯣꯁꯂꯤ ꯔꯤꯀꯃꯦꯟ ꯌꯥꯝ ꯇꯧꯗꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯀ ꯗꯤꯅꯔꯒꯗ ꯍꯥꯏꯗꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯗꯒꯤ ꯂꯟꯆꯁꯤꯗꯤ ꯏꯠ ꯂꯥꯏꯛ ꯑ ꯀꯤꯡ ꯑꯗꯨꯒ ꯑꯣꯀꯦ ꯗꯤꯅꯔꯗꯅ ꯏꯠ ꯂꯥꯏꯛ ꯑ ꯕꯦꯒꯔ ꯀꯥꯏꯅꯒ ꯍꯣꯏ ꯁꯨꯝ ꯍꯣꯏ ꯍꯥꯏꯅꯕ ꯍꯣꯏ ꯍꯣꯏ ꯂꯩꯗꯅ ꯍꯣꯏ ꯁꯤ ꯀꯗꯥꯏ ꯍꯣꯏ ꯐꯥꯎ ꯆꯨꯝꯕꯅꯣ ꯍꯣꯏ ꯁꯨꯞꯇꯪꯒ ꯁ꯭ꯀꯤꯞ ꯊꯝꯕꯤꯔꯝꯃꯨ ꯇꯧꯕꯁꯦ ꯃꯤꯗꯨꯗ ꯊꯕꯛ ꯋꯔꯀꯤꯡ ꯄꯔꯁꯟꯗꯨ ꯌꯦꯡꯉꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯗꯇꯗꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯒꯨꯝꯕꯁꯦ ꯈꯔ ꯂꯥꯏꯠ ꯑꯣꯏꯕꯁꯤꯅꯅꯦ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯤꯡꯉꯦ ꯍꯣꯏ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯍꯧꯖꯤꯛꯀꯥꯟ ꯅ꯭ꯌꯨ ꯇ꯭ꯔꯦꯟꯗꯤꯡꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯑꯃ ꯊꯣꯛꯀꯅꯤ ꯆꯥꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯒꯅꯤ ꯕꯠ ꯕ꯭ꯔꯦꯛꯐꯥꯁꯇ ꯑꯗꯨꯝ ꯍꯦꯚꯤ ꯆꯥꯕꯤꯔꯒ ꯂꯟꯁꯇ ꯑꯗꯨꯝ ꯂꯥꯏꯠ ꯆꯥꯕꯤꯔꯣ ꯑꯦꯟ ꯅꯨꯡꯊꯤꯟꯗ ꯀꯩꯅꯣꯝꯃ ꯇꯤ ꯀꯣꯐꯤ ꯑꯃ ꯂꯧꯕꯤꯔꯒꯁꯨ ꯅꯨꯡꯗꯥꯡ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯕ ꯑꯃ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯦꯟ ꯏꯚꯟ ꯁꯣꯝꯁꯤꯅ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯅꯪꯍꯧꯗ꯭ꯔꯦ ꯈꯜꯂꯁꯤꯅꯦ ꯍꯣꯏ ꯅꯪꯍꯧꯗ꯭ꯔꯒꯁꯨ ꯂꯟꯁꯇ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯤꯜ ꯑꯃ ꯆꯥꯕꯤꯔꯣ ꯅꯣꯡꯃꯗ ꯃꯤꯜ 2-3 ꯈꯛꯇꯪ ꯄꯔꯐꯦꯛ ꯑꯣꯏꯕ ꯆꯥꯔ ꯇꯣꯛꯄ ꯃꯤꯁꯨ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯤ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯁꯦꯝꯕ ꯅꯪꯉꯛꯇꯕ ꯃꯥꯅꯤ ꯆꯥꯕ ꯃꯥꯅꯤ ꯃꯇꯝ ꯂꯩꯔꯛꯇꯕꯅꯤꯅ ꯑꯗꯣ ꯁꯤ ꯁ꯭ꯀꯤꯞ ꯇꯧ ꯍꯥꯏꯅ ꯂꯩꯇꯦꯗ ꯁ꯭ꯀꯤꯞ ꯑꯗꯨꯝ ꯇꯧ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯅꯪꯉꯤꯕꯗꯨꯗ ꯄꯔꯐꯦꯛ ꯈꯔ ꯆꯥꯔꯒ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯥꯝꯃꯛꯇ ꯑꯣꯏꯔꯒꯗꯤ ꯄꯔꯐꯦꯛ ꯑꯣꯏꯕꯗꯣ ꯆꯥꯔꯗꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯔꯣꯏꯕ ꯂꯥꯛꯑꯔꯣꯏ ꯑꯦꯟ ꯗꯥꯁꯨꯔꯁꯨ ꯑꯇꯣꯞꯄ ꯎꯕꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯛꯑꯔꯣꯏꯕꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯂꯥꯝꯃꯛꯄ ꯀꯥꯟꯗꯅꯤ ꯑꯥꯎꯠꯁꯥꯏꯠ ꯐꯨꯗꯅꯤ ꯖꯪꯅꯤ ꯅꯤꯡꯉꯛꯑꯣꯏꯗꯣꯏꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯅꯤꯡꯁꯤꯡꯉꯛꯑꯣꯏꯕ ꯑꯗꯨꯝ ꯆꯥꯅꯤꯡꯕꯅ ꯍꯦꯜꯂꯛꯄꯗꯣ ꯆꯥꯅꯤꯡꯉꯛꯇꯣꯏꯅꯦ ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯈꯟꯕꯩ ꯋꯥꯅꯤ ꯑꯗꯨ ꯃꯥꯅꯤ ꯇꯧꯗꯅꯕ ꯉꯁꯥꯏꯒꯤ ꯕꯦꯂꯦꯟꯁꯇꯨ ꯄꯨꯍꯧꯔꯒꯗꯤꯀꯣ ꯍꯣꯏ ꯀꯩꯁꯨ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯣꯏ ꯃꯥꯅꯤ ꯑꯦꯟ ꯐꯥꯁꯇꯤꯡ ꯌꯥꯝ ꯇꯧꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯜꯗꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯄꯨꯁꯄꯥꯅ ꯂꯦꯡꯕꯤꯔꯛꯇꯅ ꯍꯣꯏ ꯃꯌꯥꯝꯗ ꯀꯥꯟꯅꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯌꯥ ꯑꯃ ꯇꯥꯛꯊꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥ ꯑꯃ ꯁꯦꯌꯔ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅ ꯃꯇꯥꯡ ꯆꯥꯕꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯎꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯔꯛꯀꯦ ꯉꯁꯤ ꯂꯥꯛꯄꯤꯒꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯀꯟ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤꯇꯪ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯁꯤꯝꯇꯪꯒ ꯄꯨꯁꯄꯥꯕꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯏꯄꯣꯝ ꯇꯣꯛꯁ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯃꯦꯟꯁꯇ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛꯁꯤꯃ ꯄꯨꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯃ ꯎꯅꯕꯤꯌꯨ ꯍꯥꯏꯕ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯁ ꯃꯌꯥꯝ ꯑꯃꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯣꯝ ꯇꯣꯛꯁ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯟꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ